Inak khunba nupa amagi masanupa ani lerami. Magi masanupa ani du magi lan thumsing du yenabagi matangda yamna kanna khatnarami. Nongmadi magi masanupa ani du makhoi ani hanagadabagi mawongda yamna kanna khatnarami. Masanupa ani gi mataudu uraga inak khunba nupa aduna yamna kanna noklami. Masanupa ani du chu makhoi anina kanna khatnaringai maraktuda mapana yamna kanna noklakpadudadi makhoi anisu ngakladuna khanabadu leptuna mapada karigi noklibano hanglami. Maduda mapana haragi nakhoi anidi apikpa lam machet amagi yamna kanna khatnari. Lako aiga chatsi. Lam machetudagi hena mamal yamba mamal naidraba lanthum nakhoi anida pige. Adubu nakhoi anina amuk hanna khanaraklabadi lanthumdu piroi. Aikhoina chatkadaba mafamdu yoramdaida khanaraglabchu lanthumdu nakhoi anida piroi. Masanupa anidudi lanthumbu yamna mihaubanina mapada makhoi ani khatnaroi. Panthungdu yaudri phawba mapaga chatminagani harami. Mayumdu thadoktuna mapaga masanupa anidu bus amada tongduna pung 10 muk changna khungang amada yorami. Mapana masanupa anidubu mi lainadaba achauba yum amada pusilami. Achauba yum aduda khunu mayamnasu makol sajilami. Madu ubada mapaduna phamtharaga kaplami. Mapana kappa ubada masanupa aniduna mapada hangagi. Baba kari taurabage. Karigi kaplibano. Mapaduna thamoi sokna hairagi ichanupa yengu. Yum sida munna yengu. Nakhoi anina angang oiringaida yum sida laikibado ningsingu. Nakhoi anidi yamna piklibanina khanglamloi. Nakhoi anina yamna piklingaida yumjau asigidamak aigi iyambaga aiga yamna kanna khatnaki. Khatnabado aina ngamki. Adubu aigi iyambadi aingondagi yamna lapna arapa leibak amada laiki. Aina iyambadubu matam chuppagi oina amuk hana ukidre. Hongba naiba matamni. Aisu nongmadi yumjausi thadoktuna chatpa taki. Masanupa anidu mapana hairibadu yamna munna tarami. Mapana masanupa anidu da hairagi ichanupa. Aikhoina ngasai lakpada tongakhiba bus adugi sit adu aikhoigi matam pumbada oigedra. Masanupa aniduna hairagi baba bus adugi sit adudi aikhoigi matam pumbada karamna oigani. Aikhoina bus tugi sit ta phamdringaida kanagumba amana phamlamgani. Hayengna kanagumba amana phamkhini. Sit adudi bus tongliba singini ahongba naigani. Paukhum adu tabada mapana noklaga mapi ira chelaga hairagi ichanupa. Maduni aina haiba pamlibasu. Haujik lairiba nangi potu matam kharagini. Nangna potugi mapu oidringaida kanagumba amana potugi mapu oirami. Matam khara lairagana kanagumba amagi oikini. Aigi nungsiraba isasing telaba matam kharagi mapu oinanaba Nakhoigi mamal naidraba nungsiraba nachin nanaw oibagi mari adu thadatkanu. Nakhoigi punsida paisana nakhoibu miho halakpa mikupta haujik aikhoina leiriba yumjau asigi phibam asi ningsingu. Chawkhraba yumjau asi ngasidi khunu singi mayum oiramlibasini. Isasa bus ki sit adu numit khudingi tongan ba minat hongduna tongbani. Bus ki sit adugidamak mamal naidraba nachin nanawgi maridu thadatkanu. Masanupa anidu mapana hailibadu karino haiba khanglami. Mapagi makhong paiduna lale haijaduna kapsakhi. Mathangi wari. Thaina mamangaida yamna pukchel chawba nupa ama magi imung manunggi mi singa lai khurumbagi khongchat ama chatlami. Mail kaya chatlaba matungda maga chatminnariba miyoi sing adu ising yamna khawranglaklami. Makhoina purakpa ising adu suloi kirami. Nungsa yamna saba matam oibana ising su phanglamde. Magi masa adu su ising khawrangbagi kablaklami. Upai leitraba nupa aduna isorbu khurumjarami. He isor, nahak natana aikhoigi aram khawrangba kokhanba ngamba kanasu leite. Aikhoibu thaujanbiyu. Adudagi nupa aduna arapada muni ama lainingduna leiramba urami. Mahangna muni adugi manakta chattuna mana thengnariba samasya adu hairami. Magi awaba adu ubiraduna muni aduna hairagi. Sidagi awanglomda khara chatlaga turel macha ama leibani.
Turel adudagi ising sokluraga nangi imung manunggi misingdu aram khorangba kokhallu. Nupa aduna munidugi wahaisingdu tabada yamna haraurami. Mana muni adubu thagatlami. Magi nupi angangdu wana leibana muni aduda mana ising sokpa chatkringaida magi nupi angangsing adubu yingsinbinaba hairami. Muni adusu mana hairibadu yabirami. Asumna nupa aduna tureldagi ising sokpa chatkirami. Mana tureldagi ising soklaga lakpada lambida ising yamna khorangba mi manga thengnarami. Makhoigi ising khorangba du uraduna mana purakpa ising du makhoida pithaklami. Aduga tureldagi ising sokpa amuk chatkirami. Handaksu mana ising soklaga halakpada lambida ising yamna khoranglaba mi khara leiramba thengnarami. Makhoigi awaba mataudu yengba ngamdraduna mana purakpa ising du makhoida loina pithaklami. Asumna ising amuk sok mingonda amuk pithak tauduna leibana madi munidugi manakta yoraklamde. Nupadu lakmandre kari taurabano haiduna muniduna nupagi manakta laklami. Nupa aduna ising soklaga mi singda hanna pithaktuna leiramba thengnarami. Muniduna nupadugi manakta changlaklaga hairaki, he pukchel chawraba nupa, nangna hanna ising soktuna mayamgi ising khorangba kokhanbadi nangonda kari kanaba phangli. Maduda nupaduna khumlaki, aisu kari kanaba phanglabano khangde. Aidi madugi maramda thoina su khalude. Aidi makhoigi ising khorangbadu kokhanba khaktani. Maduda muniduna haraki, nangi nupi angangna somda ising khorangduna sigadabagi tawduna leire. Aduga nangna mayamda aram khorangba kokhanduna leibagi kanaba karino. Aina nangonda mateng pangkhibagum. Nangna su makhoida mateng pangkhiba yadarbara. Maduda nupa aduna muni aduda karamnano hanglami. Muniduna haraki, aina nangonda ising pibagi mahutta ising leifamdu takhiba natra. Aduga chap manana nangnasu makhoida ising leifamdu takhiba yadabara. Adu oirabadi nangi nupi angangsingsu ising khorangba koklani. Aduga moisu ising leifamda chattuna ising khorangbadu kokjarani. Nangna ising hanjin chokpagi kari mathau tai. Masi hairamlaga munidu chatkirami. Pukchel chawba nupa adusu muni aduna hairibadu karino haiba khanglami. Mahangna mayamda ising pirambagi mahutta ising phangnaba lambidu hairamgadabani khalami. Asumna pukchel chawraba nupa aduna munidudagi achawba para ama tamjakhi. Mathangi wari. Numit khudingi angang nupa macha amana magi mapubokna puja tawduna lai khurumbadu urami. Mapubokna numit khudingi puja tawduna lai khurumba adu masu tawba pamlami. Adubu magi mapubokna numit khudingi puja tawbanina mana tawninglabasu tawba ngamlamde. Nongmadi magi mapuboktu puja tawbadu matam khara thenglami. Khudong chabadu lauduna angang aduna isorbu khurumjanaba mapubokna tawba pujadu paring kaidana tawrami. Mapubokna lai khurumba lakpada magi masu apikpa aduna lai puja tawduna leirambaduda phaglang marumda changduna masuna tawribadu lotuna yenglami. Angang aduna magi mapubokna tawbagum dhup mayam tharami. Haira leisu kaya sukatlami. Pumnamak sem saba loiraga angang aduna lai khurumba horoklami. He Isor, aigi upubokpu nada yektana hakchang phana thambibagi thagatpa phongdokjari. Aigi ibempokki makhu naba phahanbibagi su thagatpa phongdokjari. Maramdi makhoi ani khudong thiba nanglabadi aigi chocolate kanana leibigani. He Isor, aigi ima ipabusu ngak senbiyu. Makhoi ani leitrabadi kanana aibu ngak senbigani. Aduga aigi marup mapang singbusu ngak senbiyu. Maramdi makhoi leitrabadi ai kanaga sanaminagani. Aduga akhoigi hui asibusu ngak senbiyu. Mahak leitrabadi aikhoigi yum kanana sangbigani. Aduga aroibada he Isor, nang nasagisu nasana seksinjau. Nang na phatta nungda thokrabadi akhoi pumnamakpu kanana ngak senbigani. Masunupagi icham chamjaba laison adu tabada mapubok adu mapi ira chelami. Maramdi magi
मसुदुगी इचम चमजब लाइछोन अदु मागी पुंसीदा कनागुंबा मियोय अमतदगी ताखिद्री मथंगी वारी लैबाक अमदा प्रजा मियामगी यामना खनबा निंगथौ अमा लेरमी निंगथौ अदुना हैनबी अमा ओइना मागी लैबाकतुदा कना कना अवाबा तारबगे कना कना करी मतेंग दरकार ओइरिबगे येंगबा चटलमी नोंगमदी माना मागी मंत्री सिंगा लोइनना अरापा शहर अमदा लाक्लमी शहर अदुदा नुपा अमा लैमाइदा तादुना लैरंबा थेंगनरमी शहर अदुदा लैरिबा मिपुम खुदिंगमकना तादुना लैरिबा नुपादुगी मनाक्ता मतेंग पांगबा चंगबिरमदी कनासु नुपादुगी मनाक्ता मतेंग पांगबा चंगबिदबदुदा निंगथौ अदुना नुपा अदुगी मनाक्ता मतेंग पांगबा चंगबिरमी निंगथौ अदुना नुपा अदुबु मसा लेंगदुना हौदोकलुबददी नुपादु सीरे हाइबा खंगलमी मदुदा निंगथौ अदुना मनाक्ता लैरिबा मियोयसिंग अदुदा मागी मतेंग पांगनबा हाइरमी अदुबु कनानसु मागी मनाक्ता चंगलकलमदे मरमदी कनामतना महाक्सि निंगथौनी हाइबा खंगलमदे कोना थंगददी निंगथौ अदुना मनाक नकपदा लाक्पा नुपा अमदा हंगलमी अइना मतेंग पांगनबा हाइजबदा कनानसु नुपा असिगी मनाक्ता चंगलक्तुना मतेंग पांगद्रिबसि करिगिनो मदुदा नुपा अदुना खुमलकी लैमाइदा तादुना लैरिबा नुपासे फत्तबा थबक्ता तौबा पाप चेलबा नुपानी मरम अदुना कनानसु मागी मनाक्ता चंगलक्तबनी मियामगी पाउखुमदु ताबदगी निंगथौ अदुना असिबा नुपा अदुबु मागी मंत्री सिंगा लोइनना नुपादुगी युमदा पुरक्लमी युमदुदा लैरमलिबा नुपादुगी नुपीदुना मागी नुपागी असिबा हक्सांगदु उबदा यामना कपलमी निंगथौदुनसु मियामना नुपादुगी मरमदा हाइरक्पा फत्तबा नुपादुगी नुपीदुदा तमलमी नुपीदुना कपना कपना हाइरकी अइगी नुपासे फत्तबा मी नतिये महाक्से यामना फबा मीने मदु ताबदा निंगथौ अदु यामना ngakलमी महाक्ना नुपी अदुदा हाइरमी अदुगा करिगिनो शहर सिदा लैरिबा मिसिंगना महाक्ति पाप चेलबा मीनी हाइदुना माबु सोक्तिबसिना नुपीदुना हाइरकी अइदी मसी थोकनी हाइदना नहाना खंख्रबनी महाक्ति फत्तबा मफमदता चंगदना मियामना माबु लाना उबीबनी असेंगबदी माना नुमित खुदिंगी यू योनफमदा चंगदुना यू लैरगा लाक्पनी अदुगा यू सिंगदु नलादा हाइदोकपनी मदुना मियोय कयागी पुंसी कनबदा मतेंग पांगलिबनी हाइबिरमी नुमिदांगी मतमदना माना ओक्तबी नुपी अमदा अहिंग अमगी पैसा पीदुना मागी थोंगदु थिंगहल्ली अदुम तौदुना अहिंग अदुमदी नुपीदु नुपासिंगदगी कनली माना युम हलकलगा माना नोंगमगिदी नुपीदु फत्तबा लिचत अदुदगी कल्ली अदुगा नहा ओइरिबा नुपा कयाना नत्तबा साजत चटपदु कल्ली हाइबिरमी मियामना माबु फत्तबा मफमसिंग अदुदा चटलुबगी माबु तुकचना उबीबनी अइनिदी मंगोंदा हाइखिबनी नुपा नंगना हयेंग सिबदा नंगी कूदु थांगबीनबा कनासु लैरोय नंगी लाना थौरमदा कनासु यावबिरोय मदुदा माना नोक्लगा हाइरमी नुपी मदुगिदी नंग करिसु खनगनु निंगथौ अमदी अंगम अथौसिंग लाक्तुना अइगी कूदु थांगबीगनी अदुगा मखोइना अइगी लाना थौरम अदुसु यावबिगनी वारीदु ताबदा निंगथौदुना कपलगा नुपीदुदा हाइरकी अइ लैबाक असिगी निंगथौनी अइना हयेंग मागी कूदु थांगबदा यावगनी अदुगा मागी अरोइबा मथौ मंगमदुसु पांगथोकपा यावगनी असुमना फत्तबा मफमदा चंगलुबगी मियामना फत्तना उबीरबा नुपा अदुगी मथौ मंगम अरोइबदु निंगथौ मसामकना लोइसिनबिखि मथंगी वारी खुंगंग अमदा फी तुबा दर्जी अमा लैरमी ममिंगना सुरेश कौरमी खुंगंग अदुदा मानतना अतोपा दर्जी अमता लैरमदे खुंजा मयांगी फी तुबा फी फोटपदु माना तौरमी मरम अदुना महाक पैसा यामना तालमी सुरेशती खुंगंग अदुदा मानतना दर्जी कनासु लैते खुंगंग अदुगी प्रजा पुम्नमक्तु मागी मनाक्ता लाकनी खंगदुना माना तौनिंगबता तौरमी महाक नापन यामना कारमी कनागुंबा अमना माना तुबा फीदुगी मरमदा वकटपा लाक्लबसु माना थवैना ताबिदे मीदुगा हेक्ता खन्ना थोई खुंगंग अदुगी प्रजा मयामदु मागी लमचत साजत अदुदा यामना नुंगाइरमदे अदुबु उपायदि लैतबनिना मागी मनाक्ता हेक्ता चटपा तारमी
Nongmadi khungang aduda lairabi nupi ama magi pikliba macha nupi amaga laktuna khungang aduda leiba horami. Nupi aduna thabak thibada Suresh ki manakta laktuna masu phi tuba yaujage hairami. Adubu Suresh na mabu phi tuba yauhalamde. Nupi adusu hingnabagi lanphamda thabak ama tawdaba yadabanina mana leijaba paisaduna phi tunaba machine ama leiduna phi tuba horaklami. Madi phi phajana tuba haibata natana praja miyamda phajaba wahina ngang saki. Maram aduna khungang adugi praja sing aduna magi manakta laktuna phi tuba phi taiba horaklami. Asomdadi Suresh ki dukan duda praja miyamdu irak laktrabanina magi paisa lakpadu walami. Mahangna nupidu ubaga masada sauningba kalakpa phawrami. Suresh na thawai nungaitana leiba ubaduda magi nupina phi tubi nupi dugi manakta chalami aduga hairami. Nangna khungang asida lakpadagi aigi ipuroibagi dukanda phi tuba kanamata laktre. Apikpa khungang amada darji ani leiba yadabanina nangna yarabadi nangi dukan asi ai leirage. Nupi adunasu magi dukandu yonbada yarami. Dukandu lupa lising yangkhaida leiba yonbada yanarami. Paisadu lauraga nupidu numidang wairamda khungangdu thadoktuna chatkirami. Asomdana Suresh sauba amadi kalakpa henmanbana nungdangda chattuna nupidugi dukandu mai thadoklami. Asumna dukanduda leiramba pot pumnamak ud oina olami. Magi nupina pumnamaktu khanglaklaba matamda magi nupagi manakta chattuna hairami. Nupa nangna tawribasi karino aina nupidu unaduna nupiduda lupa lising yangkhai piduna dukandu aikhoina leirabani. Nupidudi khungangchi thadoktuna chatkrabani. Nangna mai tharibadu aikhoigi dukani. Magi nupigi wadu tabada Suresh tu gyan taraklami. Magi aranbadu khangjaraklami. Mathangi wari khungang amada yamna hotnaba kanba karbar wala ama leirami. Nongmadi mana magi paisa panaba nupadu magi manakta kaurami aduga hairami. Aigi hojik paisa kaya leirabage. Matik chana leigadaba paisa kaya walibage. Numit khara leiraga paisa panaba nupa aduna yamna kubna hotlaba matungda karbar wala aduda hairagi. Hojik tawriba chading asida yenglurabadi ngasidagina paisa amatta laktrabasu mathangi charon suron anirak suba phawdi lemna pana chaba konarani. Madu tabada karbar wala aduna thawai nungaitana hairagi. Adu oirabadi ahum suba mari suba charon suron duna kamdau hoba. Numit adudagi hauduna karbar wala adu magi charon suron ahum mari suba adugi khanbada naba horaklami. Hidak kaya chaduna layinglami adubu phaba kaubadi leiramdi. Nongmadi karbar wala adugi mamanaba amana mabu unaba laklami. Mahangna karbar wala adu naaduna thawai wana leiramba thengnarami. Karbar wala aduna hairagi aina asuk kanna paisa talabasu aigi ahum suba mari suba charon surongi konadraba. Magi samasya adu khangladuna magi maruptuna mangonda hairami. Maru sidagi khara chatlaga lamboiba nupa ama leibani. Nangna mangonda ayukta chaklen ama katlabadi nangi anabadu phagani. Mathangi ayukta karbar wala adu chanaba chinjak puduna lamboiba nupa adugi manakta laklami. Lamboiba nupa aduna mabu taramna uklami. Lamboiba nupa aduna magi satra ama kauraga hairami. Karbar wala asina ngasigi chanaba chaklen purakle. Satra aduna khumlagi oja ngasigidi kanagumba amana ngasigi chaklen puraklamle. Madu tabada lamboiba nupa aduna karbar wala aduda hairagi. Warau biroi ngasigidi kanagumba amana ngasigi chanaba chaklen puraklamle. Maram aduna somgi chaklen asi aikhoina lausinba ngamjararoi. Aikhoigi niyom ama leijai. Nongmada chaklen amakhak ayuk anganbada lauba haiduna. Masigidamak warau biroi. Karbar wala aduna makhatana amu hanglai. Adudi chaklen si ai hayeng pujarakpa yagadra. Lamboiba nupa aduna khumlagi. Aikhoidi hayenggidamak ngasi khande. Hayeng lakaga isorna aikhoigidamak chanaba chaklen thabirakani.
ꯀꯔꯕꯥꯔ ꯋꯥꯂꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯉꯛꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯂꯝꯕꯣꯏꯕ ꯑꯁꯤꯅ ꯍꯌꯦꯡꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯕꯤꯗꯦ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ 3-4ꯒꯤꯗꯃꯛ ꯈꯟꯗꯨꯅ ꯊꯋꯥꯏ ꯋꯥꯔꯤ꯫ ꯀꯔꯕꯥꯔ ꯋꯥꯂꯥꯗꯨꯅ ꯃꯥꯅ ꯋꯥꯔꯝꯂꯤꯕꯗꯨ ꯀꯥꯟꯅꯗꯕ ꯑꯔꯦꯝꯕꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯑꯥꯁ꯭ꯔꯝ ꯑꯃꯗ ꯃꯨꯅꯤ ꯑꯃꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯔꯥ ꯇꯥꯛꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯑꯥꯁ꯭ꯔꯝꯗꯨꯗ ꯂꯥꯛꯂꯒ ꯃꯨꯅꯤꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯨꯅꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯨ ꯑꯥꯁ꯭ꯔꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯤꯅ ꯄꯔꯥ ꯇꯥꯛꯄꯗꯨꯗ ꯌꯥꯎꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯨꯅꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯍꯟꯈ꯭ꯔꯤꯕꯅꯣ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯄꯔꯥ ꯇꯥꯛꯄ ꯂꯣꯏꯔꯒ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯒꯨꯔꯨꯖꯤ, ꯅꯨꯄꯥꯗꯨꯅ ꯒꯨꯔꯨꯖꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯕꯗ ꯒꯨꯔꯨꯖꯤꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯤꯕꯅꯣ? ꯒꯨꯔꯨꯖꯤꯅ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯥ? ꯒꯨꯔꯨꯖꯤꯒꯤ ꯁꯥꯎꯒꯟꯗꯕꯒꯤ ꯑꯔꯣꯟꯕꯗꯨ ꯀꯔꯤꯅꯣ?" ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯥꯟꯅ ꯈꯪꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ." ꯁꯥꯇ꯭ꯔ ꯑꯗꯨꯅ ꯉꯛꯅ ꯃꯨꯅꯤꯗꯨꯗ ꯍꯪꯏ, "ꯒꯨꯔꯨꯖꯤ, ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ." ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ." ꯁꯥꯇ꯭ꯔ ꯑꯗꯨ ꯃꯥ ꯁꯤꯔꯅꯤ ꯍꯥꯏꯕꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝꯗꯨ ꯊꯧꯁꯥꯔꯨꯗꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯨꯔꯨꯗꯨꯃꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯁꯤꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯥ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔ ꯑꯗꯨ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯒꯨꯔꯨꯗꯒꯤ ꯕꯣꯔ ꯅꯤꯔꯒ ꯃꯍꯥꯛ ꯑꯥꯁ꯭ꯔꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ 9ꯅꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯗꯨ ꯃꯥꯒꯤ ꯒꯨꯔꯨꯅ ꯇꯥꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯏꯁꯣꯔ ꯅꯤꯡꯗꯨꯅ ꯂꯩꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯎꯅꯔꯝꯃꯤ, ꯀꯅꯥꯗꯁꯨ ꯁꯥꯎꯗ꯭ꯔꯦ, ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯉꯥꯛꯄꯤꯅꯕ, ꯃꯥꯅ ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯒꯨꯔु ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯒꯨꯔु ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯒꯨꯔꯨꯖꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ, ꯕꯣꯔ ꯄꯤꯕꯤꯌꯨ." ꯃꯨꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯣ." ꯒꯨꯔꯨꯒꯤ ꯕꯣꯔꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯃꯤꯠ 9ꯅꯤ ꯑꯁꯤ ꯀꯝꯗꯧꯅ ꯍꯧꯈꯤꯕꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯃꯤꯉꯣꯟꯗ ꯍꯥꯟꯅꯒꯨꯝꯅ ꯁꯥꯎꯔꯤꯕ꯭ꯔꯥ?" ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯒꯨꯔꯨꯖꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯗꯁꯨ ꯁꯥꯎꯗ꯭ꯔꯦ꯫ ꯑꯩꯅ ꯍꯤꯡꯒꯗꯕ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯀꯔꯤꯒꯤ ꯑꯩꯅ ꯑꯄꯪꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯍꯟꯒꯅꯤ? ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯎꯅꯩ꯫ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯩ." ꯃꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯅꯤ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯒꯤ ꯑꯔꯣꯟꯕ꯫ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ꯫ ꯃꯁꯤꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯃꯔꯥ ꯇꯞꯅ ꯂꯩꯕ ꯉꯝꯕꯒꯤ ꯑꯔꯣꯟꯕ." ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯒꯨꯔꯨꯅ ꯍꯥꯏꯈꯤꯕꯗꯨ ꯃꯥꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯔꯥ ꯑꯗꯨ ꯇꯝꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯍꯌꯦꯡ ꯁꯤꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨ ꯃꯇꯤꯛ ꯆꯥꯕ ꯅꯍꯥ ꯑꯃꯗ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯁꯤꯟꯅꯔꯝꯕ ꯄꯥꯝꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯇꯨꯡꯗ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯟꯅꯕ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯆꯧꯕ ꯌꯥꯝꯅ ꯐꯖꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯊꯣꯡꯗꯨꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯔꯨꯕ ꯈꯨꯠꯌꯦꯛ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯈꯨꯠꯌꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯅꯕ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯕ ꯃꯤꯗ ꯅꯧꯅ ꯁꯥꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯄꯤꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯗꯨꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯈꯤꯕꯗꯒꯤ ꯅꯧꯅ ꯁꯥꯕ ꯀꯣꯅꯨꯡꯗꯨꯒꯤ ꯁꯅꯊꯣꯡ ꯃꯃꯥꯡꯗ ꯅꯍꯥ ꯄꯥꯈꯪꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯊꯣꯡꯗꯨꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯏꯗꯤ ꯄꯥꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯍꯥ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯈꯨꯠꯌꯦꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯕꯥꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯐꯥꯎ ꯑꯐꯥꯎꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯄꯥꯛꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯤ ꯑꯍꯨꯝꯈꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ, ꯑꯗꯨꯒ ꯑꯃꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯅꯍꯥ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯊꯣꯡꯗꯨꯒꯤ ꯈꯨꯠꯌꯦꯛꯇꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯤꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛ ꯑꯁꯤ ꯀꯔꯤꯒꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯗ꯭ꯔꯤꯕꯅꯣ?" ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯨꯠꯌꯦꯛꯇꯨ ꯈꯪꯕ ꯉꯝꯕ ꯃꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯁꯅꯨ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯒꯦ." ꯃꯗꯨ ꯍꯥꯏꯔꯒ ꯅꯍꯥ ꯄꯥꯈꯪ ꯑꯗꯨ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨꯒꯤ ꯈꯨꯠꯌꯦꯛꯇꯨ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯒꯤ ꯑꯔꯨꯕ ꯈꯨꯠꯌꯦꯛ ꯑꯗꯨ ꯀꯔꯝꯅ ꯈꯪꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯣꯡꯗꯨꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯗ ꯈꯨꯠꯌꯦꯛ ꯑꯗꯨ ꯀꯔꯤꯁꯨ ꯆꯪꯂꯝꯂꯣꯏ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨꯗ ꯅꯝꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯊꯣꯡꯗꯨꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛ ꯑꯗꯨ ꯀꯔꯤꯁꯨ ꯆꯪꯗꯦ." ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯗ ꯅꯧꯅ ꯁꯥꯕ ꯀꯣꯅꯨꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯄꯤꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯂꯧꯃꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯁꯨ ꯄꯤꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯊꯥꯛꯅꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇ ꯁꯤꯔꯝꯃꯤ꯫ ꯖꯣꯝꯔꯥꯖꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯪꯉꯤ, "ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯂꯛꯇꯕꯒꯦ?" ꯏꯁꯣꯔꯒꯤ ꯋꯥꯍꯪꯗꯨ ꯑꯍꯥꯟꯕ ꯂꯧꯃꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯔꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯔꯛꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯁꯟ ꯂꯥꯕ ꯑꯃꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯂꯧꯕꯨꯛꯇ ꯊꯕꯛꯇ ꯁꯨꯗꯨꯅ ꯂꯩ꯫ ꯑꯩꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯁꯤꯟꯕꯗ ꯂꯣꯏꯅ ꯂꯣꯏꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ, ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯕ ꯉꯝꯗꯦ꯫ ꯑꯩꯅ ꯐꯪꯂꯛꯄ ꯑꯍꯦꯟꯕ ꯄꯩꯁꯥꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯂꯧꯕꯤꯈꯤ꯫ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ." ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ,
nang hꯧꯖꯤꯛ kari pambage mathangi punsida aina nangonda kari piyuge maduda laumi aduna khumai he isor aina kanagumba amatada karigumba amatta pidanaba khara tawbiyu aina maikei pumna maktagi paisa phangba oijage madu hairaga laumi adu tuminna lerami isorna makha tarai phare phare aina nangna pambado pibirani adudagi laumi du isorgi manaktagi chatki mathangdi ani suba laumi adugi pali tarami isorna mangonda hangi he nupa nangi punsida kari diningba thunglaktabage maduda laumi aduna makhut ani du lonaduna isorda haragi he isor nangna ingonda aigi darkar leiba pumnamak pibiki nangna ingonda afaba imung ama lam apikpa amaga pibiki aigi imung manungbusu saba thakpa warhan bikide aigi imung manungna nongmata chara henduna tumlakte adubu aigi punsida awatpa amadi laiki aina madugidamak nungaite hojik phauba nungaite karigumba matamda aigi yumda aram khorangba miwei laktuna aingonda chanaba khara pibinaba haije adubu aigi matik chana leitabanina aina makhoi loinamakki aram khorangbadu kokhanba ngamde makhoina aigi yumdagi aram khorangba koktana chatkibadu ai thawai nungaite isorna nupa aduda hanglami hojik nahak kari pambage mathangi mapokta ai nangi kari tawrau haibage laumi aduna khumai he isor aigi yumda lakpa miyoi pumnamak aram khorangba kokhanba ngamhanbiyu isorna amuk harai phare phare nahak chatkhiba yarani nangna pamlibadu aina nangonda soidana piragani laumi ani du khungang aduda chap manaba numitta poklami makhoi ani mapung marei phargle mingonda pithokningdaba maikei khudingmaktagi mangonda pirakpa pamba nupa adu hojik kanada su pithoktre maikei khudingmaktagi paisa lakle mahak khungang aduda chakniba oire mana kanada su paisa pidre magi mapa phauduna chatpa miyoi singna mangonda paisa amadi chanaba potlam piramle aduga yumda lakpa aram khoranglaba miyoi singbu aram khorangba kokhanba pamba nupa aduna khungang aduda khwaidagi inak khunba miyoi oire wari asina miyoi bana wakhal khanbagi khenaba adu tai afaba khanbana afaba phangba aduga fattaba khanbana fattaba phangni haibadu wari asina takli mathangi wari nongma guru amaga magi satra amaga khungang ama phauduna chatlami kuina chatpagi makhoi ani chak yamna lamlami makhoi ani na anakpada yum ama leiba thengnarami yum aduda changduna thongdu thilami yum adudagi firol segaiba setpa nupa ama thoraklami guru duna nupa duda hairami aikhoi chak yamna lame aikhoi bu chanaba khara pibiyu nupa aduna makhoi anibu magi yum manungda pusinbirami aduga chak pijabirami chak toklaba matungda guru duna nupa dugi yumgi akoibadu yengbada leihau leiraba lam adu mana mana masing mahai marong amata thadana leiramba urami nupa duna maduda thoina pukning changdabadu urami guru duna nupa adugi manakta changlaga hangi nangdi kari thabak tawduna punsi hingbage nupa duna khumai aigi sangom yamna thokpa iroi ama lei maduna aigi hingnabagi lambi oijari numidang oisilaklami guru aduna nupa aduda makhoi ahing amadi magi yumduda lekpa yagadra hanglami nupa aduna su yabiraklami asumna guru amadi magi satra adu nupa adugi mayumduda ahing adu leklami ahing athengbada guru duna magi satra adubu haudoklami aduga hairami aikhoi ani hojik mafam asi thadokuna chatlasi aduga magi iroi asi su pukhrasi satra adudi magi guru aduna hairibadu yaningdaba phawrami maramdi iroi adudi nupa adugi hingnabagi lambi oijaribani adubu mahaki guru na hairabanina indabasu ngamlamde asumna makhoi anina iroidu puduna mafam adu
ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔ ꯑꯗꯨꯗꯤ ꯏꯔꯣꯏꯗꯨ ꯄꯨꯔꯛꯄꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯗꯨ ꯎꯍꯩ ꯄꯥꯝꯕꯤꯅ ꯄꯤꯛ ꯊꯟꯅ ꯍꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯎꯍꯩꯅ ꯄꯤꯛ ꯊꯟꯅ ꯍꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯊꯨꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯑꯩꯒꯤ ꯒꯨꯔꯨꯒ ꯂꯥꯛꯂꯝꯕꯗꯨꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯔꯣꯏ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯔꯣꯏ ꯑꯗꯨ ꯃꯐꯝ ꯀꯌꯥꯗ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯌꯥꯟꯗꯨꯅ ꯁꯤꯡ ꯆꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩꯅ ꯃꯔꯨ ꯃꯔꯥꯡ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯍꯨꯜꯂꯤ꯫ ꯃꯍꯩ ꯃꯔꯣꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯂꯝꯃꯤ꯫ ꯃꯍꯩ ꯃꯔꯣꯡ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯎꯍꯩ ꯄꯥꯝꯕꯤ ꯂꯩꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯎꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯄ ꯃꯤꯁꯛꯁꯤ ꯑꯩ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯔꯣꯏ ꯑꯗꯨ ꯃꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ"꯫ ꯒꯨꯔꯨꯒꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯍꯪꯉꯤ, "ꯑꯗꯣ ꯅꯪ ꯍꯥꯟꯅ ꯏꯔꯣꯏꯗꯨ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯇꯧꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ"? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯛꯏ, "ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯍꯤꯡꯕꯗꯤ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯏꯔꯣꯏꯗꯨꯅ ꯄꯤꯕꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕ ꯉꯝꯕꯅꯤꯅ ꯑꯩ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗꯦ꯫ ꯑꯩꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯗꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯄꯤꯛꯄ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯊꯕꯛꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ"꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯃꯨꯔꯇꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯨꯔꯇꯤ ꯀꯌꯥ ꯈꯣꯝꯒꯠꯇꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯃꯨꯔꯇꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯨꯔꯇꯤ 3 ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯅꯤꯡꯊꯧꯗꯨ ꯃꯨꯔꯇꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯏ ꯑꯃꯅ ꯃꯨꯔꯇꯤꯗꯨ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄꯗ ꯃꯨꯔꯇꯤ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯥꯏꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨ ꯀꯥꯏꯈꯤꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯏ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯨꯔꯇꯤ 2 ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯨ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯅꯥꯏ ꯑꯗꯨꯕꯨ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨ ꯌꯧꯔꯛꯂꯒ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯅꯪꯅ ꯃꯨꯔꯇꯤ ꯑꯇꯣꯞꯄ 2ꯗꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯨꯒꯥꯏꯔꯤꯕꯅꯣ"? ꯃꯗꯨꯗ ꯃꯅꯥꯏ ꯑꯗꯨꯅ ꯈꯨꯝꯃꯛꯏ, "ꯏꯅꯤꯡꯊꯧ, ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕꯅꯤ꯫ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯥꯏꯒꯟꯕ ꯄꯣꯠꯅꯤ꯫ ꯃꯈꯣꯏ ꯁꯨꯡꯀꯥꯏ ꯀꯥꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯉꯁꯤ ꯀꯥꯏꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯈ꯭ꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯩꯒꯨꯝꯕ ꯑꯃꯅ ꯃꯨꯔꯇꯤꯁꯤ ꯁꯦꯡꯗꯣꯛꯄꯗ ꯁꯣꯏꯗꯅ ꯀꯥꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛꯇꯨ ꯑꯩꯒꯨꯝꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯅ ꯃꯨꯔꯇꯤ 2ꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯤ 2ꯒꯤ ꯄꯨꯟꯁꯤꯗꯤ ꯀꯜꯂꯕꯅꯤ"꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗු ꯃꯥꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯨꯔꯇꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯕꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯥꯟꯕ ꯋꯥꯔꯦꯞꯇꯤ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯅ
ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯗꯤ ꯃꯍꯥꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯥꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯕꯒꯤ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯙꯔꯃ ꯀꯔꯃꯗ ꯌꯥꯝꯅ ꯊꯥꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤ ꯀꯌꯥ ꯑꯃ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯕꯨ ꯄꯨꯕ ꯂꯥꯛꯂꯕꯗꯤ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯄꯨꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯅꯪꯅ ꯄꯩꯁꯥꯁꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯁꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯤꯡꯒꯗ꯭ꯔꯥ?" ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯁꯤꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛ ꯁꯦꯡꯗꯕ ꯀꯥꯡꯕꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯤꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯄꯩꯁꯥ ꯄꯨꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥ ꯊꯝꯂꯤꯕ ꯃꯐꯝꯗꯨ ꯈꯪꯗꯨꯅ ꯅꯨꯡꯗꯥꯡꯗ ꯂꯥꯛꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯄꯩꯁꯥꯗꯨ ꯍꯨꯔꯥꯟꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯃꯊꯪ ꯃꯄꯣꯛꯇ ꯁꯤꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯊꯝꯐꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯩꯁా ꯊꯝꯐꯝꯗꯨ ꯈꯪꯍꯧꯔꯝꯃꯤ꯫ ꯄꯩꯁꯥ ꯂꯩꯐꯝ ꯑꯗꯨ ꯈꯪꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯍꯨꯔꯥꯟꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯗ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯈꯤꯕꯗꯨ ꯁꯪꯒꯣꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯪꯒꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯏꯔꯣꯏ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯂꯣꯟ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯏꯔꯣꯏ ꯑꯃꯅ ꯑꯇꯣꯞꯄ ꯏꯔꯣꯏ ꯑꯃꯗ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯉꯁꯤꯗꯤ ꯂꯥꯛꯂꯦꯗꯅ?" ꯑꯇꯣꯞꯄ ꯏꯔꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯍꯣꯏ, ꯑꯩ ꯉꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯪꯒꯣꯟ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ?" ꯏꯔꯣꯏꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 3 ꯁꯨꯔꯛꯂꯦ꯫ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯄꯩꯁꯥꯗꯨ ꯄꯨꯔꯨꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯤꯡꯒꯦ ꯍꯥꯏꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯑꯄꯪꯕ ꯃꯤꯅꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯏꯔꯣꯏ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯪꯒꯣꯟ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯃꯉꯣꯟꯗ ꯁꯪꯒꯣꯝ ꯄꯤꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯄꯩꯁꯥ ꯁꯤꯡꯂꯤ꯫ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯥꯒꯤ ꯁꯪꯒꯣꯟ ꯑꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ." ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯏꯔꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯗꯨ ꯄꯨꯔꯕꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯁꯤꯡꯒꯗꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯤꯡꯒꯗꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯅ ꯄꯨꯔꯨꯕ ꯄꯩꯁꯥꯗꯨ ꯁꯤꯡꯗꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯩꯅ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯁꯥꯙꯨ ꯑꯃꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯍꯥ ꯄꯥꯈꯪ ꯑꯃꯅ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯙꯨ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ?" ꯃꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ, ꯑꯩ ꯈꯥꯡꯕ ꯋꯥꯔꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯥꯔꯊ ꯊꯣꯛꯇꯦ, ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ, ꯑꯔꯦꯝꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯩꯅ ꯄꯥꯝꯕ ꯑꯃꯠꯇ ꯐꯪꯗꯦ, ꯑꯋꯥꯕꯇꯅ ꯏꯁꯔꯨꯛ ꯑꯣꯏ꯫ ꯏꯁꯣꯔꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯍꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ?" ꯃꯗꯨꯗ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯈꯣ, ꯅꯍꯥꯛ ꯅꯣꯡꯃꯇꯪꯒ ꯍꯤꯡꯈꯣ꯫ ꯉꯁꯤ ꯁꯤꯈꯤꯅꯨ, ꯍꯌꯦꯡ ꯑꯣꯏꯅ ꯁꯤꯔꯣ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯀꯔꯤꯒꯤ ꯍꯥꯊꯨ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯅꯣꯡꯃꯈꯛꯀ ꯍꯤꯡꯂꯝꯈꯣ." ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯊꯋꯥꯏ ꯋꯥꯅ
ꯑꯩ ꯊꯋꯥꯏ ꯊꯥꯕ ꯂꯥꯛꯀꯅꯤ꯫ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯑꯩꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯥꯙꯨ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯥꯙꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯩ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯦ꯫ ꯄꯥꯈꯪ ꯃꯆꯥꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯁꯥꯙꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯏ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯃꯤꯠ ꯑꯅꯤꯗꯣ ꯂꯨꯄꯥ ꯂꯥꯈ 10ꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯤꯠ ꯑꯅꯤꯗꯣ ꯌꯣꯟꯕ ꯌꯥꯔꯕ꯭ꯔꯥ? ꯃꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯍꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯁꯥꯙꯨ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯌꯣꯜꯂꯣ, ꯅꯪꯒꯤ ꯅꯥꯇꯣꯟꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏ꯫ ꯅꯤꯡꯊꯧꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯍꯦꯛꯇ ꯅꯪꯅ ꯍꯥꯏꯕ ꯃꯃꯜꯗ ꯂꯩꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯁꯥꯙꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯪꯕꯨ ꯁꯤꯔꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯃꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ? ꯄꯥꯈꯪ ꯃꯆꯥꯗꯨ ꯋꯥ ꯉꯥꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯇꯨꯔꯦꯜ ꯃꯅꯥꯛ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯤꯌꯥꯝꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯖꯨ ꯊꯥ ꯑꯃꯗꯗꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯟꯗꯨ ꯄꯥꯊꯣꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯏꯁꯤꯡꯅ ꯊꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨꯗꯗꯤ ꯃꯌꯥꯝꯗꯨ ꯈꯨꯡꯒꯪꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯁꯪꯗ ꯆꯦꯜꯂꯛꯇꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯪꯒꯤ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯄꯨꯔꯣꯍꯤꯠ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯁꯪ ꯑꯁꯤꯗꯁꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯂꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯏꯁꯤꯡꯅ ꯊꯨꯝꯈ꯭ꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ꯫ ꯃꯗꯨꯗ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯍꯧꯔꯒꯦ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯩ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯁꯦꯕꯥ ꯇꯧꯖꯔꯛꯂꯤꯕꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅꯤ꯫ ꯑꯩꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯅ ꯂꯥꯏꯁꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯍꯥꯏꯔꯕꯁꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯨꯅꯃꯛ ꯂꯥꯏꯁꯪꯗꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯌꯧꯕ ꯃꯈꯩ ꯏꯁꯤꯡꯗꯨ ꯊꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯑꯗꯨ ꯂꯥꯏꯁꯪꯗꯨꯒꯤ ꯑꯋꯥꯡꯕ ꯃꯐꯝꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯏꯁꯪ ꯃꯄꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯂꯥꯏꯁꯪꯗꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯦ꯫ ꯑꯩꯒ ꯂꯣꯏꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯂꯣ, ꯑꯩꯒꯤ ꯍꯤ ꯑꯁꯤꯗ ꯀꯥꯈꯠꯂꯛꯑꯣ꯫ ꯍꯟꯗꯛꯁꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯈꯨꯝꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯥꯏꯁꯪꯗꯨ ꯏꯁꯤꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯖꯤꯜꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯀꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯏꯁꯣꯔꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯈꯣꯏꯔꯝꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯊꯨꯅꯃꯛ ꯃꯤ ꯊꯤꯕ ꯂꯥꯛꯄ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗꯒꯤ ꯀꯩꯔꯥꯛ ꯑꯃ ꯊꯥꯗꯔꯛꯇꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯀꯥꯈꯠꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈ꯭ꯔꯦ꯫
Ngaihak leiragadi laisang adugi matuan adusu thumjilakadawre. Haujikti purohit aduna magi makok adu ising mathakta thingatuna leire. Mahak yamna wana leire. Mahakna Ishorda wakatlami. He Ishor, aina nangbu punsi chuppagi ningjaduna seba tawduna lakjabani. Aina di nangbu yamna thajabani. Adubu nangdi aigi punsibu kanbiba karigi laktribano. Khudakta atiyadagi khonjel amana lautharai. He napa, aina nangbu kanba ahumlak lakrabani. Aina nangi nanakta chelaktuna mafamdu thadoktuna chatkinaba haikrabani. Mathangda hi honba nupa amagi saktam lauduna nangbu lauba lakrabani. Maduda natana aina helicopter gi saktamda nangbu lauba lakrabani. Maduda natana aina helicopter gi saktamda nangbu lauba lakrabani. Aina lakpa khudingi nangdi chatsi amata yakide. Maduda aigi kari irano. Nangna aidi masak khangjadraga. Asumna aikhoigi punsidasu aikhoigi damak lakpa khudong chaba kaya ama aikhoina khangba ngamde. Aikhoina wakattuna talai. Wari asina taklibasi punsida lakliba khudong chaba adu masak khangu. Khudong chaba adu lauduna punsidu nungaina layu haibani. Mathangi wari Prithivigi phawraba Alexandriagi library adu mai thadokraba matungda lairik amakhakti mai chaktana lehorami. Lairaba nupa amana lairik adu phangduna magi mayumda puraklami. Lairik aduda yamna angakpa nung amagi maramda irami. Hairiba nung asi mamal yamna yamba nung amani. Nung asina chumnagi dhatu amabu sanada olhanba ngami. Lairik asida hairiba nung asi samudra khongbalda nung lising kayagi marakta taduna lay haina irami. Nung adubu thinabagi aronbadi nung asi thengbada sabung tawi. Aduga chumnagi nungna thengbada ing lawi. Lairaba nupa asina nung asigi maramda parubadagi mahakna nung asi thiruge khalami. Mahakna magi laijaba pumnamaktu yonthoklami aduga samudra khongbanda ten khanduna leirami. Mahakna nung khudingmakpu pai duna yenglami. Mahakna nung ama khungatuna yengi. Nungdu ingbadagi nungdu langthokke tawi. Adubu magi wakhalda karigumba mana nungdu kangphada langthoklabadi amuk hanjina khunbagi oithokpa lei khanduna mahakna nungdu samudragi isingda oina langthokke khalami. Asumna mana khungalakpa ayingba nungsingdu samudrada hek langtharami. Asumna mahakna hapta ama tha ama chahi ama haukhirami. Asumna mahakna chahi ahum nungdu thirabasu atangba nungdudi thiba phanglamde. Adubu mahak thibadi leplamde. Kona thangdadi nongma anganba ayu amadadi mahakna sarum tauba nung adu thengnarami. Mahakna nung adu karisu khalludana samudragi ising aduda thadarami. Maramdi mahakti chahi kaya nung singdu samudragi isingda langthabagi hainabidu masada laikhrabani. Maram aduna mahakna thiriba nung adu phanglaba phawbada mahakna khalludana mahakki hainabi aduna maram oiraga atangba nung adu samudrada langthakribani. Mathangi wari ningthau amana laisangda lai khurumba chatpa khudingi laisang adugi changphamda chakniba anikak nungtigi phamduna leramba thengnarami. Chakniba amana laisangdugi oiromda phamlami aduga atopa chakniba amana laisangdugi yetlomda phamlami. Ningthauduna lakpa ubada yetlomda phamba chakniba aduna hairami. He Ishor, nangna ningthaudadi yamna pibi aingondasu magumna yamna pibiyu. Aduga oiromda phamba chakniba aduna ningthauda hai. O ningthau, Ishorna nangonda yamna pibire aingondasu khara pibiyu. Nongmadi ningthauduna lakpada yetlomda phamba chakniba nupaduna oiromda phamba chakniba nupa aduda hairami. Marup nangsu Ishorda niyu mahakti pumnamakna haiba tabibani.
Maduda oiromda phamba chakniba nupa aduna apangba wadu haidanaba hairagi. Mabanigi waridu taraduna ningthauduna konung yaurakanda magi mantri amada hairami. Yetlomda phamba chakniba nupa adudi matam punamakta ishorda haijai. Madi ishorna soidana mateng pangbigani. Adubu oiromda phamba chakniba adudi aingonda mateng pangbinaba haijai. Maram aduna aina magidamak karigumba ama pibige khalli. Maram aduna chapu amagi maningda sanagi senjik mayam hapo aduga chapu adugi mathaktudana changna pik thana hapo aduga chapu adu oiromda phamba changniba nupa aduda piruso. Mantri aduna ningthauna pirakpa yathang adu pangthoklami. Chakniba nupa aduna chak pik thana yawba chapu adu pangbada yamna harauduna chaktu charami. Mahangna atopa chakniba nupa aduda yenglaga harami. Nangdi ishorda adum haijabada ishorna pibigani haidai. Tu yengu aigidi ningthauna pibirakle. Haujikti nang khangledana. Ngayhak leiraga mana mabuk thanna charaga mahangna atopa chakniba nupa aduda magi chapuda lemhauriba chak adu chanaba chapu adu mangonda pirami aduga harami. Apangba nangsu khara chawse. Mathangi ayukta ningthaudu laisangda laklami. Mahangna oiromda phamba chakniba nupa adudi hanagum mafam aduda phamduna leiramba thingnarami. Aduga yetlomda phamba chakniba nupa adudi leiramba uramdi. Maduda ngakladuna ningthau aduna oiromda phamliba chakniba nupa aduda hanglami. Aina nangonda ngarang pikhiba chakki chapu adu phangdabra. Maduda chakniba nupa aduna khumlami. Iningthau ai phangjai. Chaktusu yamna hawi. Ningthauduna amuk makha tana hangi. Aduga chapu adudi kadaida chatkre. Maduda chakniba nupa aduna khumi. Aina chaktu puk thanna chathokaga arembadu aigi mayoknabada phamliba chakniba nupa aduda pikhre. Madu tabada ningthaudu mumun noklaga masa matanda khanjarami. Mahakti ishorna mateng pangkhredana. Mathangi wari. Nongma ahal oirabi nupi amakhak sahar amagi khwaidagi chawba bank amada paisa thamba laklami. Banki staffna ahal oirabi nupi aduda lupa kaya thamgadawribano hanglami. Maduda nupi aduna lupa lakh 10 khaktani hairami. Adubu mahangna paisa du bank ta deposit tawdringaida bank adugi manager aduga unage hairami. Asumna nupi aduna manager aduga unaba adu yahallami. Manager aduna ahal oirabi nupi aduda hairami. Ima lupa lakh 10 sidi yamna yamba senphamni. Ima bu kari thabak tawbibage. Maduda ahal oiraba nupi aduna khumlami. Kari su thoidokpa tawdeda. Aidi icham chamna sen thanaba khaktani. Maduda manager aduna yamna ngakna hairagi. Paisa thanaraga paisa asuk yamna tanba asidi yamna angakpani. Nupi duna amuk hairagi. Madudi kaisu angakpa natteda. Haujiksu nangi nakokta napi pagle. Paki pakti haibadu ibani lupa lakh ama hekta thanasi. Maduda manager aduna noklaga hairagi. Ima aidi naha yamna oiri. Aidi kokta napi lay parengna chingba chinbasu natti. Madudi oithoktabani. Nupi aduna amuk hairagi. Adu oirabadi paisa thanabada karigi kiribano. Manager aduna khali masigi nupi asi angawbaga pangkhak oire. Lupa lakh ama thanarabadi mana soidana manglagadabani. Aigi koktadi kadaidagi napi pakadawribano. Aidi kokta napi lay parengna chinba side hainasu haire. Aduda mana paisa thanasi kana hairiba asi aigi khudong chaba amani. Masigi paisa asidi aina irai laina phangba yaba paisani. Asumna manager adusu nupi aduna sen thanasi haibaduda yarami. Ahal oirabi nupi aduna hairagi phare masidi lupa lakh amagi paisa oibanina ai hayeng pung 10 taba matamda chap chana aigi ukil ama puduna laklagi. Paisa adu magi mamangda thinagadabani. Manager adusu nupi aduna hairibudu yarami. Nupi adusu mafamdu thadoktuna chatkirami. Manager adudi ahingdu tumba yaramde. Mahakti lupa lakh ama
amadi ahal oirabi nupi adugi maramda khalami. Mathangi numitta pung 10 taba matamda nupi adu magi ukil puduna manager adugi kada laklami. Mahangna manager aduda hairaki, manager ibungo nahak sen thanaba asi yarabara. Manager duna yare haina khumlami. Nupi aduna hairaki, ukil su yarabanina paisa su yamna chawbanina ai nangi kokta napi pakpra haibadu nangi koktu paiduna yenglage. Nangi nasamduda napi pakpra yenge. Manager adusu lupa lakh amagi oibanina hoi haiduna yarami. Asumna nupi aduna manager gi masamdu paiduna masamdu chinglami. Tanjaduda nupi aduga lakminaba ukil aduna magi makok adu phaglangda hanna surami. Tauriba matau aduda ngakladuna manager aduna ahal oirabi nupi aduda hairami. Masigi ukil asina tauriba sina karino. Maduda nupi aduna khumlagi karisu nateda haujik magi sel mangi. Ngarang aiga maga chen thanaki. Aina ngasi sar asigi khwaidagi chawba bank asigi manager du aina pung 10 taba matamda magi samdu aina paiduna chingani haina aduga mahakna madu ngamloi haina ibani lupa lakh manga gi sen thanabani. Haujikti mahak paisa du mangle aduna mahakki koktu phaglangda suribani. Asumna bank manager aduna ahal oirabi nupi adugi lausing adubu khanglakhi. Mathangi wari thaina matam amada inak yamna khunba nupa ama leirami. Mahakki chawraba yum amadi manai masen mayam amasu leirami. Adubu mahakki wakhaldi santi phanglamde. Nongmadi kanagumba amana mangonda makhoigi anakpa jagada muni ama leibani haraklami. Miyoi aduna inak khunba nupa aduda asumna makhata na hairami. Haujikki aina hariba muni asidi sakti yamna leiba munini. Mahakti mina pamba pumnamak piba ngamba munini. Asumna inak khunba nupa adu muni adugi manakta chatlami. Muni aduda makok nona khoirumduna asumna hairami. Muni deba aigi paisa lan thum awat apa amata leijade. Aina watliba haibabu aigi wakhalgi santi phangdaba asini. Aigi awaba asi koknaba upai amata tawbiyu. Inak khunba nupa adudi muni aduna mangonda mantragumba ama natraga karigumba pot ama piraktuna magi awabadu koknaba hairakadauba malami. Adubu muni aduna mahak muni aduga leiminanaba hairaklami. Inak khunba nupa aduna mahak muni adugi manakta leiduna muni aduna magi awaba adu kokhannaba tawbirakani khallami. Maram aduna mahak muni aduna hairiba aduda yarami. Mathangi numitta muni aduna inak khunba nupa aduda numit chuppaduma nungsada leinaba haireklami. Muni aduna urumda leiraga mana numit chuppaduma nungsada leihanba aduda mahak muni duda yamna sauninglami. Adubu mahak tuminna leirami. Mathangi numittana muni aduna inak khunba nupa adu numit chuppaduma chara henduna leinaba hairami. Numit chuppaduma inak khunba nupa adu chak maru ama phauba charamde aduga muni aduna magi mamangda chanaba kaya hauna charami. Inak khunba nupa adudi mapunsida chara helaktriba nupani. Adubu numittumadi mahak karisu pijadaba aduda yamna saurami. Mahak chak yamna lamlaklami. Nungdang chuppaduma mahak chak lambagi tumba yaramde. Mahakna muni adu pukchel yamna pikpa masakida khanba miyoini khalami. Mathangi numitta inak khunba nupa adu yahau nganna hauduna magi mapot machai sing adu yomsinduna chatnaba sem sarami. Madu ubada muni aduna mangonda hanglami. Kari taurabage nahakna nahaki napot nachai sing adu yomsillibadi. Maduda inak khunba nupa aduna khumlai ai mafam asida asa yamna chawna lakhibani. Adubu madugi ona tainabada aina karisu phangba ngamdre. Madugi mahutta aina punsida thengnaraktriba awaba kaya ama thengnare. Maram aduna ai mafam asi thadoktuna chatlage. Inak khunba nupa aduna hairakliba wahising adu tabada muni aduna noklaga hairai. Aidi nangonda kanaba kaya ama pikhrena nangna madu lawjadraga. Madu tabada inak khunba nupa aduna yamna ngakna muni duda yenglami aduga hairai. Kari aingondadi karisu pikhiba leitena. Maduda muni aduna hairai. Nangna numit chupa ama nungsada leiba matamda
ꯑꯩꯅ ꯎꯔꯨꯝꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯎꯔꯨꯝꯗꯨꯅ ꯅꯪꯒꯤ ꯎꯔꯨꯝ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯗꯤ ꯈꯪꯖꯗ꯭ꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯅꯪꯅ ꯆꯔꯥ ꯍꯦꯜꯍꯟꯗꯨꯅ ꯊꯝꯂꯒ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯗꯨꯅ ꯑꯩꯅ ꯆꯥꯕꯗꯨꯅ ꯅꯪꯒꯤ ꯄꯨꯛ ꯊꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯁꯨ తాꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯑꯩꯅ ꯁꯥꯙꯅꯥ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯅꯪꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯅꯪꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅ ꯂꯝꯕꯤꯗꯨꯗꯤ ꯅꯁꯥꯅ ꯆꯠꯆꯒꯗꯕꯅꯤ꯫ ꯅꯪꯅ ꯅꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯄꯩꯁꯥ ꯇꯥꯟꯖꯕꯅꯤ, ꯑꯗꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯁꯥꯟꯇꯤ ꯑꯗꯨꯁꯨ ꯅꯁꯥꯅ ꯐꯪꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯂꯧꯃꯤ ꯑꯃꯅ ꯎꯆꯦꯛ ꯃꯔꯨꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯃꯔꯨꯝ ꯑꯗꯨꯕꯨ ꯌꯦꯟꯒꯤ ꯃꯔꯨꯝ ꯃꯔꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯟꯕꯗ ꯎꯆꯦꯛ ꯃꯔꯨꯝ ꯑꯗꯨꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯦꯔꯨꯝꯁꯤꯡ ꯑꯗꯨ ꯌꯦꯅꯥꯎ ꯑꯣꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯆꯦꯛ ꯃꯔꯨꯝ ꯑꯗꯨꯅ ꯂꯪꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯂꯪꯖꯥ ꯃꯆꯥ ꯑꯗꯨꯁꯨ ꯌꯦꯅꯥꯎ ꯑꯇꯩꯒꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯌꯦꯅꯥꯎꯁꯤꯡ ꯑꯗꯨꯒ ꯆꯥꯃꯤꯟꯅꯩ, ꯊꯛꯃꯤꯟꯅꯩ, ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯍꯥꯛꯅ ꯌꯦꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯃꯍꯥꯛ ꯑꯁꯤ ꯂꯪꯖꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯌꯦꯅꯥꯎ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯌꯦꯅꯥꯎꯁꯤꯡ ꯑꯗꯨꯅ ꯄꯥꯏꯕ ꯇꯝꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯦꯝꯅ ꯅꯦꯝꯅ ꯌꯦꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯌꯦꯅꯥꯎꯁꯤꯡꯅ ꯅꯦꯝꯅ ꯅꯦꯝꯅ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯡꯅ ꯄꯥꯏꯒꯦ ꯈꯜꯂꯨꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯇꯤꯌꯥꯗ ꯂꯪꯖꯥ ꯑꯃꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯟꯕꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯗꯤ ꯀꯔꯤ ꯎꯆꯦꯛꯅꯣ, ꯑꯣꯟꯊꯣꯛꯅ ꯋꯥꯡꯅ ꯄꯥꯏꯈ꯭ꯔꯦꯗ? ꯃꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯁꯤꯗꯤ ꯂꯪꯖꯥ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯎꯆꯦꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯋꯥꯡꯕ ꯃꯐꯝꯗꯗ ꯄꯥꯏꯕꯅꯤ꯫ ꯎꯆꯦꯛ ꯑꯇꯩꯒ ꯃꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯄꯥ ꯂꯩꯇꯦ꯫ ꯃꯗꯨꯗ ꯂꯪꯖꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯃꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯗꯤ ꯌꯦꯅꯥꯎꯅꯤ, ꯌꯦꯅꯥꯎ꯫ ꯅꯪꯅ ꯋꯥꯡꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯪꯗꯤ ꯂꯪꯖꯥꯒꯨꯝꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯂꯣꯏꯅꯦ꯫ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯪꯅ ꯄꯥꯏꯕ ꯍꯩꯔꯤꯕ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ꯫ ꯂꯪꯖꯥ ꯑꯗꯨꯁꯨ ꯌꯦꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯣꯡꯃꯇ ꯋꯥꯡꯅ ꯄꯥꯏꯒꯦ ꯍꯣꯠꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯌꯦꯅꯥꯎ ꯑꯇꯩꯒꯨꯝꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯦꯟꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯂꯪꯖꯥꯅꯤ ꯍꯥꯏꯕ ꯈꯪꯖꯈꯤꯗ꯭ꯔꯦ꯫ ꯈꯨꯡꯒꯪ ꯑꯃꯗ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯔꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏꯋꯥꯏ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯊꯥꯔꯤꯉꯩꯗ ꯃꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯤ ꯍꯥꯟꯅꯅ ꯂꯝꯕꯤꯗ ꯊꯛꯄ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯈꯔ ꯂꯩꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ, ꯑꯩꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯁꯤ ꯀꯣꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯐꯨꯗꯨꯗ ꯌꯥꯎꯕ ꯏꯁꯤꯡꯗꯨ ꯊꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯐꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯅꯕꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯍꯥꯎꯕ ꯆꯥꯅꯕꯒ ꯊꯣꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯃꯍꯥꯛꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯆꯥꯅꯕ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄ꯭ꯂꯦꯠ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯄ꯭ꯂꯦꯠꯇꯨꯗ ꯌꯥꯎꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕ ꯑꯃꯨꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯂꯩꯃꯥꯏ ꯑꯁꯤꯗ ꯀꯔꯝꯅ ꯇꯨꯝꯒꯅꯤ? ꯑꯃꯣꯟꯕ ꯐꯃꯨꯡ ꯑꯃ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ಮಿತ್ತ ಕುಪ್ಪದ ಮಾಗಿ ಮಮಾಂಗ್ದ ಫಮುಂಗ್ ಅಮ ಥೊರಕ್ಲಮಿ ಮಹಾಕ್ ಫಮುಂಗ್ದುದ ತುಂಥೋಕ್ಲಮಿ ಮಾಗಿ ಅಪಾಂಬದು ಮಥಂಗ್ ಮಥಂಗ್ ಫಂಗ್ಬದುದ ಮಹಾಕ್ತಿ ಸರ್ಗದ ಲೈರಬೋಯ್ ಖಲಮಿ ಇನಾಖುನ್ಬ ನುಪಾ ಅದುದಿ ಮಾನ ಫಮ್ಲಿಬ ಉ ಮಖಾ ಅದುದಿ ಅಚಂಬ ಉ ನತೆ ಹಾಯ್ಬ ಖಂಗ್ಲಮ್ದೆ
ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯃꯤꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯎ ꯄꯥꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯆꯝꯕ ꯎ ꯄꯥꯝꯕꯤ ꯅꯠꯇꯦ꯫ ꯐꯃꯨꯡꯗ ꯂꯩꯅ ꯂꯩꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯎꯃꯪ ꯑꯁꯤꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯃꯈꯜ ꯁꯨꯅ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯁꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯗꯤ ꯅꯣꯡꯁꯥ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯑꯗꯨ ꯍꯦꯛ ꯈꯟꯕꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯁꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯃꯟꯗꯅ ꯆꯦꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯊꯋꯥꯏ ꯂꯧꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯔꯦꯝꯕꯗ ꯄꯤꯈꯝꯅꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ パꯊꯣꯛꯇꯕ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯁꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯔꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯅꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯈꯪ ꯑꯍꯩꯁꯤꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯅ ꯇꯥꯏ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯤꯕꯁꯤꯡ ꯑꯁꯤ ꯎꯠꯊꯣꯛꯂꯨꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯅꯥ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯔꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯁꯨꯛꯄ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯁꯔꯨ ꯃꯄꯩ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯥꯟꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯝꯅ ꯍꯩ ꯁꯤꯡꯂꯕ ꯂꯧꯁꯤꯡꯅ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯁꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯩꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯁꯥꯗꯣꯡ ꯑꯃꯗꯤ ꯏ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇ ꯁꯤꯈꯤꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝꯒꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯁꯥ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯊꯤꯗꯨꯅ ꯁꯥꯗꯨꯒꯤ ꯊꯋꯥꯏ ꯍꯥꯞꯀꯦ ꯇꯧꯕꯗ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯁꯤꯅ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯥ ꯑꯁꯤꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯍꯩꯕꯁꯤꯡ ꯑꯗꯨ ꯎꯠꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯑꯍꯩꯕ ꯎꯠꯊꯣꯛꯀꯦ ꯇꯧꯕꯗ ꯀꯔꯤꯒꯤ ꯈꯥꯝꯂꯤꯕꯅꯣ? ꯑꯩꯁꯨ ꯑꯩꯒꯤ ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯊꯋꯥꯏ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ꯫ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯗ ꯁꯥ ꯑꯗꯨꯗ ꯊꯋꯥꯏ ꯍꯥꯞꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯊꯤꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯗꯨꯅ ꯎ ꯑꯃꯗ ꯀꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯟꯇ꯭ꯔꯗꯨ ꯊꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯡꯁꯥ ꯑꯗꯨ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯔꯨ ꯃꯄꯩ ꯑꯃꯕꯨ ꯑꯍꯤꯡꯕ ꯅꯣꯡꯁꯥ ꯑꯣꯟꯊꯣꯛꯄ ꯉꯝꯂꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯡꯁꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯍꯤꯡꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯣꯖꯥ ꯑꯦꯔꯤꯁꯇꯣꯇꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯂꯦꯛꯖꯦꯟꯗꯔ, ꯅꯪꯅ ꯏꯟꯗꯤꯌꯥꯗꯒꯤ ꯍꯜꯂꯛꯄꯗ ꯁꯟꯅ꯭ꯌꯥꯁꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯎ꯫ ꯁꯟꯅ꯭ꯌꯥꯁꯤ ꯍꯥꯏꯕꯁꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯁꯟꯅ꯭ꯌꯥꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯟꯗꯥꯔꯕ ꯃꯇꯨꯡꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟꯅ꯭ꯌꯥꯁꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯍꯪꯂꯨꯕꯗ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ, ꯁꯟꯅ꯭ꯌꯥꯁꯤꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯐꯪꯕꯗ ꯋꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯁꯟꯅ꯭ꯌꯥꯁꯤ ꯑꯃꯗꯤ ꯈꯪꯏ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯃꯁꯥꯗ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯑꯃꯗꯤ ꯁꯥꯟꯇꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯪꯕꯨ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫
ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤꯗ꯫ ꯃꯗꯨꯗ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯃꯗꯨ ꯍꯥꯏꯕꯗ ꯑꯂꯦꯛꯖꯦꯟꯗꯔ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ, ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯊꯪ ꯇꯧꯔꯤꯕꯁꯤꯅꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯌꯥꯊꯪ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯐꯥꯎꯔꯤꯕ ꯑꯂꯦꯛꯖꯦꯟꯗꯔ ꯑꯩꯒꯤꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯌꯥꯊꯪ ꯄꯤꯕ ꯉꯝꯂꯣꯏ, ꯑꯩꯉꯣꯟꯗ ꯊꯧꯗꯥꯕ ꯉꯝꯂꯣꯏ, ꯑꯁꯤꯕ ꯐꯥꯎꯕꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯌꯥꯊꯪ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯂꯦꯛꯖꯦꯟꯗꯔ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤ, ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯄ, ꯃꯗꯨ ꯄꯥꯝꯗ꯭ꯔꯒꯅ ꯅꯀꯣꯛꯇꯨ ꯀꯛꯊꯠꯄ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯛꯊꯠꯂꯨ, ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯂꯕꯅꯤ꯫ ꯀꯣꯛꯅ ꯂꯩꯃꯥꯏꯗ ꯀꯦꯟꯕꯗ ꯅꯪꯅ ꯃꯗꯨ ꯎꯒꯅꯤ, ꯑꯩꯁꯨ ꯃꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯇꯥꯔꯛꯄ ꯎꯒꯅꯤ꯫ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯂꯦꯛꯖꯦꯟꯗꯔꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯀꯛꯊꯠꯂꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯀꯦꯟꯕꯗꯨꯗꯤ ꯀꯔꯝꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕ? ꯃꯗꯨꯗ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯣꯏꯟ ꯑꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯔꯣꯏ, ꯅꯪꯅꯁꯨ ꯑꯩꯅ ꯁꯤꯕ ꯎꯍꯧꯔꯅꯤ, ꯑꯩꯅꯁꯨ ꯎꯍꯧꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯒ ꯑꯩꯒ ꯈꯛ ꯈꯪꯕ ꯑꯣꯏꯒꯅꯤ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯐꯪꯂꯅꯤ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧꯁꯨ ꯇꯥꯔꯔꯣꯏ, ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯕꯨ ꯀꯛꯊꯠꯄꯤꯔꯣ꯫ ꯑꯂꯦꯛꯖꯦꯟꯗꯔ ꯑꯗꯨ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯑꯍꯜ ꯑꯃꯈꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯦꯡꯒꯨ ꯑꯃꯈꯛ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯎꯔꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯃꯈꯛꯅ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯆꯣꯡꯈꯠꯇꯨꯅ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗꯨꯗ ꯍꯦꯛ ꯇꯣꯡꯈꯠꯄꯒ ꯊꯦꯡꯒꯨꯗꯨ ꯏꯔꯣꯏꯗꯨꯅ ꯑꯇꯣꯞꯄ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯜꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯏꯟꯅꯔꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨ ꯊꯦꯡꯒꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨꯕꯨ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯏꯟꯅꯔꯛꯇꯨꯅ ꯂꯥꯛꯄꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯁꯤꯅ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯛꯀꯦ ꯇꯧꯔꯕꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯁꯤꯕꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯁꯤꯅ ꯊꯣꯝꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨꯕꯨ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯑꯃꯨꯕ ꯑꯃ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯃꯊꯪꯒꯤ ಮಿಕುꯞꯇ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯈꯟꯗꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯝꯃꯤ꯫ ಲಿನ್ ಅದುನ ಲಾಯ್ ನಿಂಬ ನುಪಾ ಅದುಬು ಚಿಕ್ತುನ ಹಾತ್ರಿಂಗೈದ ngасайಗಿ ಸ್ಕಾರ್ಪಿಯೋನ್ ಅದುನ ಲಿನ್ ಅದುಬು ಚಿಕ್ಲಮಿ. ಲಿನ್ ಅದು ಮಕೋಕ್ ngawದುನ ಲೈಮೈದ ತಾದುನ ಲೈರಮಿ. ಲಿನ್ದು ಚಿಕ್ಲಂಲಗ ಸ್ಕಾರ್ಪಿಯೋನ್ ಅದುದಿ ಮಫಮ್ ಅದು ಥಾದೋಕ್ತುನ ಚತ್ಕಿರಮಿ. ngайಹಾಕ್ ಲೈರಗ ಲಾಯ್ ನಿಂಬ ನುಪಾದು ಮಮಿತ್ ಪಾಂಗ್ಥೋರಕ್ಲಮಿ. ಮಹಾಕಿ ನಾಕಂದ ಲಿನ್ ಅಮ ಗ್ಯಾನ್ ngawದುನ ತಾದುನ ಲೈಬುದು ಊಬದ ಮಹಾಕ್ ಯಾಮ್ನ ngakಲಮಿ. ಮತಂ ಅದುದ ಅಹಲ್ ಓಯ್ರಬ ನುಪಾ ಅದು ಮಫಮ್ ಅದುದ ಲೈರಮಿ. ಮಹಾಕ್ನ ಲಾಯ್ ನಿಂಬ ನುಪಾ ಅದುದ ಇಶೋರ್ನ ಮಹಾಕ್ಪು ಕನ್ಬೀನಬ ಥೆಂಗು ಅದುನ ಸ್ಕಾರ್ಪಿಯೋನ್ ಅದುಬು ಮಫಮ್ ಅದುದ ಕರಮ್ನ ಪುರಕ್ಕಿಬಗೆ ಹಾಯ್ಬದು ಲಿರಮಿ. ಮದು ತಾವದ ಇಶೋರ್ಗಿ ಭಕ್ತ ಅದು ಮಮಿತ್ತ ಮಪಿ ತಾದುನ ಕಪ್ಲಮಿ. ಮಹಾಕ್ನ ಮಮಿತ್ ಉಯಿಸಿಂದುನ ಮಹಾಕ್ಪು ಖುದೋಂಗ್ ಥೀಬದಗಿ ngakpi senbiduna thambibagidamak isorbu thagatpa phongdokjarami. Matam amada dharma sandokpa nupa ama leirami. Mahakna miyamda hairami, aigi tung ilaklo, aina nakhoida isor phangnaba lambidu takpigani. Adubu miyoi lising kaya amana mana hairibadu yaramde. Makhoina asumna hairami, aikhoina nahakpu yamna ikai khumnai. Aikhoi nongmadi nangi natung soidana ilakani. Adubu haujikti aikhoi ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯕ ꯉꯝꯈꯤꯔꯣꯏ. ꯑꯁꯨꯝꯅ ꯙꯔꯃ ꯁꯟꯗꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯁꯍꯔ ꯑꯃꯗꯒꯤ ꯁꯍꯔ ꯑꯃꯗ ꯆꯠꯇꯨꯅ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ.
Kana amatana magi matung inge hairaklamde. Dharma sandokliba nupa adudi kanasu magi matung ilaktabaduda yamna nungaijarabi. Kana amatana magi matung ilaktrabanina mahaki khudong thiba thokningai lambi amata laitre. Adubu nongmadi nupa amana mangonda laklaga hairaki. Ai nangi natung inba oijarage. Madu tabada dharma sandokliba nupa adu masada akiba kitang phawraklami. Adu oirasu mahakna nupa aduda magi matung inbadu yare ilaklo hairami. Mahakna magi tunginba sebok aduda yamna luba pangthokpada oiroidaba thabak kaya ama pirami. Adubu sebok adunadi mana piriba thabaksing adu tawthoraklami. Mahakna sebok adugi thabak adudasu asoiba uramde. Mahakna magi sebok aduna nongmadi mabu soidana sidarakani khalami. Makhoi ani punna chatminarami. Chahi ama haukirami, chahi ani haukirami. Adubu sebok adu dharma sandokliba nupa adugi matung koin innarami. Asumna sebok aduna magi oja aduda mathangi thabak piyu haiduna leirami. Hojik tunginba nupa adu dharma sandokliba nupa aduna hena kiba helaklami. Thabak piba khudingi tawthorakpaduda oja aduna magi sebok aduda pinaba thabak laisilatre. Asumna makhoi chahi tarukti punna leiminarami. Nongmadi sebok aduna magi oja aduda hairami. Oja aingonda thabak pibiro ai kari taw haibano. Aidi thabak tu pangthoknaba ngaiduna leiribani. Ojana aingonda thabak pibidriba karigino. Maduda dharma sandokliba nupa aduna hairaki. Achumbadi ai nanga pulubadagi aigi lambi mangkhre. Ai ishor kadaida leibage haibadusu khanglambani. Adubu aina nanga hek thengnarubadagi ai kari amata khangkhidre. Aibu ngakpiyu. Aibu thadoktuna chatpiro. Wari asida yauriba dharma sandokpa nupa asi phajana khangdaba yaudaba nupani. Maram asina mahakna magi sebok adubu phajana lamjingba ngamdabani. Mathangi wari. Nupa amakhak laisang amada laisang du sit sengbagi thabak tawrami. Laisangda mayam lakaga kalakpa paisadagi purohitna magi thabak subagi paisa oina khajiktang pibirami. Mahakti lairaba nupanina paisa kharadunadi magi punsidu hingba warami. Mahakna laisangda thabak tawna mana isorda wakat kaya ama tawrami. Nongmadi mana laisangduda lairiba isorgi murti aduda yenglaga hairami. He isor, nangi punsidi kayada nungaikrabano. Mafam asida kayada nungaina famlaga lairibano. Aduga aigi punsidi yengo. Aidi kayada wana punsise hingliba. Aina nongmagi chara tanba oina numit chuppa ama thabak suriba. Aisu nang ojaramlabadi kayada nungaijaramgani. Mana madu hek haibaga isorgi saktamda lairiba murti adudagi khonjel amana hairakpa taraklami. Khonjel aduna hairaki, he nupa nangna khalibado loina achumba nate. Aigi punsise nangna nungairamgani khanbagi wani. Aisu yamna wana lairibani. Ai hiram kaya amada yingchillibani. Aigi thabak yamna yami. Aigi thabak asi kanagumba amana hekta tawba ngamgadaba thabaksu nate. Maduda nupa aduna yamna ngakna khumi. He isor, nahakna hairibadubu karino. Nangi thabak tudi yamna laiba thabakni. Aisu nangumna numit chuppa amal lengdana laibadudi ngamgani. Madubu kayam waba kayam luba thabakno. Khonjel aduna hairaki. Nang madu tawba ngamloi. Masidi khangba yamna kanba mathau tai. Nupa aduna amuk hairaki. Ai soidana madu tawba ngamgani. Aisu nangumna numit amakhak laihallu. Maduda isorduna yabirami. Isorna hairaki. Yare. Ngasidi nangna aigi ihut sillo. Adubu nangna tawroidaba amadi lay. Isorna makhat chatharaki munna taw. Numit chuppa ama mi mayam laisang asida lakani. Nangonda wa kaya hairakani. Khara amana nangonda afaba hairakani. Khara amana nangonda phattaba wa hairakani. Nangna makhoina hairibadu khangba kanba amaga loinana tagadabani. Nangna makhoida karisu haiba yade. Nangna moida karigumba ingit amata piba yade. Moina tawningba tawjasanu nangdi tumina adum laigadabani. Nupa adusu isona hairibadu ingani hairami.
असुमना नुपा अदुगा ईश्वरगदु नुमित्तुगी ओइना मखोय अनिगी थौदांग अदु ओंथोकनरमी नुपा अदुना लाइसंग अदुदा मूर्ति ओइदुना लैख्रे अदुगा ईश्वरना मी ओंदुना लाइसंग अदुगी मपानदा थोक्तुना मफम अदु थादोक्तुना चटख्रे ngaihak leiraga laisang aduda ina khunba nupa ama laklami mahakna ईश्वरदा खोइरमी हे ईश्वर aina anoba kol karkhana ama lingkhatchare kol karkhana asi ningthijana chalaiduna aibu sendong yamna phangba ngamhanbiyu asumna ईश्वरदा khuru khudak kunduna borni jarami mana hogalakpada magi furit khawdagi magi paisagi khaw adu takhirami ina khunba nupa aduna मफम अदु थादोक्तुना चटके तौरिङैदा ईश्वरगी सक्तम लौरिबा नुपा अदुना इना खुनबा नुपा अदुदा मागी पैसागी खाव अदु ताहौरे हाइनिंगलमी अदुबु माना ईश्वरगा यानखिबगी मतुंग इना महाक करिसु हाइद्रे ngaiहak लेरगा लाइरबा नुपा अमा अमुक लाइसंग अदुदा लाक्लमी अदुगा ईश्वरदा थौनिजरमी हे ईश्वर अइदी यामना लाइरबा नुपानी अइगी इमुंग मनुंगी मियोई सिंगबु फजना पिजा पिथक तौनबा पैसासु लैजदे हौजिकसु अइगी इमा नादुना लैरिबनी हौजिक इमागी हिदाक लैनबा पैसा दरकार ले अइना हिदाकतु मतौ करमना लैगनी हे ईश्वर मरम अदुना नहाकी अंगकप शक्तिना अइंगोंदा पैसा खरा पिबियु इमागी हिदाक लैनबा लाइरबा नुपादुना मफम अदु थादोक्तुना चटखिगे तौबदा इना खुनबा नुपादगी ताहौबा पैसागी खाव अदु उरक्लमी महांगना पैसागी खाव अदुबु खुनगतलगा ईश्वरदा हाजरगी हे ईश्वर नचाना थागतचरी नहांगना अइगी अवाबसी उबिदुना अइंगोंदा पैसा पिबिरे सी ओइरबदी अइखोइगी चानबा चिंजाक अमदी इमागी हिदाक लैबा यारगनी ईश्वरगी सक्तम लौदुना लैरिबा नुपा अदुना लाइरबा नुपा अदुदा पैसागी खाव अदु ईश्वरना पीबा नते इना खुनबा नुपा अमदगी ताहौबनी हाइनिंगलमी अदुबु ईश्वरगा मागा यानखिबगी मतुंग इना महाक करिसु हाइदना तुमिना येंगदुना लैबा तारमी मथंगदा ही होनबा नुपा अमा लाइसंगदुदा लाक्लमी महाक नुमित तरानिगी समुद्रगी खोंगचत अमा चटपा तारमी महांगना ईश्वरदा मागी समुद्रगी खोंगचत अदु टेक्ता कायदना असोय अंगाम थोक्तनबा हाइजबा लाक्पा ओइरमी महांगना ईश्वरदा खुरुमलिंगैदा ngसाइगी पैसागी खाव ताहौखिबा इना खुनबा नुपा अदु मफम अदुदा पुलिस पुदुना लाक्लमी महांगना ही होनबा नुपा अदु हेक उबगा माना पुलिस ता हाइरमी मसिगी नुपा असिना अइगी हेक मथंगदा लाइसंग असिदा लाक्पा अहानबा मिसकनी मरम अदुना माना अइगी पैसागी खाव अदु सोइदना हुरालंगनी महापु फाबिदुना वाहंग पाहंग चथबियु ईश्वरगी सक्तम लौरिबा नुपा अदुदी मागी मांगदा तौरिबा अरानबा अदु उबदा तुमिन्ना लैबा ngamlaktre अदुबु महांगना ईश्वरगा यानखिबा अदु अमुक निंगसिंगलक्लमी महांगना तंजादुदा तुमिन्ना अचुंबदु हाइदना लैरबदी पुमनमक सोइनबा तारे खलमी मरम अदुना माना ईश्वरगा यानखिबा वाफम अदु थुगाइदुना ईश्वरगी सक्तम लौदुना मूर्ति अदुदगी मागी खोंजेलना लावरकी नहांगना फारिबा मिसक अदु लाले पैसागी खाव अदुदी मागी ममांगदा लाक्लंबा लाइरबा नुपा अमना लौखिबनी ही होनबा नुपा असिना पैसा अदु लौबा नते अइना पुमनमक उहौरबनी ईश्वरगी वाफम अदुबु कनाना थवोइदबा ngamgani पुलिस अदुना ही होनबा नुपा अदुबु थादोक्लमी अदुगा पैसागी खाव हुरानखिबा लाइरबा नुपा अदुबु फारमी नुमिदांग वाइरमदा ईश्वरना लाइसंग अदुदा लाक्पदा नुपा अदुना ईश्वरदा थोख्रिबा थौदोकसिंगदु चिथदुना लिरमी नापनगा लोइनना माना ईश्वरदा माना मराल लैजदबा ही होनबा नुपा अदुबु महांगना मतौ करमना कनखिबगे हाइबगी वारीदु लिरमी नुपा अदुगी वारीदु तारगा ईश्वरना हाइरई नंगना तौरिबदु करिनो अइना नंगोंदा वा ngang यादे हाइखिबा नत्रा नंगना वा ngang थोक्तुना अइगी पोरम पुनमक थुगाइरे इना खुनबा नुपा अदुदी अरानबा लंबीदा चतुना पैसा यामना तानबा मियोइनी लाइरबा नुपादुना पैसादु सिजिन्नरमलबदी मागी इमुंग मनुंगदु फिबम खजिक्तंग फगतकनी अदुगा इना खुनबा नुपा अदुसु मागी पाप अदु खरा हंथगनी समुद्रदा चतखिबा ही होनबा नुपा अदुसु अमुक हन हलकपा ngamlaroi
ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯂꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯐꯥꯎꯕꯗꯤ ꯀꯟꯖꯔꯝꯕ ꯌꯥꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕ ꯉꯝꯕ ꯈꯛꯇꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯄꯣꯔꯝ ꯌꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯏꯁꯣꯔꯗ ꯇꯥꯏꯅꯩ꯫ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯔꯤꯡꯀꯨ ꯀꯧꯕ ꯑꯃꯒ ꯃꯣꯍꯟ ꯀꯧꯕ ꯑꯃꯒ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯕꯨꯛ ꯑꯃꯈꯛ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯧꯕꯨꯛꯇꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯧ ꯊꯥꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯣꯍꯟꯗꯤ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯡꯀꯨꯗꯤ ꯏꯁꯣꯔꯗ ꯊꯥꯖꯕ, ꯏꯁꯣꯔ ꯅꯤꯡꯂꯒ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕꯤꯒꯅꯤ ꯈꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯣꯍꯟꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯥꯅ ꯔꯤꯡꯀꯨꯁꯨ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯡꯀꯨꯗꯤ ꯂꯧꯕꯨꯛꯇ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯐꯧꯗꯨ ꯃꯨꯜꯂꯛꯇꯨꯅ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯣꯍꯟꯅ ꯐꯧꯁꯤꯡꯗꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯥꯅ ꯔꯤꯡꯀꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯅ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧꯁꯤ ꯎꯕꯅꯤꯅ ꯑꯩꯅ ꯄꯩꯁꯥꯁꯤ ꯏꯇꯥꯎꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯧꯕ ꯇꯥꯔꯦ." ꯃꯗꯨꯗ ꯔꯤꯡꯀꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯄꯩꯁꯥ ꯍꯦꯟꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯂꯥꯏꯁꯪꯗ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯆꯠꯇꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕꯗꯒꯤ, ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯐꯧ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯋꯥꯌꯦꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡ ꯃꯀꯨꯞ ꯌꯥꯎꯕ ꯐꯧ ꯕꯣꯔꯥ ꯑꯅꯤꯈꯛ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯑꯅꯤꯅ ꯐꯧꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛꯇꯨꯅ ꯐꯧ ꯕꯣꯔꯥꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯌꯦꯡ ꯄꯨꯔꯛꯀꯗꯧꯔꯤꯕ ꯐꯧ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯧꯕꯨꯛꯇꯒꯤ ꯐꯪꯂꯛꯄ ꯐꯧꯁꯤꯡ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯀꯅꯥꯅ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯂꯦꯞꯀꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯍꯟꯗꯤ ꯐꯧꯗꯨꯗ ꯌꯥꯎꯕ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛꯄꯗ ꯑꯍꯤꯡꯗꯨ ꯇꯨꯝꯂꯝꯗꯦ꯫ ꯔꯤꯡꯀꯨꯗꯤ ꯃꯥꯒꯤ ꯐꯧ ꯕꯣꯔꯥꯗꯨ ꯄꯨꯔꯒ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯐꯧ ꯕꯣꯔꯥꯗꯨ ꯂꯥꯏꯁꯪꯗ ꯊꯝꯗꯨꯅ ꯃꯥꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯏꯁꯣꯔꯗ ꯐꯧꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨꯕు ꯂꯧꯊꯣꯛꯄꯤꯅꯕ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯣꯍꯟꯗ ꯃꯥꯒꯤ ꯐꯧ ꯑꯗꯨ ꯃꯉꯣꯟꯗ ꯎꯠꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯣꯍꯟꯗꯤ ꯃꯥꯒꯤ ꯐꯧ ꯕꯣꯔꯥꯗꯨ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯧꯗꯒꯤ ꯈꯟꯗꯣꯛꯄꯅꯤꯅ ꯃꯥꯒꯤ ꯐꯧ ꯕꯣꯔꯥꯗꯨꯗ ꯅꯨꯡ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯊꯪꯗꯗꯤ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯔꯤꯡꯀꯨꯗ ꯃꯥꯒꯤ ꯐꯧꯗꯨ ꯑꯃꯨꯛ ꯎꯠꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯤꯡꯀꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯏꯁꯣꯔꯗ ꯌꯥꯝꯅ ꯊꯥꯖꯩ꯫ ꯑꯩꯅ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕꯅꯤꯅ ꯏꯁꯣꯔꯅ ꯑꯩꯒꯤ ꯐꯧ ꯕꯣꯔꯥꯗ ꯌꯥꯎꯕ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯈꯟꯗꯣꯛꯄꯤꯔꯝꯒꯅꯤ." ꯈꯨꯟ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯕꯣꯔꯥꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯐꯧ ꯕꯣꯔꯥ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯄꯩꯁꯥ ꯑꯌꯥꯝꯕꯗꯤ ꯃꯣꯍꯟꯅ ꯑꯣꯏꯒꯗꯕꯅꯤ." ꯔꯤꯡꯀꯨꯗꯤ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨ ꯈꯪꯂꯗꯨꯅ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯔꯤꯡꯀꯨ, ꯏꯁꯣꯔꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯑꯣꯏ ꯈꯛꯇꯕꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ, ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯈꯛꯇꯅ ꯌꯥꯔꯣꯏ꯫
ꯔꯤꯡꯀꯨꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯃꯄꯥ ꯑꯃꯅ ꯁꯤꯔꯝꯗꯥꯏꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯙꯟꯄꯥꯜꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯝꯅꯕ ꯂꯟ ꯊꯨꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯣꯔ ꯄꯤꯕ ꯁꯤ ꯈꯛꯇꯅꯤ꯫ ꯏꯄꯥꯒꯤ ꯕꯣꯔꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯎꯐꯨꯜ ꯐꯥꯎꯕ ꯅꯪꯅ ꯊꯦꯡꯕ ꯃꯇꯝꯗ ꯁꯅꯥ ꯑꯣꯟꯕ ꯑꯣꯏꯁꯅꯨ." ꯙꯟꯄꯥꯜꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯂꯒ ꯃꯄꯥꯗꯨ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯇꯨ ꯙꯟꯄꯥꯜꯅ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯈꯔꯆꯥ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯄꯤꯛꯄ ꯀꯔꯕꯥꯔ ꯑꯃ ꯍꯧꯔꯝꯃꯤ꯫ ꯀꯔꯕꯥꯔ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯕ ꯉꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯈꯤꯔꯝꯃꯤ꯫ ꯙꯟꯄꯥꯜꯗꯤ ꯄꯨꯝꯅꯃꯛꯇꯨ ꯃꯥꯒꯤ ꯃꯄꯥꯅ ꯄꯤꯔꯝꯕ ꯕꯣꯔꯗꯨꯒꯤ ꯃꯄꯥꯟꯅꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯒꯤ ꯈꯥꯡꯕ ꯀꯟꯕ, ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ, ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨ ꯌꯧꯕ ꯉꯝꯂꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯇꯨ ꯃꯄꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯅꯪꯒꯤ ꯅꯄꯥꯒꯤ ꯑꯁꯨꯛ ꯀꯟꯕ ꯁꯛꯇꯤ ꯑꯃ ꯂꯩꯔꯝꯂꯒ ꯃꯍꯥꯛ ꯋꯥꯅ ꯁꯤꯈꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯂꯟ ꯊꯨꯝ ꯀꯔꯤꯒꯤ ꯊꯅꯝꯗꯅ ꯁꯤꯈꯤꯕꯅꯣ?" ꯙꯟꯄꯥꯜꯅ ꯈꯨꯝꯃꯤ, "ꯃꯔꯨꯞ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯁꯛꯇꯤꯅ ꯑꯣꯏꯍꯟꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯨꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕꯅꯤ." ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯙꯟꯄꯥꯜ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯀꯔꯕꯥꯔꯗꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯅ ꯄꯩꯁꯥ ꯇꯣꯡꯕꯇ ꯊꯦꯡꯅꯩ, ꯑꯩ ꯀꯔꯕꯥꯔꯗ ꯃꯥꯡꯕꯗꯨꯁꯨ ꯊꯦꯡꯅꯕ ꯄꯥꯝꯃꯤ." ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯑꯩꯉꯣꯟꯗ ꯁꯦꯟꯗꯣꯡ ꯐꯪꯂꯣꯏꯗꯕ, ꯑꯩꯉꯣꯟꯗ ꯃꯥꯡꯒꯗꯕ ꯀꯔꯕꯥꯔ ꯑꯃꯠꯇ ꯍꯥꯏꯕꯤꯌꯨ." ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯙꯟꯄꯥꯜ ꯑꯁꯤ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯅꯥꯄꯜ ꯀꯥꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯃꯉꯣꯟꯗ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯣꯏꯒꯗꯕ ꯀꯔꯕꯥꯔ ꯑꯃ ꯇꯥꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯙꯟꯄꯥꯜꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯅꯪꯅ ꯚꯥꯔꯠꯇꯒꯤ ꯎꯁꯤꯡꯁꯥ ꯖꯍꯥꯖ ꯃꯄꯣꯠ ꯑꯃ ꯂꯩꯔꯣ, ꯑꯗꯨꯒ ꯑꯐ꯭ꯔꯤꯀꯥꯒꯤ ꯖꯟꯖꯤꯕꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯣꯜꯂꯣ꯫ ꯃꯔꯝꯗꯤ ꯖꯟꯖꯤꯕꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯤ ꯎꯁꯤꯡꯁꯥ ꯌꯥꯝꯅ ꯊꯣꯛꯄ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯚꯥꯔꯠꯇ ꯎꯁꯤꯡꯁꯥ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯝꯗ ꯌꯣꯟꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯚꯥꯔꯠꯇ ꯂꯥꯛꯂꯒ ꯌꯣꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ, ꯄꯩꯁꯥ ꯌꯥꯝꯅ ꯃꯥꯡꯒꯅꯤ." ꯙꯟꯄꯥꯜ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯚꯥꯔꯠꯇꯒꯤ ꯎꯁꯤꯡꯁꯥ ꯖꯍꯥꯖ ꯃꯄꯣꯠ ꯑꯃ ꯂꯩꯗꯨꯅ ꯖꯟꯖꯤꯕꯥꯔ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯖꯟꯖꯤꯕꯥꯔ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯙꯟꯄꯥꯜꯅ ꯖꯟꯖꯤꯕꯥꯔꯒꯤ ꯂꯂꯣꯟꯕꯁꯤꯡꯒ ꯎꯅꯕ ꯆꯪꯕꯗ ꯅꯨꯄꯥ ꯑꯃ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯇꯝꯅ ꯂꯥꯛꯂꯝꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯙꯟꯄꯥꯜꯗ ꯃꯍꯥꯛ ꯃꯁꯛ ꯇꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯙꯟꯄꯥꯜꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯣꯜꯂꯨꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯚꯥꯔꯠꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯛꯄꯅꯤ." ꯅꯤꯡꯊꯧꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯙꯟꯄꯥꯜꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯄꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯜ ꯑꯈꯨꯕ ꯈꯔꯥꯏ ꯑꯣꯏꯅ ꯄꯥꯏꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯈꯔꯥꯏ ꯄꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗꯒꯤ ꯇꯥꯍꯧꯔꯦ꯫
Laingoi marak oibana khudop adu thiba phangdre. Aina khudop tu tahawre khangbadagi aina lanmising asida laingoi asibu nikthok-tuna aigi khudop adu thinaba kharai asi paihalibani. Maduda Dhanpal na haragi adudi khudop adu mamal yamna yamba posak oiramgani. Ningthau aduna khumlagi sidagi henna mamal yamba aigi khudop kaya ama leirida. Adubu masigi khudop asidi bor ama yauraba khudopni. Khudop sigi mapana aina mai pakna nungaina ningthau oiba ngamjaribani. Maram asinani aina khudop asibu mapal naidraba lan oina laujaribani. Ningthauduna makha tana mangonda hairagi. Nangna lalonba lakliba pot adubu kari potno. Dhanpalna usingsa lalonba lakpani haina khumi. Maduda ngakladuna ningthau aduna hairagi. Laibak asidi usingsagi lamni. Nangonda karbar asi taunaba kanana insilaklibano. Nangonda karbar asi taunaba hairakliba miyoi adu nangi yeknaba soidana oiramgani. Mafam asidadi peni amana usingsa yamna leiba yaba mafamni. Kanana nangi usingsa asibu leibigani. Nang kari sendong phangani. Maduda Dhanpalna khumi iningthau ai mafam asida aigi karbardagi sendong phangbra phangdabra haibadu yengba lakpani. Aigi ipana aingonda aina tauruba karbar khudingmakta mai pakcharo haina bor pibirami. Maram aduna aigi ipagi bor adu mafam asida su chumbra yengba lakpani. Ningthauduna hanglai kari ipagi bor haibadi karino. Dhanpalna ningthau aduda sugaina taklami. Aigi ipana hinglingaida pukchel sengna thabak yamna kanna su nomlami. Adubu mahak paisa yamna tanbadi ngamkhide. Mana siramdaida ishor panduna aina thengluba laingoi phawba sana onba oisunu haina bor pibirami. Masi hairaga Dhanpalna kunthaduna laimaidagi laingoi khubam ama paikhatlami. Aduga ningthaudugi mamangda magi khubak adudagi laingoi adu laibak mathakta tapna tapna thadarami. Adubu yamna ngakpa ama thengnarami. Dhanpal amadi ningthaudu makhoina uribadu thajaramde. Laingoi adudagi ningthaugi mangkhriba khudop adu taraklami. Ningthau adu magi mangkhraba khudop adu phangbaduda yamna haraurami. Mahakna Dhanpalda hairagi nangi napagi bor adu ishorna chumhanbire. Dhanpalna amuk hairagi chap manaba ishor aduna iningthaubuchu thaujanbire. Wakhal nungairaba ningthau aduna mangonda hairagi ai yamna pele aingondagi apamba ama hayu aina madu soidana pige. Maduda Dhanpalna hairagi iningthau chahi sama punsiba oibiyu. Praja singbu nungaina thambiba ngamba oibiyu. Masi natana ai iningthaudagi karisu pamjade. Madu tabada ningthaudu amuka henna nungairabi. Mahakna Dhanpalda hairami aina nangdi lalon pot pumnamak adu nangna haiba mamalda leigani. Asumna Dhanpal adu mapagi bordagi karbar mai paktuna migi mateng pangduna nungai yai phana panki. Mathangi wari thaina mamangaida leibak amada yamna tamthiba ningthau amakhak leirami. Mana niyom lana amadi praja singdagi khasna chauna khongatuna lan thum mayam khongatlami. Ningthauna mana khongalakpa lan thum sana lupa mayamdu asukpa umang amagi mayaida leiba surung amada lotlami. Surunggi changpham adu thong amakhak palami. Ningthau amadi magi mantri ama natana thongdu kanasu hangdokpa ngamde. Maduda natana kananasu mafam aduda lan thum lotlaga leiri haibadu khangde. Mafam aduda ningthauduna magi mantriga loinana sana lupasing adu yengba hek hek chalami. Nongmadi ningthauduna kanasu khangalamdana umang aduda laktuna sana lupadu yengba laklami. Mahangna surung adugi thongdu hangdokpada sana lupa mani mukta singdagi thorakpa mangal adu ubada mahak yamna nungaijarami. Tanjadumaktada mantri adusu sana lupa lan thumna leiriba surung aduda laklami. Mahakna surunggi thongdu hangdoktuna leirambaduda yamna ngaklami. Mahakti mamangi ahingda surung aduda laklamboire. Mahakna mamangi numitta
mahakna thong lonbadu kaure khalami maram aduna mana thuna surungdugi thong adu lonsilami aduga mafam adu thadoktuna chatkirami tanjadudadi ningthaududi mani mukta sing adu yengduna nungaina leiribani sana lupa mani mukta sing adu pena yenglaba matungda ningthau adu surungdugi thorakpham aduda laklami adubu mana surungdugi thong manakta lakpa matamdadi thongdu londuna leiramba thengnarami mahak madu ubada yamna ngaklami thongdudi mapandagi lonbani manungdagidi hangdokpa yaba thong natte maram aduna ningthau aduna thongduda yamna kanna thinduna thongdu hangdoknaba laurami adubu mafam aduda magi khonjel adubu tabinaba kanasu leiramde ningthaudu upai leite lauduna leirami mahak magi mani muktadu yengbada choktharaklami ngaihak leiragadi ningthaudu chak lamlakle ising khawranglakami mahangna mani mukta sing yauba upu aduda ising glass amatang pibinaba chaklen amatang pibinaba hairami sana lupa mani mukta mayam aduna ningthau aduda mahangna tansinjaruba lanthum mani mukta paisa mayamduna mangonda ising glass ama phawba piba ngamde haiduna mangonda hairakpagum masada phawrami ningthaudu aram khawrangbadagi wantaraklami mahangna gyan laklaga mani mukta sing adu magi akoibada koichai saiduna leirami mahangna mani mukta sing aduna punsinduna phamung ama semlami mahangna malem asida karigumba paujel ama piba pamlami adubu paujel adu inaba se kolom ama phawba leiramde maram aduna magi khudombidu nungna sugaiduna I thokhallaga magi paujeldu surungi phaklangduda irami asomdana kamdauri konung phamnaiba sing aduna ningthau mangkhibagi kanna thiri nongmadi ningthaugi sana lupa leifam khangba mantri adu ningthaugi sana lupa leiriba surung aduda laklami mahangna ningthau adu mani muktagi phamungda tumduna leramba thengnarami tin kangsingna mahaki asiba hakchang adusu chathokpa horamle adudagi mahangna phaklangda ina asumna iramba urami mafam asida leiriba sana lupa mani mukta mayam asina aingonda ising glass ama chakhom ama phawba piba ngamde mathangi wari class amada physics ki ojana satra singda hangi aigi nungsiraba satra sing ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯕ꯭ꯔꯦꯛ ꯍꯥꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯧꯒꯠꯂꯒ ꯈꯨꯝꯃꯤ ꯑꯣꯖꯥ ꯀꯥꯔꯗꯨ ꯂꯦꯞꯄ ꯈꯥꯝꯕ ꯌꯥꯅꯕꯅꯤ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯣꯖꯥ ꯀꯥꯔꯒꯤ ꯁ꯭ꯄꯤꯗ ꯍꯟꯊꯅꯕꯅꯤ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯅꯕꯅꯤ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯥꯔꯗ ꯕ꯭ꯔꯦꯛ ꯍꯥꯞꯂꯤꯕ ꯑꯁꯤ ꯀꯥꯔꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕ ꯌꯥꯅꯕꯅꯤ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯥꯟꯅ ꯇꯥꯈꯤꯗ꯭ꯔꯤꯕ ꯄꯥꯎꯈꯨꯝꯅꯤ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯌꯦꯡꯁꯤ ꯀꯥꯔꯗ ꯕ꯭ꯔꯦꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯥꯔꯗꯨ ꯀꯌꯥꯝ ꯌꯥꯡꯅ ꯊꯧꯕ ꯌꯥꯒꯅꯤ ꯀꯥꯔꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯛ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯡꯅ ꯊꯧꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯍꯥꯞꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯊꯨꯅ ꯌꯧꯕ ꯉꯝꯂꯤꯕꯅꯤ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯈꯣꯏꯗꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯛ ꯑꯁꯤ ꯃꯤꯠꯌꯦꯡ ꯑꯗꯣꯝꯗꯒꯤꯗꯤ ꯅꯣꯡꯃꯇ ꯌꯦꯡꯈꯤꯗ꯭ꯔꯤ ꯑꯣꯖꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯥꯔꯒꯤ ꯕ꯭ꯔꯦꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯕ꯭ꯔꯦꯛ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯕꯨ ꯃꯅꯤꯡ ꯍꯜꯍꯜꯂꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯤ ꯑꯩꯈꯣꯏꯅ ꯑꯔꯨꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯅ ꯎꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯕ꯭ꯔꯦꯛꯁꯤꯡ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯕ꯭ꯔꯦꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯂꯣꯝꯗ ꯑꯆꯧꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯆꯠꯄ ꯉꯝꯍꯜꯂꯤꯕꯅꯤ ꯕ꯭ꯔꯦꯛꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯝꯒꯅꯤ ꯃꯊꯪꯒꯤ ꯋꯥꯔꯤ
Class amada satra anikak khanaraklami. Makhoi anidu khanabadu uraduna ojaduna makhoi anida hangi. Nakhoi ani kari taunarabage kari khanaribano. Ahanba satra aduna ojaduda khumi. Oja mahak asi aina haibasi tade. Ani suba satra aduna amu hairagi. Oja ai mana hairibasi karigi tagadawribano. Mana hairibasing asidi loina lali. Magi aranba wahising asi aina karigi tagadawribano. Asumna makhoi anidu amana haiba amana taninglamde. Makhoi anigi nungainadabadu phahannaba ojana makhoi anibu magi kada kaurami. Makhoi anidu ojagi manakta laktuna ojagi manakta leplare. Ojana makhoi anida amana phan amagi nakanda aduga atopa satra aduna atopa satra adugi mayoknabada lepnaba hairami. Ojana makhoi anigi mamit adu usilhalami. Aduga mabanigi mayaida lairiba phan aduda bol ama thamlami. Madugi matungda ojana satra aniduda mamitu pangthoknaba hairami. Ojaduna makhoi anida hairagi. Nakhoi ani bol asida yengu aduga bol sigi machu asi karino hairagu. Ahanba satra aduna hairagi. Oja bol asigi machu asi angobani. Atopa satra aduna amu hairagi. Oja mana hairibasi lali. Bol asigi machu asi amubani. Makhoi anigi paukhum anidu manadre. Asumna makhoi anidu marai amu yenaba hawraklami. Makhoi anigi matau adu uraduna oja aduna makhoi anida. Makhoi anina lairiba mafam adu onthoknaba hairami. Makhoi anigi leifamdu onthoknarami. Ojana makhoi anida amu hangi. Haujik amu bolduda yengo. Boldugi machudu karino amu hairau. Ahanba satra aduna hairagi. Oja bol asi amubani. Ani suba satra aduna amu hairagi. Oja bol asi angoba machuni. Haujikti satra anidu makhoi anina hairibadu loina chumle haiba khanglami. Oja aduna makhoi anida hairami. Bol asi machu anina sabani. Bol asigi tangkhai amana angobani. Aduga tangkhai amana amubani. Nakhoi anina hairibadu loina chumi. Nakhoi anina khenariba haibabu nakhoina yengliba mijeng adu khenaba khaktani. Masiga chap manana aikhoigi punsidasu mi amagi wakhalona mi amagi wakhalonbu lali haiba yade. Makhoina yengluriba mijeng adu tongan tonganba maikaidagi yenglakpada khenabani. Asigumba phibam asida marai yenaduna khatnabagi mahutta amana amagi wakhalon mijeng adubu khangnaba hotnagadabani. Asumna taurabadata aikhoy amana amagi wakhalon adubu khangba ngamgadawribani. Satra anidu ojana hairibadu khanglami. Makhoi ani amuk hana yetnararoi. Madugi mahutta amana amagi wakhalon adubu khangnaba hotnarage khangthre. Mathangi wari. Matam amada chakniba nupa amana magi punsidu mingondagi niduna hingba punsidu pamlaklamde. Mahangna pamba khudingmaktu mingondagi niba tarami. Mahak matam pumnamakta thawai waduna talerami. Matau karamna magi punsidu ahongba purakani khanduna talerami. Maduta khanbada mahak ningba kairami. Mahakna numit khudingi thawai waraba mamitta mapi taraba amadi punsigi awa ana saithengna nanglaba miyoi kayana Gautam Buddhagi manakta satuna magi manaktagi nungaina halakpa urami. Makhoina Buddhagi manakta chatlaga karibu tauribano haibadusu khanglamde. Adubu makhoina Buddhagi manaktagi mumon noktuna halakpadi urami. Makhutta paisa puduna lakpasu natte, sana lupa puduna lakpasu natte. Aduga matau karamna makhoina Buddhagi manaktagi thawai nungaina laklibano khanbada changniba nupa adu ngakpa amadi phaurami. Asumna changniba nupa adusu Buddhagi manakta chatuna mafam aduda awaba mi singna chatlaga nungaina halaklibadu karigino yengba chatke khalami. Mahak Gautam Buddhagi manakta chatlami. Buddhagi manakta lakpadadi mafam aduda mi singna paring sana yamna sangna leptuna lairamba thengnarami. Asumna changniba nupa adusu mayamna lepnariba paring aduda leplami. Masu mayamgumna magi mapa lakpa ngairami.
Magi matam yauroktuna mahak Buddhagi manakta changlaklammi. Mahakna Buddhada hairami, aidi lairaba mini. Aigini haibada karisu leite. Aidi mingondagi nijaduna punsi hingjaba misakni. Matau karamna aina aigi punsi si nungaina hingani takpiyu. Changniba nupa adugi wari pumbadu taraga Buddhana hairai. Nang lairaba mi natiye. Nangna nahaksi lairaba mi nena khanjabagi wani. Maramdi nangna ngasi phawbada kanagumba miyoi amagi mateng pangkhidri. Kanagumba miyoi amada nahakna kathokpaga yawkhrabara. Kanagumba mi amagi mateng pangbiba yawkhrabara. Buddhagi wafam aduda ngakladuna chakniba nupa aduna Buddhada hairai. Aidi lairaba chakniba nupani. Aina matau karamna mayamda kathokani. Karamna mayambu mateng panggani. Aidi mingondagi niduna hingjaba punsini. Chakniba nupa adugi paukhum adu taraga Buddhadu ngaihak tumina leiraga hairai. Nangi migi mateng pangba ngamba amadi afaba thabak tauba ngamba khut ani palibadudi. Miyoi kayabu afaba wahai haiduna pukning thaugatpa ngamba nangi chin ama palibadudi. Kathokpa haibasi paisana kathokpa adu khak natte. Aikhoina khangbasing adu mayamda khanghanduna takpi tambiba adusu katokpa makhal amani. Isorna asoi angam yaudaba hakchang ama pibirabadi miyoi adu lairaba mi natte. Mahakti wakhal lairabani. Mahakna madugi wakhal adu thadoktuna mayamda kathokadabani mateng panggadabani. Buddhagi warising adu taraba matungda changniba nupa adu yamna nungairami. Magi wakhalda apenba poklami. Mahaki hanagi lairaba wakhal aduchu hongkhirami. Wari asigi moraldi taibang miyoibasi lairabani haiduna thawai waduna matam manghanduna lei. Adubu masi achumbadi natte. Achumbadi aikhoigi hakchang asina tekta kaidana leiringai aikhoina aikhoigi punsi asibu manglomda changchinduna chawkhatnaba honagadabani. Kanagumba lairaba mi amana lairaba duda laiman oiduna lairaba adubu hongnaba honagadabani. Madu ngamdrabadi mahak adu tasengna apangba mini. Masida natana kathokpa haiba asi paisa khakta kathokpa adu natte. Aikhoina ngamjaba mateng pangba, aikhoina khangba takpi tambiba, aikhoigi lausing adubu mayamda khanghanba asisu kathokpa makhal amani. Masina samas asibu chawkhatpa purakadawribani. Mathangi wari. Chahi kayagi mamangda Indiada Magadha kauba lam ama lairami. Lam asi inak yamna khulami. Lam aduda Sonapur kauba khungang ama lairami. Khungang aduda lairiba praja miyamdu thabak yamna kanna surami. Praja miyamdu ayuk nungthilgi matamdana thabak kanna surami. Aduga numidang hek oibaga mayumdagi mapan thoknaramde. Praja miyamna yumdagi mapan thoktribadu Angulimal hairiba mi asibu kibagi oirami. Angulimal hairiba nupa asidi yamna tamthiba daku oirami. Mahakna mi hatpada jingnaba leitana hali. Migi maral mathumsu hurali. Mahakna praja mayamdu kinaba haiduna mahakna hatpa mi sing adugi khutsa sing adu lik oina sirami. Angulimaldi Magadhada leiba surung amada leirami. Mahakna leiriba umang adu phawduna chatpa praja miyamna yamna kinarami. Maramdi makhoina Angulimalbu yamna kirami. Nongmadi Gautam Buddhana Sonapur phawduna lakpada praja miyamdu yamna kina thawai wana leiramba thengnarami. Praja miyam aduna thawai wana leiba aduda Gautam Buddhana makhoida hanglami. Karigino nakhoina aduk yamna kina hinglibadi. Maduda praja miyam aduna khumlaki. Khungang asida tamthiba daku ama lei. Mahakna aikhoigi lanthum singbusu lut tawbada natana misu jingnaba leitana hatli. Mana hatpa mi singi khutsa singdu kakthatlaga mana lik paring semduna si. Maram aduna khungang asigi miyamna mabu yamna ki. Haujik aikhoi kari tawgani. Buddhana makhoida hangaki. O nakhoina kiribadu ma oire. Haujik mahak adu kadaida leibage. Tanja aduda mayam maraktagi nupa ama thoraklaga Buddhada hairai.
mahakti umangda lay. Angulimal umang aduda layba surung amada lay. Madu khanglaba matungda Buddhana Angulimal layriba umang adu tamna chatlami. Sonapur khungang aduda layriba praja miyamna mabu mafam aduda chattanaba kanna khamlami. Adubu Buddhana makhoina hairibadu yaramde. Mahak Angulimalna layriba umang adu tamna chatlami. Mahakna umang adu yorakpada Angulimalna surung adudagi thoraklaga makhutta thangsang ama paiduna leptuna layrami. Gautam Buddhana mahakki thangsang adubu thausadana Angulimal tamna changchilami. Madu uraduna Angulimalna Gautam Buddhada kanna lauduna hairaki, he lamboiba nupa mafam aduda lepu. Buddhana hairaki, phare aidi mafam asida lepage, aduga nangdi karamba matamda hingsa tauba lepkani. Angulimalna sauna hairaki, he lamboiba nupa nang aibu khangdabra, ai asi khungang asida khwaidagi sakti leiba nupani. Gautam Buddhana hairaki, ai nangna khungang asida khwaidagi sakti leiba nupani haibasi thajade. Madu taraga Angulimalna hairaki, phare adudi nangna thajanaba ai hojik kari tawrau haibage. Buddhana hairaki, adudi asida hauriba u pambi asidagi mana taradang heglau. Angulimalna thuna udugi manakta chattuna udagi mana tara heglami. Aduga Buddhada pirami. Maduda Buddhana hairaki, phare hojik u mana sing adu pambi aduda amuk hanna palhaluro. Madu taabada ngakladuna Angulimalna Buddhada hairaki, kari phaginu adudi u pambi adudagi hekhraba mana asidi aina matau karamna amuk ududa palhanba ngamgani. Tanjaduda Buddhana hairaki, nangbu khungang asida khwaidagi sakti leiba mini haikibadaine. Aduga una asibok ududa amuk palhanba ngamdaba. Nangna amuk hanna samjanba ngamloidaba oirabadi madubu thudekpiganu. Nangna asiba mi amabu amuk hanna hingathanba ngamdrabadi mibu hatpiganu. Buddhagi wafam adu taabada Angulimal adu mamit panglaklami. Mahakna Buddhagi makhong paiduna mahak lale haijarami. Matam adudagi Angulimal mi hatpa toktuna Buddhagi tunginba oiki. Mathangi wari. Gautam Buddhana mafam amadagi mafam amada chattuna afaba wakhalonbu sandoklami. Mahakna mi kiyagi awa ana singbu kokpada mateng pangbirami. Maram aduna miyamna mabu yamna nungsibirami. Miyamna magi wahai sing adubu ikhau langbaga loinana tarami. Adubu mi khara amadi mabu kalakpa phawrami. Nongmadi Gautam Buddhana magi sebok singa lam koina chatlami. Matam aduda nupa ama laklaga mangonda thina nganglami. Mangonda thina ngangbadu taraga Buddhadi tumina karisu tawdana lerami. Nupaduna hairibaduda karisu haidana tumina taduna lerami. Phibam aduda nupa aduna Buddhada magi mapa mapusing adubu saiba horaklami. Madudatsu Gautam Buddha adu wa karisu haidana tumina santida lerami. Madu ubada magi manakta leiriba magi seboksing amadi miyamduna Buddhana karisu haidana tumina leiribadu karigino haiduna ngaklami. Buddhana nupa aduda paukhum amata piramde. Ngaihak leiraba matungda nupa adu masadu ingtharaklami. Matam aduda Buddhana hairaki, kanagumba mi amana khudol ama piraklabadi khudol adu aikhoi lauge lauroi haibadu aikhoigi khutta lei. Aikhoina pamlabadi khudol adu aikhoina laugani. Pamdrabadi khudol adu khudol dubu pirakliba mi masaduda adum leijagani. Asum tawdana aina nupa asida thina ngangdaba haibasi aingonda lei. Aikhoina sauna khanthadana khudakta paukhum piroidabani. Aikhoigi wakhal asibu ingthahanduna achumbana karino aranbana karino haibadu khanthagadaबनी मदुना तुंगदा ओइरकदबा खुदोंग थिबा कयादगी ngakthokpa ngamgani बुद्धगी वाहैसिंग अदु ताबदा नुपा अदु इकाइबा फावरक्लमी खुदक्ता बुद्धगी मखोंग कोंदुना महाक लाले महाकपु ngakपियु हाइजरमी बुद्धना नुपा अदुबु ngakपिरमी अदुगा महाकी खोंगचत अदु मखा ताखिरमी मथंगी वारी वारी असि बुद्धना अंगांग ओइरिंगेगी वारीनी
ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛꯁꯤ ꯒꯧꯇꯝ ꯕꯨꯙ ꯍꯥꯏꯅ ꯈꯪꯅꯗ꯭ꯔꯤ, ꯃꯍꯥꯛꯁꯤ ꯁꯤꯗꯥꯔꯊ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯗꯦꯕꯗꯠꯇ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯨꯙꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯁꯨꯙꯣꯙꯅꯒꯤ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯐꯖꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯒꯧꯇꯝ ꯕꯨꯙꯅ ꯐꯝꯗꯨꯅ ꯃꯍꯧꯁꯥꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯂꯩꯀꯣꯜꯗ ꯐꯝꯂꯤꯉꯩꯗ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯃ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯆꯦꯛꯇꯨꯒꯤ ꯃꯁꯥꯗ ꯇꯦꯟꯖꯩ ꯑꯃꯁꯨ ꯌꯨꯡꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯁꯥꯗꯥꯟꯕ ꯑꯃꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯄꯛꯄꯅꯤ ꯈꯪꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯋꯥꯅ ꯂꯩꯃꯥꯏꯗ ꯃꯁꯥ ꯈꯞꯇꯨꯅ ꯋꯥꯅ ꯂꯩꯕꯗꯨ ꯎꯕꯗ ꯕꯨꯙꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯇꯦꯟꯖꯩ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯇꯩꯕꯤꯗꯨꯅ ꯕꯦꯟꯗꯦꯖ ꯌꯦꯠꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯕꯗꯠꯇ ꯕꯨꯙꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯨꯙꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯕꯨꯙꯗ ꯍꯥꯏꯔꯛꯏ, "ꯌꯥꯝ ꯐꯔꯦ, ꯑꯩ ꯎꯆꯦꯛꯇꯨ ꯊꯤꯔꯛꯂꯤꯕꯅꯤ, ꯎꯆꯦꯛꯇꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ꯫ ꯑꯩꯅ ꯋꯥꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯎꯆꯦꯛ ꯑꯗꯨ ꯂꯧꯕꯒꯤ ꯍꯛ ꯑꯩꯉꯣꯟꯗ ꯂꯩ"꯫ ꯃꯗꯨ ꯇꯥꯕꯗ ꯕꯨꯙꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯎꯆꯦꯛ ꯑꯁꯤ ꯄꯤꯕ ꯉꯝꯂꯣꯏ, ꯎꯆꯦꯛ ꯑꯁꯤ ꯁꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯤꯗꯥꯛ ꯇꯩꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯍꯤꯡꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯍꯛ ꯂꯩ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯎꯆꯦꯛꯇꯨꯒꯤꯗꯃꯛꯇ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯆꯦꯛꯇꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯨ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯕꯨꯙꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯨꯙꯣꯙꯅꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯗꯦꯕꯗꯠꯇꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ, "ꯃꯍꯥꯔꯥꯖ, ꯑꯩꯅ ꯁꯥꯗꯥꯟꯕꯗ ꯑꯩꯒꯤ ꯇꯦꯟꯅ ꯎꯆꯦꯛ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯑꯩꯅꯤ꯫ ꯁꯤꯗꯥꯔꯊꯗ ꯎꯆꯦꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ"꯫ ꯗꯦꯕꯗꯠꯇꯅ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯕꯨꯙꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯔꯥꯖ, ꯆꯨꯝꯃꯤ, ꯎꯆꯦꯛ ꯑꯁꯤ ꯗꯦꯕꯗꯠꯇꯒꯤ ꯇꯦꯟꯅ ꯄꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯗꯤ ꯁꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯗ ꯑꯩꯅ ꯍꯤꯗꯥꯛ ꯇꯩꯕꯤꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯑꯩꯅ ꯍꯤꯡꯍꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯁꯤ ꯑꯩ ꯅꯠꯇꯕ꯭ꯔꯥ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯨꯟꯅ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯟꯕꯤꯕ ꯉꯥꯛꯄꯤꯕꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯍꯥꯠꯇꯣꯛꯄꯗꯒꯤꯗꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯁꯤ ꯁꯤꯗꯥꯔꯊꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄ ꯅꯠꯇꯦ, ꯎꯆꯦꯛ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯀꯟꯕꯤꯕꯅꯤ"꯫ ꯗꯦꯕꯗꯠꯇꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯀꯟꯕꯤꯕꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯈꯟꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯃꯇꯝ ꯑꯃꯗ ꯒꯧꯇꯝ ꯕꯨꯙꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯒ ꯑꯔꯥꯞꯄꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯝꯃꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄꯗ ꯃꯍꯥꯛ ꯆꯣꯛꯊꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯃꯗ ꯃꯥꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯑꯀꯣꯏꯕꯗꯗꯤ ꯏꯁꯤꯡ ꯐꯪꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯁꯨꯝ ꯆꯠꯇꯨꯅ ꯏꯁꯤꯡ ꯂꯩꯐꯝ ꯊꯤꯔꯨꯕꯗꯗꯤ ꯏꯁꯤꯡ ꯐꯪꯕ ꯃꯐꯝ ꯑꯃꯗꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯐꯪꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯐꯤ ꯁꯨꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯟ ꯒꯥꯔꯤ ꯑꯃꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯅꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯣꯠꯂꯝꯃꯤ꯫ ꯑꯃꯣꯠꯄ ꯑꯅꯩꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯖꯥꯗ ꯀꯔꯝꯅ ꯄꯤꯊꯛꯀꯅꯤ ꯈꯟꯗꯨꯅ ꯁꯦꯕꯣꯛ ꯑꯗꯨ ꯏꯁꯤꯡ ꯄꯨꯔꯛꯇꯅ ꯕꯨꯙꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯕꯨꯙꯗ ꯂꯤꯔꯝꯃꯤ꯫ ꯕꯨꯙꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯈꯣꯏ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ"꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯨꯙꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯂꯧꯕ ꯊꯥꯈꯤꯕ ꯁꯦꯕꯣꯛ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯏꯁꯤꯡ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯣꯛ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯨꯕꯗꯗꯤ ꯍꯥꯟꯅꯒꯤ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯂꯨꯅ ꯊꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯕꯨꯙꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
isingdu Buddhada pirami. Buddhana magi seboksing aduda hairami. Nakoina anaiba ising amadi upul waipulna isingda taba thengnaramgani. Adubu matam khara leiragadi anaiba ising amadi upul waipulsing adusu phamthakiduna isingdu asengba aruba ising oiragi. Aikhoigi kok asisu masiga chap manai. Aikhoigi kok asi leitadaba matamda matam khara pibiyu. Matam khara leiraga kok asi ingtharakani leitarakani. Aikhoigi kok asina saringai leitadringai matamda ware amata lauroidabani. Aikhoina tawgadaba haibabu aikhoigi kok asi ingthahanduna afaba ware laubani. Mathangi wari Nongma numit amada Gautam Buddhana magi seboksingga phaminaduna seboksing aduda lausingi para taktuna lerami. Mahangna satrasing aduda hairami. Asawba haibasina mipung khudingmakki yeknabani. Asawba hairibasina mi masaduta sokhanbada nattana laman khumningbagi wakhal phauhanduna magi punsidu manghalli. Buddhana paradu takpa loibada magi sebok amana hagwatlaga hairagi. Nahangna taklibado aranbani. Nahangna hairiba wahaising adudi nupasingna hingliba punsi mahing asigi ona tainabadani. Nangsu nangna hairibadu inde. Aduga atoba misingda innaba haibaga sari. Magi sebok aduna adumna hairakpa aduda Gautam Buddha adu karisu hairamde tumina lerami. Adugumba phibam aduda magi yamna sauriba sebok adudi sum sauba hengalaklami. Mahangna Buddhagi mamaida tin sechilami. Mamaida matin sechillaklaba phawbada Buddhadu tumin lerami karisu haide. Mahaki mamaidagi tin adu taithoklaga tumina phamduna lerami. Buddhagi matau adu ubada sebok adudi kari tawgadabano haibadu khanglamde. Mahak yamna sauraduna maphamdu thadoktuna mayumda chatkirami. Mayum yorakpadadi magi wakhal adu ingtharakle. Kona thangdadi mahakna achauba aranba ama tawkhre haiba khanglaklami. Mahak pap chelaba mi amani haina masada phaujarami. Mahakna khalami aina tawribasibu karino. Aina aigi ojabu ikaiba piraba. Aina matau karamna aigi pap asibu tawba ngamluribano. Aidi ngakpifam thoktraba achauba iran ama langsile. Ai magi manakta chattuna aibu ngakpinaba haijarudaba yade. Mathangi numitta mahak Gautam Buddhagi manakta chatlami. Adubu Buddhadi mafam aduda leiramde. Mahangna mafam khuding chattuna Buddhabu thirami. Mahangna Gautam Buddhabu hek ubaga magi makhong konduna haijarami. Aibu ngakpiyu. Ai achauba aranba ama tawkhre. Aina ojabu ikaiba pikre. Aina achauba pap ama langsilli. Pumnamaktu uraduna Buddhana hairagi nupa macha tapthau. Kari leirabage hayo. Nahaku kanano. Buddhana adumna hangakpaduda mahak thamoy yamna soklami. Mahangna matau karamna mahakna yamna ikaiba pikhiba Buddhana mabu ngakpiribano khanba hauklami. Mahakna Buddhada hanglai. Ai ngarang nangbu mayam mamangda ikaiba pikhiba nangi sebokni. Aduga aibu yamna thugna kauba. Maduda Buddhana hairagi ngarang gidudi ngarang oikhre. Afaba oigera phattaba oigera madubu hanjin hanjin khallaroidabani. Aidi haukrabasing kauthokre. Adugi mahutta haujiki lambida chatlibani. Buddhagi wafam adu tabada mahaki thamoi adu pelami. Mahakna hairami hayengdagidi ai ojana haiba pumnamak injarage. Mathangi wari Buddhagi matamda Kisa Gotami kaubi nupi amakhak leirami. Mahak mayungana panduna machanupa amakhak poklabi. Nongmadi machanupadu naraktuna sikhirami. Kisa Gotami di machanupadubu yamna nungsijarami. Mahakti magi masadu sire haiba adu phauba thajaramde. Mahakna magi macha asibabu khungang adugi mafam khudingda puduna machanupadubu hingat hanbinaba haijarami. Khunjasing adudi magi machanupadu sire haibadu khanglibani. Karibu tawba ngamgani makhoina.
Makhoina mangonda magi masanupadu sire magi aroiba mathau mangam pangthoknaba hairami. Thawai wana mahakna magi asiba masa adubu chetna konduna lerami. Masanupa adubu haugatlaknaba hairami. Khungang adugi ahal amana mangonda Buddhagi manakta chatnaba takpirami. Mahakna hairami. Kisa Gotami aikhoina nangi mateng pangba ngamde. Nahak Buddhagi manakta chatlo. Manadi nangi nasadubu amuk hingat hanba ngamba yai. Kisa Gotami na Buddhagi manakta yamna thuna chatlami aduga Buddhada magi machanupa adubu hingat hanbinaba haijarami. Buddhana mangonda hairami Kisa Gotami aina nangi nachanupa tu hingat hannabagi lambi amakhakti lei. Kisa Gotami na hairaki ai isagi damak aina tawba ngamloidaba thabak amata leite. Ai kari tawgadabano haibiyu. Ai madu pangthokjage. Buddhana hairaki adu oirabadi phare. Kadagumba imung manungi miyoi amata sikhidriba imung amadagi hangamaru khara purau. Nangna madu purakpa ngamlabadi aina nangi nachanupadu amuk hanna hingat hanba ngamgani. Kisa Gotamina yumthong khuding chattuna hangamaru du thirami. Mahangna ahanba changba yumda naha oiribi nupi amana mangonda hangamaru khara piragi. Adubu Kisa Gotamina nupi aduda magi imung manungi miyoi sikhinakhibaga yaubra hangbada nupi aduna magi mabempok adu tha kharagi mamangda sikhibata ngairi haina khumlakhi. Kisa Gotami anisuba yum amada amuk hangamarudu thiba changi. Yum aduda nupi amagi mapuroibadu chahi kharagi mamangda sikhirami. Mari suba yum amadana mandomcha ama kainakhirami. Asumna mana yumthong khuding changduna hangamaru thirubadadi asiba yaudaba imung manung amata leiramdre. Adudagi mahakna siba haibasidi mahakhaki natte mipum khuding makini khangki. Masidi punsigi saruk amani khalami. Mahaki awabadu nakanda thamduna mahakna magi asiba macha adu umang amada phumlami. Mahak Buddhagi manakta laktuna magi tunginba oiki. Mathangi wari Train amagi compartment amada India macha amaga British macha kharaga tungduna chatlami. Train du yamna yangna chatlami. Compartment aduda tungliba British macha sing aduna India macha adubu karim nabirami noknabirami. Khara amana mana setliba phizol adu yenglaga mahak asi angaubani haibirami. Khara amana mangonda sauduna lauksinbirami. Makhoina India macha amabu makhoiga karigi compartment pulhallibano haina Trailgi sillangiba miyoi aduda saurami. Adubu British macha sing aduna hairiba tauriba sing aduda India macha du karisu hairamde tumina leirami. Mahak phaijom kurta cheli coat amuba ama litli aduga magi makokta koyet ama yeli. Mahak train aduda yamna mong hadana karigumba amada wakhal muna tawduna phamduna leirami. Train dusu yamna yangna chatli aduga British macha sing aduna mabusu karim nabiba toklamde. Adudagi India macha aduna phamlambadagi hogatlaga yamna hauna train du khamnaba laurami. Mayamna mana tawridu karino khangdringaida mahangna train adugi chen adu chinglami. Train du khudakta leblami. Mahangna tawriba matau aduda British macha sing adu saugalaki. Makhoina mabu thina saiba hengalaklami. Adubu mahakti serious oiba post ta leptuna leirami. Train gi guard adu mahangna leiriba mafam aduda laklami aduga asauba khonjel da lauraki. Train asigi chen asi kanana chingbano. British macha sing aduna karisu haidringaida India macha aduna hairaki. Aina train adu khambani. Maduda train gi guard aduna sauna hairaki. Nahapu ngaurabro train asida ngasina ahanba tungbra. Maram leitana train khamba asi crime amani haiba naha khangdabra. India macha aduna yamna mung hadana hairaki. Hoi ai khangjai. Adubu karigumba aina train asi khamlamdrabadi train asida tongliba mi chama mukti soidana siragani. Mana hairibadu tabada mayamdu mangonda noksin biraklami. India macha aduna hairaki. Mafam asidagi khara chatlaga train gi tali asi tatle. Aina hairibasi chummi khangnaba chatlaga yenguluso. Khara chatlaga mayamna train tali adu tatlaga leiramba thengnarami.
train tali aduda phariba natsing adu nanthokutuna train tali adu tatlami India macha adu angawbani hairamba British macha sing amadi train gi guard adu magi manakta laktuna mangonda yamna ikhau langba khangningba amaga loinana yenglami train gi guard aduna mangonda yenglami aduga hairaki nahangna train tali asi talle haibasi matau karamna khanglibano India macha aduna hairaki train asida tongliba mi singna mana tawriba thabak sing aduda chillingaida aidi train asigi ayangbada attention pirami train du normal speed ta chalambadagi train tali adu tatpadagi tali aduda vibration thokpadagi train gi speed aduda lakliba ahongbadu aina khanglakhi maram aduna aina mikup amata manghandana aina train gi chen adubu chingduna train adubu khambani mana hairakliba wafam adu tabada train gi guard amadi British macha sing adu yamna ngaglami train gi guard aduna hairaki asuk yamna technical oiba loksing asidi nahangna kadaidagi khangluribano nahakti asamba mi amasu mande nahak kanano maduda India macha aduna hairaki ai engineer amani aigi mingna Moksa Gundam Bisbes Baria kawi asumna mapan thongi saptamna migi magul lepluba British macha sing adu ikaina laiki makhoina achauba para amatamjaki mathangi wari stadium amagi manakta breakfast chafam dukan amada numit khudingi mi kaya laktuna breakfast charami dukan aduda lakpa customer amana nupa amana mi achinbagi khudong chaba lauduna breakfast charaba matungda mana chariba adugi paisa piramdana chatkibadu customer aduna urami mathangi numit tachu customer aduna charingaida mamangi numitta paisa piramdana charaga chatkhiba nupa adugi maramda dukan mapu duda hairami madu tabada dukan mapu aduna momon noklaga hairaki mahak chatkrasanu ngaihak leiraga magi maramda wari sasi hanagumna nupa aduna breakfast charaba matungda magi nakyetta kuyeng jenglaga mi chinbagi khudong chaba lauduna mafamdudagi tumina paisa piramdana chatkirami nupa aduna paisa piramdana chatkraba matungda ngasaigi customer aduna dukan mapu aduda hairami aina nupaduna tawriba thabaktu ngasaina haibire aduga mahakpu karigi chathankribano maduda dukan mapu aduna hairaki sir nangda natiye mahangna sumna tawi haiba khanglibase dukan asida toina lakpa mioi singna mana tawriba thabak asi loina khangi makhoina magi maramda hana kayaraksu hairakhrabani masigi nupa asina aigi dukan mamangda phamduna laigani dukan asina mi chilakpa matamda mana tumina changlakani aduga breakfast adu chakhigani chaba loiraga tumina chatkigani aina mana tawribadu nungtigi ui aina usinadaba saduna laibani aina mabu nongmata pharude mahakpu ikaibasu pirude mapu adugi paukhum adu tabada customer adu gyan taramde mahangna madudi karigino hanglami maduda dukan mapuduna hairaki aigi dukan asida mi mayam ama laklibasi magi prayer adunani khalli mahangna aigi dukan asigi mamangda mi mayam ama laknaba prayer tawi madudagi mi kaya ama laklaga mana yamna thuna charaga tumina chatkhi mahangna bulaklabadi dukan asisu mina pik thalli aina magi prayer amadi isorna magi prayer adubu tabiba aduda marakta yetpa oiningde aina mabu matam pumna makta breakfast adum pikhigani aina mabu paisa piyu haiduna ikaiba piroi nupa aduna dukan mapu adugi paukhum adu tabada ngakpa amadi mahaki thaujal haibadu khanglami mathangi wari sahar amada yamna phawba lai yekpa nupa ama leirami mi lising kayana mana yekliba lai adubu yengba laklami yengba lakliba miyoi sing aduna mana yekliba lai sing adugi damak yamna thagatlami lai yekpa nupa aduna miyamduna magi mamangdadi thagatlaga magi matungda kari kari haina khanbagi haibadu khangba pamlami asumna khaladuna mahangna ayuk anganbada yamna phajaba lai ama sahar adugi mi yamna punba mafam amada yeklami aduga lai adugi makhada asumna irami lai asida karigumba asoiba ama yaurabadi soiriba mafam aduda mak ama thambiramu numidang wairamda mahangna yekliba lai adu yengba lakpada mahaki lai adu mi sama henbana magi lai aduda mak tawbirami madu urubada mahak mamittagi mapi taraklami mahak ningba kairaduna
mahakki lai adu lauthoklaga tuminna mayumda laklami hairiba thodok asina mangonda yamna nungai halamde mangonda achauba safu ama pirami mahak lai yekpa tokle mahak mi unadanaba honarakle nongmadi magi marup amana mana ningba kaina lairibadugi maram adu hanglami maduda lai yekpa nupa aduna magi marup aduda numit adugi magi thamoi sokpa thodok tu lirami magi waridu taraga magi marup aduna hairaki marup nahak amuk hana lai yekkadabani nahakna yekpa lai adu hanagi mafam aduda chap manana thamgadabani mathangi ayukta lai yekpa nupa aduna hanagi mafam aduda mana yekpa lai ama hanagi adumaina thamlami aduga lai adugi makhada mahakna thakiba kanagumbana yekliba lai asida asoiba thengnarabadi soiriba mafam aduda mak amamam thambiramu mana masi hek ige taubaga magi maruptuna asumna ina baharai kanagumbana lai asida asoiba ubirabadi chumthokpiramu asumna lai adu mafam aduda thamlamlaga makhoi mayumda halaki numidang wairamda makhoi animak ngasai makhoina thamlamliba lai adugi manakta chatlami mafam aduda lai adu hanadagi karimata hongdana leiramba thengnarabi madu ubada marup aduna momon noklaga hairaki marup hojikti khanglabra apangba mi amana hekta aranba asoiba tauba yai mi ayambana su tauribani adubu asoiba chumthokke haiba mi masingdi yamdabani mi bu sidagadawbagi ngaiduna leiriba makhoidagi opinion lauraga kari kanaba phangani makhoidi ikaiba pidoigi ngaiduna leiribani makhoina nangi asoiba semdoknaba matam amadi lausingdu leite maram asinani makhoina nangi lai asida asoibadu semdoklamdribagi maram asumna lai yekpa nupa aduna magi marup aduna hairibadu karino haiba khanglami mahak makhatana lai yekpa mu khawkhre mathangi wari khungang amada inak khunba nupa amana khungang adugi mayaida achauba laisang ama sarami laisang adu saba loiraduna lam kayadagi mi mayam ama lai khuramba laklami laisang adugi chaw sangba amadi phajaba adubu ubada mi kaya amana laisang adubu thagat narami matam khara lairaga laisang asi maming yamna chatpa laisang ama oirakle prithibigi mafam kayadagi laisang asida lai khuramba laknare lai khuramba lakpa mi masing sum yamkhalakpadagi laisang adubu sariba inak khunba nupa aduna mafam aduda lai khuramba lakriba miyoi sing adugi chabam thakpam amadi lainaba mafam semlami hojik laisang adugi thabak thoram sing adubu sin langnaba miyoi haibadi administrator ama darkar oirakle maram aduna inak khunba nupa aduna laisang adugi mapanda administrator ama pamjai haina notice ama thoklami notice adu ubada mi kaya ama administrator oinaba inak khunba nupa adubu unaba laklami mabu unaba lakliba miyoi sing adudi makhoina administrator oirabadi laisang du afawba achauba laisang oibanina thagi tolop yamna yamgani khanbagi oirami adubu inak khunba nupa aduna mangonda thajilakliba application mayamdu interview lawraba matungda loina halan kirami makhoi mayam adugi maraktagi amata khalamde makhoida mahangna sumna hairami thabak asigi damak yamna matik chaba laisang asibu phajana yengchinbiba ngamgadaba mi ama darkar lei mi mayam amana mahaksi apangba miyoini haina khanabasu yaurami adubu mahak mi mayam aduna hairiba aduda karisu hairamde laisang adubu ngak senduna yengsinba ngamgadaba miyoidu thibadi leplamde mahakna magi yum mathakta phamduna laisang aduda lakliba miyoi sing adu yengduna leirami nongmadi mahakna yamna lairaba nupa ama laisang aduda lakpa urami nupa aduna setliba phijol adusu malle segaire mahakna laisang adudagi lai khuramba loiduna thorakpada inak khunba nupa aduna mabu magi manakta kaurami aduga hairami nahangna laisang asibu senabiyu laisang asibu sin langba oibiyu inak khunba nupa aduna hairiba wa adu tabada lairaba nupa adu yamna ngaklami lairaba nupa aduna khumaki aidi yamna lairaba nupani aidi lairik laisu haijaba sunachade aina matau karamna asuk chawkhraba laisang asibu ngakpa senaba ngamgadawribano karamna sin langgadawribano maduda inak khunba nupa aduna mongon noklaga hairaki aidi yamna khang haiba lairuk laisu yamna haiba
मीना लाइसेंग असिबु सिन लांगबदो पामदे अइदि लाइसेंग असि मतिक चाबा मी अमना सिन लांगबदु पामी इना खुनबा नुपा अदुना हाइरिबा अदुदा ngakladuna lairaba nupa aduna amuk hairai adomna aibu matik saba mini haibadi karamna lauribano ina khunba nupa aduna hairai aina nahak asi matik saba mini haidana laujai aina laisang asigi lambida aina numit kayani gi mamangda chek ama phumduna thami chek asigi tangkhai amadi lambida thingatuna lei aina mi mayam ama chek asida khudi thiba ui mi kaya amadi chek asida khudi thiduna tusin basu yaure adubu kana amatana chek asi lokhoke haiba khande adubu nahangna chek asida khudi thibasu natte nahangna chek asina leimaidagi thingatuna leiba aduda mi kayana khudi thiba adu ubadagi nahangna thabak suriba singdagi yorpak ama lauruduna chek adubu lokhokpadu aina ui chek tuna leiramliba mafam adubu phajana temthoklambasu aina ui ina khunba nupa adugi wa adu tabada lairaba nupa aduna hairai aidi karisu achauba thabak ama tawruba nateda aidi miyoiba amana tawfam thokpadu tawjabani aina lambida lairamba khudong thiningai oiraba chek adu lothokluba khaktani masidi miyoiba amana atopa miyoi amagi khanbiba aduni ina khunba nupa aduna momon noklaga hairagi masagi thabak khangba masagi mathau khangba miyoi adudi matik charaba miyoini masi hairaga ina khunba nupa aduna lairaba nupa adubu chauraba laisang adugi administrator oina hafki mathangi wari khungang amada yamna sangba umang ama lerami umang aduda naha oiriba u ani khak thangnana horami umang aduda nongsa mayam amasu lerami nongsa sing aduna sa tanduna atopa sa sing hatuna charami makoina mabuk thana chakhraga lemhauba aduna mafam adu manam namthi halami nongmadi naha oiriba u anidu wa tanarami ahanba uduna hairai masigi nongsa sing asi leibadagi aikhoigi umangi nungsit asi senghandre manam yamna namthire maram aduna nongsa sing asi umangsidagi tanthokhidrabadi yararoi atopa u aduna su hairai hoi nangna hairibadu chumi masigi nongsa sing asi leibadagi aikhoi loina awaba tahalle makoibu tanthokhinaba aikhoi karigumba khara tawdrabadi yararoi u anidugi manakta hauba ahal oiraba u amana makhoi anina wari saribadu taraduna hairai nakhoi ani se pangnida aikhoina mafam asida tekta kaidana leiribase nongsa sing asi leibagini nongsa leibana maram oiraga u yanba singna mafam asida kiduna changlakpa ngamdribani karigumba nongsa sing asi mafam asi thadoktuna chatkrabadi aikhoi mafam asida kuina hingduna leiba ngamloi u anidu ahal oiraba u aduna hairibaduda karisu thawa saramde makhoidi nongsa singdu mafamdu thadoktuna chatkhiba pamlami maram aduna nongsa sing adubu kiduna chatkhinaba lalong ama yalami u kaya amasu makhoi anigi lalong aduda saruk yarami nongmadi nongsa sing aduna u pambi sing adugi manakta changlakpada makhoina ahauba makholga loinana masadu nomlami nungsitnasu makhoigi mateng panglami nongsa sing aduna madu ubada mafam aduda khudong thiba ama tarakadaure khanduna makhoi umang adu thadoktuna chenkhirami nongsa sing adu chenkibaduda u pambi anidu yamna nungairami makhoi anina hairami haujikti nungsitsu sengle akoibasu sengle aikhoi nungaina leirani ahal oiraba u aduna hairagi nakhoidi nakhoina tawjaribadu karino haiba khangjadri haujikti aikhoigi aroiba matam haibadu laklabani u pambi aniduna ahal oiraba u pambi aduda noksinbirami karem nabirami makhoidi mafam aduda sa sing patha pumthabagi manamdu namdre khanduna nungairami adubu makhoigi nungaibadu numit kharani leiraga loikhirami nongsa sing aduna umang adu thadoktuna chatkhibagi paw adu khungang aduda khanglaklami haujikti u yanba miyoi sing makhuta singjang paiduna umang aduda u yanba laklami u pambi anidu yamna kirami makhoina ahal oiraba u pambi aduna hairibadu injaramgadabani khalaklami numit khara leiraga makhoi anigi pali laktuna makhoi anibu u yanba singna yanthatpiki mathangi wari sonu amadi monu hairiba nupa ani asi angang oiringai marupni makhoi ani company amada thabak amagi interview chalami
Company aduna makhoi anibu khalaklami. Makhoi animak thabak loina kalami. Tha khara thabak tawraba matungda Sonudi promotion phanglami. Aduga Monudi promotion phanglamde. Company adugi boss aduna Sonubu pamlami. Mana Sonubu magi manakta thamlami. Madu ubada Monudi yamna kalakpa amadi nungaitaba phawrami. Mahakna Sonudi promotion piraga mana karigi pidribano haidunata khanduna leirami. Nongmadi boss tuna Monubu thabak kharagidamak magi manakta kaurami. Monuna boss ki manakta yawraklaga boss na hairiba thabak adu taw haiba yaramde. Mahakna hairami. Aikhoi ani company asida chap manaba matamda thabak changminarakpani. Aikhoi chap manana company asida thabak tawribani. Aduga Sonuna thabak karigi promotion piribano. Aina karigi promotion pidribano. Ai thabak tawba pamdre. Asumna Monuna boss aduda wakatuna leirami. Boss tu magi wakat adu munna tarami. Monuna magi wakat adu thangatpa loiraga boss na Monuda hairaki. Monu aisu nang thabak yamna kanna sui haibadu aisu khangi. Adubu nangdi promotion kaabada matik chadri. Adu oirabasu Monu boss aduda marai yetuna da leirami. Maduda boss aduna hairaki pharene nang promotion pirage. Tolopsu Sonudagi hena pirage. Ado nang aina haiba thabak asidi tawba tare. Monusu yarami boss na hairagi. Nang kaithel da chatlo aduga kaithel da lafoi yonba mi kaya lai haibado yengo. Monu kaithel da parap chatlui aduga boss adugi manakta laklaga hairagi. Boss kaithel da lafoi yonba mi amadagi hena lai haude. Boss tuna amuk hairagi adudi phare. Lafoi adugi mamal adu amuk hanglao. Monu kaithel da chatluraga boss ki manakta laklaga amuk hairagi. Boss lafoi do dajan da lupa humphuni haihawi. Boss na Monu da amuk hairagi phare Monu chap manaba thabak asi Sonuda amuk pirage nang ngaihak ma halakpa ngairo. Monu office ki kachin amada lotuna leirami. Sonu na kaithel dagi halaklaga boss ta tami. Boss kaithel da lafoi yonba nupa amadagi hena leihaude. Mahakna lafoi du dajan da lupa humpuda yolhawi. Karigumba magi lafoi mayamdu aikhoina loina laige hairabadi dajan da lupa kuntra da pige haihawi. Mahaki lafoi dajan kuntra leihawi. Aikhoina mangondagi lafoi sing adu leiraga aikhoina lafoi du dajan da lupa humpuda yolabadi aikhoi sendong yamna phangani. Monudi office ki kachin adudagi boss amadi Sonuna wari saribadu tarami. Mahakna Sonuna boss aduda pau tambadu tabada mahak yamna ngaklami. Mahak aranba thabak ama tawrure haiba khanglami. Mahakna magi boss aduda mahak lale haijarami. Adudagi magi tawpham thokpa thabak tu tawkhirami. Mathangi wari Nongma laumi amakhakna magi yumlo naba nupa amaga yamna kanna khatnarami. Khatnaringai matamdadi mahak yamna sauribanina mahakna yumlo naba nupa aduda hairoidaba nungairoidaba wahi kaya ama hairami. Matam khara leiraga mahak ningamdaba phawraklami. Mahakna yumlo naba nupa adubu hairoidaba mina nungairoidaba wa kaya ama haikhre khanglami. Mahakna haikhiba wahaising adu amuk lausinba pamlami. Tanja aduda khungang aduda munirisi ama laklami. Mahakna munirisi adugi manakta chalami aduga magi awaba wari du lirami. Magi khudong chadaba adudagi karamna mahakpu kangani hanglami. Mahakna muni aduda mahakna ngangkhiba wahai adu karamna amuk lausingani hanglami. Maduda muni aduna mangonda hairaki. Nahak ahujik thumok amada uchek matu pik thana laururo aduga khungang asigi mayaida thamuro. Aduga aigi inakta amuk halau. Laumi adusu muni aduna hairibadu tawrami. Mahak muni adugi manakta amuk laklami. Muni aduna mu hairagi haujikti nangna thamluriba uchek matudu amuk laururo. Laumi adu uchek matu adu lauba chatlami. Adubu mahakna thumok adudadi uchek matu amata yawba uramde. Uchek matu sing adudi nungsitna loina humduna pukhiramle. Laumi adu muni adigi manakta laklaga hairaki. Guruji aina uchek matu sing adu purakpa ngamdre. Matu sing adu thumokta amata yawramdre. Nungsitna loina humduna pukhiramle. Maduda muni aduna hairaki. Maduga chap manana nangna ngangthokhiba wa adusu amuk hanna hanjilau haiba yararoi. Maram aduna nangna kanagumbada sauna ngangbada
ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯍꯥꯛꯅ ꯉꯥꯡꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯂꯧꯃꯤ ꯑꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯗꯗꯤ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯇꯅꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯗ ꯍꯪꯂꯝꯃꯤ, ꯃꯟꯇ꯭ꯔꯤ, ꯍꯨꯏꯅ ꯃꯆꯥ ꯄꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯎꯗꯒꯤꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯎꯅ ꯃꯁꯤꯡ ꯍꯦꯟꯅ ꯎꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯈꯛꯇꯤ ꯄꯤꯕꯤꯌꯨ꯫ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯖꯒꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯀꯥ ꯑꯅꯤꯈꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯀꯥ ꯑꯗꯨꯗꯅ ꯍꯨꯏ 10 ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯇꯜ ꯊꯨꯃꯣꯛ ꯑꯃꯒ ꯊꯝꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯥ ꯑꯗꯨꯗꯅ ꯌꯥꯎ 10 ꯊꯝꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯖꯤꯛ ꯃꯄꯨꯟ ꯑꯃꯒ ꯊꯝꯂꯝꯃꯤ꯫ ꯀꯥ ꯑꯅꯤꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯟꯇ꯭ꯔꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯗꯨ ꯃꯟꯇ꯭ꯔꯤꯗꯨꯒ ꯀꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯀꯥ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯏꯁꯤꯡ ꯑꯗꯨ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯨꯃꯣꯛ ꯑꯃꯗ ꯇꯜꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯅꯤꯡꯊꯧꯗꯨꯅ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯂꯣꯟꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯖꯤꯛ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗꯁꯨ ꯁꯖꯤꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯀꯥ ꯑꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯇꯜ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯗꯨꯅ ꯍꯥꯠꯇꯣꯛꯅꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯦ, ꯑꯗꯨꯒ ꯌꯥꯎꯁꯤꯡ ꯑꯁꯤꯅ ꯁꯖꯤꯛꯇꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯌꯥꯎ ꯃꯁꯤꯡꯅ ꯍꯨꯏ ꯃꯁꯤꯡꯗꯒꯤ ꯍꯦꯟꯅ ꯎꯔꯤꯕꯁꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯦꯟꯖꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯃꯅꯥꯏ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯟꯇ꯭ꯔꯤ, ꯅꯪꯅ ꯄꯨꯔꯛꯄ ꯑꯩꯒꯤ ꯏꯅꯥꯏ ꯑꯁꯤ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯈꯔ ꯊꯤꯅꯦ, ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯃꯅꯥꯏꯗꯨꯒ ꯄꯨꯟꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯏꯁꯤꯡꯗꯨ ꯁꯅꯥꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯈꯔ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯏꯁꯤꯡꯗꯨ ꯁꯥꯔꯝꯕꯗꯒꯤ ꯂꯪꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯨꯛ ꯁꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛ ꯁꯥꯕꯁꯤꯗꯤ ꯀꯔꯝꯅ ꯊꯛꯀꯅꯤ? ꯍꯟꯗꯛꯇꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯊꯛꯅꯕ ꯏꯁꯤꯡꯗꯨ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯑꯏꯪꯕꯗꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯗꯨꯅ ꯄꯦꯟꯅ ꯊꯛꯆꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯍꯥꯟꯕꯗ ꯏꯅꯤꯡꯊꯧꯒꯤ ꯅꯅꯥꯏ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯁꯅꯥꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯅꯤ꯫ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯃꯗꯨꯅ ꯏꯁꯤꯡ ꯏꯪꯍꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯃꯤ, ꯌꯥꯝꯅ ꯏꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟꯕꯨ ꯃꯥꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯇꯃꯛ ꯌꯦꯡꯂꯒ ꯂꯦꯞꯀꯨꯝꯁꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯈꯛꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯎꯍꯩ ꯈꯔ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯂꯐꯣꯏ ꯑꯁꯤꯅ ꯂꯨꯄꯥ ꯀꯌꯥꯅꯣ? ꯁꯦꯝꯁꯤꯅ ꯂꯨꯄꯥ ꯀꯌꯥꯅꯣ? ꯃꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯐꯣꯏ ꯑꯁꯤꯅ ꯗꯖꯟꯗ ꯂꯨꯄꯥ 10ꯅꯤ, ꯑꯗꯨꯒ ꯁꯦꯝ ꯑꯁꯤꯅ ꯀꯤꯂꯣꯗ ꯂꯨꯄꯥ 100ꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯗꯨꯀꯥꯟꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯨꯀꯥꯟꯗꯥꯔꯗꯨꯗ ꯍꯪꯂꯝꯃꯤ, ꯚꯌꯥ, ꯑꯩ ꯁꯦꯝ ꯀꯦꯖꯤ ꯑꯃꯒ ꯂꯐꯣꯏ ꯗꯖꯟ ꯑꯃꯒ ꯂꯩꯖꯒꯦ, ꯄꯩꯁꯥ ꯀꯌꯥꯅꯣ? ꯃꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯟ,
Lafoi asina dazanda lupa mangani aduga sem asina kiloda lupa kun mangani. Ngasai ahanbada lakhiba nupa aduna dukandar aduda yamna ngakna munna yengduna lairami. Madu dukandar adusu khanglami. Mahangna nupa duda ngaihak ngaibinaba hairami. Nupiduna magi sem amadi lafoidu lairaga chatkirami. Nupiduna tuminna murum murum sonduna harauna chatkirami. He isor thagatchari. Ngasidi aigi isasingna uhaising asi sabada yamna haraujaragani. Nupiduna chatkraba matungda dukandar aduna ngasaidagi ngaiduna lairiba nupa aduda hairagi. Tamo ai nangonda minamba ngangoi ai asengbadu haijage. Isorna sakini. Haujikta aingonda pot laikhibi nupi adu yamna lairabi lukhrabini. Mahak macha marigi mamani. Mahak aigi yumlonabada laibani. Aina mangonda mateng kayarak pangnaba honakhi. Adubu mana mateng du lau haiba sukya yade. Maram aduna aina mangonda potki mamal tana yonduna magi mateng pangbani. Mana aigi dukandagi pot laiba lakpa khudingi aina mangonda aigi potsingdu anemba mamalda pi. Mahangnasu kanagi sumating laudana hinglibani khanjai. Asumna aina mangolda mamal tana piduna magi khitang oirabasu nakoinana mateng pangjabani. Aduga tamo mana hapta amada nongma pot laiba lakpa numitsi aigi dukangi potsit jamna phai. Ai pot jamna yonba ngami. Masisu isorgi thaujal amani. Magi waridu tabada pot laiba lakliba nupadu mamitagi mapi taraklami. Mahangna dukandar adubu konbirami aduga mana lairiba uhaising adugi mamaldu mantiknadana laikhirami. Mathangi wari. Ningtham thagi matam amada laibak amagi ningthauduna magi darbardu ayukki nungsada phamlami. Darbar aduda ningthau amadi angam athau mantri sing loina yaurami. Laibak adugi praja singsu darbarduda yaurami. Matam khara lairaga nupa ama laklami aduga ningthauga unage ayaba piyu hairami. Mahangna haijaba adusu ningthau aduna yabirami. Nupaduna ningthaududa hairagi iningthau ai murti saba mini. Aina mafam asida laklibasi iningthauda singnaba lakpani. Aina laibak kayada aina singnarure. Haujik phawbada kananasu aiga singnaba asi mai paglaktri. Iningthausu aigi singnaba asibu yabiyu. Maduda ningthau aduna hairagi nahangna hairiba adu karamba makhalgi singnabano. Murti saba nupa aduna hairagi aina murti anikhak sare. Murti amana diamond na sabani aduga atopa murti aduna glass na sabani. Iningthauna murti asi diamond na sabaduna karambano aduga glass na sabaduna karambano haibadu khandokpigadabani. Iningthaugi laibak asida lairiba miyoi ama hektana paukhum asi pibasu yai. Karigumba misak aduna chumna paukhum pirabadi aina diamond gi murti asi iningthaugi mafamda sinajaramgani. Aduga karigumba maithiba thoklagana iningthauna diamond gi murti asiga manaba paisa aingonda pigadabani. Ningthau aduna murti saba nupa aduna singnarakliba adu yarami. Asumna murti anidu darbarda puraklami. Darbar aduda lakliba miyoi sing adudi chap manaba murti anidu ubada yamna ngaklami. Murti anidu hek yengbada chap manai. Amana amadagi tade hende. Chau sangba amadi machusu chap manarami. Samna hairabada maikai khudingmaktagi yengbada chap manarami. Ningthauduna murti aniduda munna hanjin hanjin yenglami. Adubu murti anidu khandokpa ngamlamde. Mantri sing adusu murti aniduda munna yenglami. Adubu makhoisu khenabadu khandokpadi ngamlamde. Karigumba moina khumluba paukhum aduna lalabadi ningthau aduna murti saba nupa aduda yamlaba senpham ama pigadawribani khanbada kanasu paukhum piba thorakti. Ngaihak lairaga murti saba nupa aduna hairagi. Haujikti singnaba asi aina ngamba tarabra. Tanjaduda ahal oiraba nupa amadi mayam marakta phamduna munna tarami. Mahangna ningthaugi manakta laklaga hairami. Iningthau aina singnaba asibu saruk yaba pami. Ai chang amuktang yengjaba yagadra. Maduda muni aduna ayaba adu piraklami. Ahal oiraba nupa aduna murti anidugi manakta changsilami. Aduga murti anidubu yamna cheksinna makhutna thenglami. Minute ama lairaga ahal aduna diamond amadi glass ki murti du khandoklami. Maduda
ꯃꯨꯔꯇꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯈꯟꯗꯣꯛꯂꯤꯕ ꯑꯗꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯨꯔꯇꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩꯅ ꯗꯥꯏꯃꯟꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯟ ꯑꯣꯏꯅꯅꯕ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯖꯔꯝꯂꯒꯦ꯫ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯨꯔꯇꯤ ꯑꯅꯤꯗꯨꯕꯨ ꯈꯟꯗꯣꯛꯄ ꯉꯝꯂꯤꯕꯅꯣ? ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤꯗ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯥꯗ ꯐꯝꯗꯨꯅ ꯂꯩꯔꯦ, ꯃꯨꯔꯇꯤ ꯑꯁꯤꯁꯨ ꯅꯨꯡꯁꯥꯗ ꯊꯝꯂꯦ꯫ ꯑꯩꯅ ꯃꯨꯔꯇꯤ ꯑꯅꯤꯗꯨꯗ ꯊꯦꯡꯕꯗ ꯑꯃꯅ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯏꯪꯂꯝꯃꯤ꯫ ꯑꯩꯅ ꯊꯦꯡꯕꯗ ꯏꯪꯂꯝꯕ ꯃꯨꯔꯇꯤ ꯑꯗꯨꯅ ꯗꯥꯏꯃꯟꯒꯤ ꯃꯨꯔꯇꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯕꯗ ꯁꯥꯕ ꯃꯨꯔꯇꯤ ꯑꯗꯨꯅ ꯒ꯭ꯂꯥꯁꯀꯤ ꯃꯨꯔꯇꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯅ ꯃꯨꯔꯇꯤ ꯑꯅꯤꯗꯨꯕꯨ ꯈꯟꯗꯣꯛꯆꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯅꯤꯗꯨꯕꯨ ꯈꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯏꯖꯠ ꯀꯟꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯃꯨꯅꯤ ꯑꯃꯈꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯨꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯃꯨꯅꯤ, ꯃꯐꯝ ꯑꯁꯤ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯅꯤ꯫ ꯅꯪꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯤꯕꯁꯤ ꯎꯗꯕ꯭ꯔꯥ? ꯏꯅꯤꯡꯊꯧꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯅꯀꯣꯛꯇꯨ ꯅꯣꯜꯂꯨ꯫ ꯃꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯦ ꯃꯟꯇ꯭ꯔꯤ, ꯅꯪꯅ ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯃꯤꯅꯥꯏꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯥꯒꯤ ꯃꯤꯅꯥꯏꯔ ꯍꯪꯉꯨꯁꯣ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯨꯅꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯦ ꯃꯟꯇ꯭ꯔꯤ, ꯃꯁꯤꯗꯤ ꯀꯔꯤ ꯋꯥꯍꯪꯅꯣ? ꯃꯤꯑꯣꯏꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯃꯤꯅꯥꯏꯅꯤ, ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯍꯥꯏꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯃꯟꯇ꯭ꯔꯤ, ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯋꯥꯈꯜꯒꯤ ꯃꯤꯅꯥꯏꯅꯤ, ꯑꯗꯨꯒ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯩꯒꯤꯅ ꯃꯤꯅꯥꯏꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯩꯒꯤ ꯃꯤꯅꯥꯏꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯀꯔꯤꯒꯤ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨ, ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯑꯃꯕꯨ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯜꯂꯕꯗꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕు ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯌꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯑꯗꯨꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯜꯂꯕꯗꯤ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯊꯣꯛꯀꯅꯤ? ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯑꯥꯔꯊꯗꯨ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯃꯨꯅꯤꯗꯒꯤ ꯕꯣꯔ ꯅꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯤ ꯑꯃꯅ ꯕꯤꯂꯤꯌꯅꯤꯌꯔ ꯑꯃꯈꯛ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ꯫ ꯁꯥꯔ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯅꯣ? ꯃꯗꯨꯗ ꯕꯤꯂꯤꯌꯅꯤꯌꯔ ꯑꯗꯨꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯁ꯭ꯇꯦꯖ 3 ꯊꯣꯛꯅ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯔꯣꯏꯕꯗꯨꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯪꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯅ ꯑꯩꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯦꯞꯁꯤꯟꯕꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯐꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯑꯁꯤꯅ ꯑꯩꯅ ꯃꯃꯜ ꯌꯥꯝꯂꯕ, ꯚꯦꯂ꯭ꯌꯨ ꯋꯥꯡꯕ ꯄꯣꯠ-ꯆꯩꯁꯤꯡ ꯈꯣꯝꯖꯤꯟꯕ ꯉꯝꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯈꯣꯝꯖꯤꯜꯂꯨꯔꯤꯕ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯣꯠ-ꯆꯩꯁꯤꯡ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯁꯤ ꯆꯥꯗ 35% ꯑꯩꯅ ꯁꯄ꯭ꯂꯥꯏ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥꯗ ꯖꯍꯥꯖ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛꯁꯨ ꯑꯩꯅ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯂꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤ 3ꯁꯨꯕ ꯁ꯭ꯇꯦꯖ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯉꯣꯟꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯁꯣꯏꯅꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯂꯩꯕꯤꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯊꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯕꯤꯈꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯅ ꯂꯩꯕ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯄꯤꯅꯕ ꯍꯥꯏꯔꯛꯏ꯫
Mahakna aingondda hanjin hanjin hairakpadagi aishu mahakka loinana chatlami. Aina mafam adu yauraga aina mimanadraba angangsing aduda wheelchair sing adu aina hakthengna makhoida pirami. Aina angangsing aduda wheelchair sing adu pibaduda angangsing adugi maithongdu nungaibai makalamlami. Aina wheelchair sing adu loina yenthokpa loiraga makhoina wheelchair sing aduda nungaina chattuna sanaba adu urami. Madugi saktam adu mi kaya amana picnic amada chattuna makhoigi awa nungaigi waridu amana amada lithoknabadu malami. Matamduda aigi thamoida yamna nungaiba ama phauki. Aina mafamdu thadoktuna chatke tawrakpa mikupta angangsing adugi marakta amana aigi khongda yamna chetna kolai. Maduda aina angang aduda konbiraga kari tawrabage haina hanglami. Maduda angang aduna hairai ai karisu tawde aina nangi maithong asi ningsingba pambani adu oirabadi aina hayeng lairai bakta aina nangbu masak khangba ngamgani. Matamduda aina nangbu amuk hanna thagatke tawbani. Angang adugi paukhum aduna aigi thamoi adubu sumhatki. Matamdudagi aina aigi punsida yengliba mijeng asi hongki. Matamduda aigi punsigi asengba nungaiba adu masak khangki. Mathangi wari Nongma nupa amakhak Swami Vivekanandagi manakta laklami aduga hairami. Swamiji ai khungang asida nangbu unaba lakpani. Aina punsida thadokpa yaba loina thadokjare adubu ai pungningi santi di phangba ngamde. Aigi wakhal asina ama amuk khan tawdana leire. Aigi thabaktasu pungning changba ngamdre. Ai oja guru kayagi manaktasu chacharure adubu aigi awaba asidi kokpa ngamdre. Maduda Swami Vivekanandana nupa aduda hairai nahakpu tasengna wakhal santi leiba pambrane. Maduda nupa aduna awaba khonjelga loinana hairai hoi ai pungning santi phangba pami. Madugidamak ai mafam asida nangi nanakta laklibani. Swamiji na momon noklaga hairai nahakna nangi yumgi mapanda thokpada karigumba nangna mabuk lamba miyoi ama thengnarabadi mahak aduda chanaba pibiramu. Kanagumba ising khawrangba miyoi thengnarabadi mahaktuda thaknaba ising pibiramu. Aduga kanagumbana sena innaba phi darkar leiragana makhoida moina darkar oiribadu pibiramu. Kanagumba anaba miyoi ama thengnarabadi mahaktudana hidak langthak pibiramu. Kanagumba awaba taba miyoi ama thengnarabadi mahaki mateng pangbiramu. Hairibasing asi nahakna tawba ngamlabadi nahak wakhal santi phangani. Nupa aduna ahanbadadi Swami aduna taw hairiba thabaksing adu tawbada awaba mayuk narami. Adubu kona thangdadi mahak Swamiji na taw hairiba thabaksing adu jingnaba leitana tawba ngamlami. Matamduda mahaki punsida wakhal santi phangkhirami. Mathangi wari apikpa khungang amada machin manaw nupa anikhak makhoigi yuda laichuba mapa amaga leiminarami. Mapa aduna yu thakchillaga makhoi anidu yamna thina phurami. Machin manaw aniduna chawraklaga mayamba adusu mapagumna yuda laichuba oiraklami. Aduga manaw aduna mai paklaba businessman ama oiraklami. Chap manaba mapa yungawbana yolakpa macha anidu amana yuda laichuba mi oiraga amana businessman aphawba ama matau karamna oiraklibano haibadu khunjasing adusu yamna khangingba phawrami. Maram aduna khunjasing aduna machin manaw aniduga wari saduna makhoi anina matau karamna tongan tonganba miyoi oiraklibano haibadu khangdoknaba honarami. Makhoina ahanbada mayamba adugi manakta chatlami. Makhoina mayamba adu yu ngawduna leimaida taduna leiramba thengnarami. Mayamduna mahakpu chawkri amada phamhanbirami aduga hanglami. Karigino mayamba nangna yu adu yamna thaklibadi. Maduda machin manawgi mayamba aduna khumlaki aigi ipadu yu ngawba nupane. Mahakna ikhoibu matam punamakta phubiraki. Matam kuina adumna tawduna laklabanina ai kari tawgani. Aishu ipagi matung inba tabani. Aishu magumna hojik oiraglibasini. Madugi matungda makhoina mayambagi manaw adugi manakta chatlami. Makhoina manawda hanglami. Hojikti nahak mayamna bebhar tawba masak thokpa businessman ama oire. Mipung khudingmakna nahakku pamnare. Nahakki mai pakpasi karidagi oiraklibano. Maduda manaw aduna hairai aigi ipagi mapana oirakhibani. Mayamduna angakpa amaga loinana hangaki madudi mataw karamna. Maduda mahakna khumlaki aigi ipado yuda edik oiba miyoini.
Mahakna ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯨꯕꯤ ꯑꯩꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯥꯒꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤ ꯑꯩꯗꯤ ꯃꯔꯝ ꯃꯣꯛꯄ ꯃꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯤꯡꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯅꯣꯡꯃ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯅꯥꯔꯗ ꯃꯨꯅꯤꯅ ꯃꯨꯅꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯣꯡꯗ ꯊꯤꯟꯗꯨꯅ ꯃꯈꯣꯏꯗ ꯑꯔꯩꯕ ꯄꯣꯠ ꯈꯔ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯃꯨꯅꯤ ꯑꯅꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯨꯅꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯌꯨ ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯀꯥꯏꯕꯒ ꯈꯪꯗꯕ꯭ꯔꯣ ꯄꯩꯁꯥ ꯇꯥꯟꯕ ꯏꯀꯥꯏꯕ꯭ꯔꯣ ꯆꯠꯂꯨ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯅꯕꯗꯣ ꯅꯤꯔꯨꯁꯣ ꯃꯗꯨ ꯎꯕꯗ ꯅꯥꯔꯗꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯚꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕ ꯉꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯤ ꯃꯍꯥꯛꯄꯨ ꯁꯥꯞ ꯇꯧꯔꯝꯃꯨ ꯃꯗꯨꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯪꯕ ꯑꯣꯏꯅꯕ ꯕꯣꯔ ꯄꯤꯔꯝꯃꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯕꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯃꯨꯅꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯀ꯭ꯔꯤꯁꯅꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯂꯥꯎꯗꯨꯅ ꯚꯤꯈꯥꯔꯤ ꯂꯥꯛꯆꯔꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯍꯔꯥꯎꯅ ꯃꯨꯅꯤ ꯑꯅꯤꯗꯨꯕꯨ ꯇꯔꯥꯝꯅ ꯎꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯁꯪꯒꯣꯝ ꯄꯤꯊꯛꯂꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯄꯤꯔꯛꯂꯤꯕꯗꯨ ꯃꯨꯅꯤ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯔꯝꯃꯤ ꯅꯥꯔꯗ ꯃꯨꯅꯤꯗꯨꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯚꯨ ꯌꯦꯡꯕꯤꯌꯨ ꯅꯪꯒꯤ ꯚꯛꯇ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯕꯇ ꯅꯠꯇꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯗ ꯚꯤꯈꯥꯔꯤ ꯍꯥꯞꯄꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯐꯕ ꯕꯣꯔ ꯑꯃꯠꯇ ꯄꯤꯕꯤꯔꯝꯃꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯝꯗꯥꯏꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨ ꯁꯤꯕ ꯑꯣꯏꯔꯁꯅꯨ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯕꯣꯔ ꯑꯗꯨ ꯇꯥꯕꯗ ꯅꯥꯔꯗ ꯃꯨꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯪꯉꯛꯏ ꯄ꯭ꯔꯚꯨ ꯅꯨꯄꯤꯁꯤꯗ ꯑꯁꯤꯒꯨꯝꯕ ꯕꯣꯔ ꯑꯁꯤ ꯀꯔꯤꯒꯤ ꯄꯤꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯖꯅꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯟꯕꯤ ꯑꯁꯤ ꯈꯛꯇꯅꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯟꯕꯤꯗꯨ ꯁꯤꯔꯣ ꯍꯥꯏꯅ ꯀꯔꯤꯒꯤ ꯕꯣꯔ ꯄꯤꯔꯤꯕꯅꯣ ꯃꯗꯨꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯈꯨꯝꯃꯛꯏ ꯍꯦ ꯃꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕు ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯃꯍꯥꯛ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯗ ꯃꯥꯒꯤ ꯁꯟꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯒꯅꯤ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯁꯤꯕꯨ ꯃꯤꯅ ꯆꯥꯊꯣꯛꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯁꯤꯈ꯭ꯔꯒ ꯀꯅꯥꯅ ꯃꯥꯒꯤ ꯁꯟꯕꯤ ꯑꯁꯤꯕు ꯌꯦꯡꯁꯤꯟꯍꯧꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯔꯝꯗꯥꯏꯗ ꯃꯥꯅ ꯑꯩꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯁꯟꯕꯤ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯁꯔꯒ ꯌꯧꯕ ꯉꯝꯂꯣꯏ ꯃꯍꯥꯛ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯟꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯃꯥꯒꯤ ꯄꯩꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯂꯤꯟ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯁꯪꯒꯅꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯃꯪ ꯑꯃꯗ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯟꯒꯠꯅꯕ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯑꯃ ꯈꯨꯟꯒꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ताना चलमी नुपा अदुदी माकी मखुत्ता नुंगदु पाइरिबनी खरा चलगा नुपा अदुना महात्मा गांधी दा महांगना पाइरिबा नुंगदु यामना लुमलकले महाकी मखुत्तु सिथरकले हारकलमी अदुदगी गांधीना नुपा अदुदा हारकी अदु ओइरबदी नंगी नुंग अदु लेबाक मखादा थादखरो मदु हेक हारकपगा नुपा अदुना नुंगदु मखादा थादखिरमी नुंगदु हेक थादखिबगा नुपादु मागी अवाबदु कोक्लमी मखोय अनि नुंगाइना मखा ताना अमुक चलमी ngaihak leiraga महात्मा गांधी ना नुपा अदुदा हंगलमी हौजिक्ति नहाक कमदौरबगे
Nupaduna khumlaki, "Hojikti ai nungdu langthokhrabani ai nungaire, aigi khutsi chokthadre." Mahatma Gandhi na makha tana amu hairaki, "Masini nungaibagi aronba lambi asi. Mataw asum tawdana nangna nungaina leiba yai." Nupa adu Mahatma Gandhi na hairibadu kari hairibano haiba khanglamde. Maduda Mahatma Gandhi na mumun noklaga amu makha tana hairaki, "Mi singna moi gi punsida asigumba nung kaya thangduna chatli. Nung singdu thangduna chatlabadi makhoi karamna nungaiba ngamgani. Maram aduna nangsu nungaina leiba pamlabadi asigumba nangonda awaba piba nung sing asi langthokho." Handakti nupa adu Mahatma Gandhi na hairibadu karino haibadu khanglami. Mathangi wari. England da India gi matai manaw ama karbar chauna tawduna leirami. Nongmadi nupa adu magi karbar aduda magi leijaba paisa loina mangkhirami. Numit adudagi nupa adu chaba thakpa amadi imung manunggi mi singa pau phaunabasu walaklami. Matam chuppada thawai nungaitana leirami. Adubu nupadugi nupi adudi yamna lausing leibi nupi oirami. Mana magi nupabu wari kaya liduna asa laknaba amadi nungai ba wari kaya lirami. Adubu magi mapuroibadugi phibam adudi phagalaklamde. Kona thangdadi magi mapuroibabu punsigi anauba yening hulalaknaba upai ama thiraklami. Nongmadi mana amuba phijol setuna magi nupagi mamangda chatlami. Amuba phijol asidi mi siba hangba chatpada setnaba phijol oirami. Nupiduna amuba phijol setpa ubaduda magi nupana hairaki, "Nupi kana leitaba yaurabage?" Nupiduna khumai, "Nupa ishordu sire." Nupigi paukhumdu tabada nupadu gyan ngaurami. Mana makha tana amu hairaki, "Madudi kamdauno oithokadawribano? Nangido aingonda sanaribra?" Magi nupiduna hairaki, "Oh, aisu nangi lisat adudagi ishordo siramgadaba manba. Nangdi ishorsi sikrabagumna yamna wana leiri. Nangbu matam amada sangsarda thokliba thodok wathoksingsi ishorna thokhanbani haikibadaine. Ishornasu mipum khudingmakpu ngakpi senbi haikibadaine. Adubu nangdi hojikti sangsarsida nangini haibada karisu leitabagumna chaba thakpa imung manunggi misinga wari watai tawba tokhre. Nangna adu waribadu karigino? Akhoi tungda kari oirakani khanduna adu waribadu karigino? Nangbu ishorda thajadrabro?" Madu tabada magi nupaduna hairaki, "Nupi ai ishordi thajai. Aikhoigi hingbada changadaba darkar leibasingdu karamna phangba ngamgani khanbada ai yamna waye." Magi nupiduna amu hairaki, "Nupa nang hojik chahi 50 subada ngaire. Nang matam punamakta hotnaba kanduna ta lakhiba natra. Nangna ishor lei haibadi hairi adubu ishorbudi thajade. Hojik phawbada aikhoigi punsida awa nungai kaya thengnakhraба natra. Aikhoigi awabasing adusu aikhoina thengnaduna ta lakhiba natra. Hojiki awaba asisu matam khara khaktagini. Masisu matamgi matung ina chatkhini." Magi nupigi waridu taraba matungda nupaduna magi aranbadu khangjarakduna magi nupigi makhut paiduna hairaki, "Nupi aina nangbu thawai wahanbagi lale. Aina ishorbu thajai. Ishorgi thaujalna aikhoigi awabasi aikhoina soidana mayoknaba ngamgani." Numit adudagi nupa adugi lamchatta ahongba laktuna ningba kaina thawai wana leibagi mahutta pumnamak pharakhini haibagi asada thabak kanna suba amuk hauki. Mathangi wari. Sahar amada nupa macha ama magi mama mapaga leirami. Adubu magi mabemboka mapubokadi arapa atopa sahar amada leirami. Chahi khudingi kalen suti thabada magi mama mapana mabu mapu mabengi manakta hek pubirami. Mapu mabengi manakta ta numit kunmuk leiraga moigi yumda amuk hek halai. Nupa macha adudi mapu mabengi manakta leibadu yamna nungaijarami. Asumna chahi kaya haukhirami. Matamgi matung ina nupa macha adusu chauraklami. Nongmadi nupa macha aduna magi mama mapada hairami, "Ima baba ai hojikti chaure. Ai ipu ibengi manakta ithanta chatpa ngamlani. Aduna ai ipu ibengi manakta ithanta chatluge." Mama mapadi mana hairibadu yaramde. Adubu mana takmanbadagi makhoisu mana hairibadu yarami.
ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯍꯜꯂꯝꯂꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯂꯝꯕꯤꯗ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯏꯟꯚꯦꯂꯞ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯄꯥꯎ꯫ ꯃꯁꯤꯅ ꯅꯪꯒꯤ ꯑꯀꯤꯕꯗꯨ ꯀꯣꯛꯍꯟꯕꯤꯒꯅꯤ꯫" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯅ ꯄꯤꯕ ꯏꯟꯚꯦꯂꯞ ꯑꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯥꯅ ꯃꯄꯥꯗ ꯊꯋꯥꯏ ꯋꯥꯒꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇ꯭ꯔꯦꯟꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯃꯥ ꯃꯄꯥꯗꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯇꯣꯞꯄ ꯑꯃ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯑꯆꯧꯕ ꯃꯤꯖꯥꯎ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯄ ꯑꯣꯏꯕꯅ ಮಿಜಾವ್ದು ಊಬದ ಕೀಬ ಫೌರಮಿ ಮಾ ತುಮ್ನಬ ಹೊಟ್ನರಮಿ ಅದುಬು ಮಿಜಾವ್ದುಗಿ ಖನ್ಬದ ತುಂಬ ngамಲಮ್ದೆ ಮಸಾದಸು ಕೀಬ ಫೌರಮಿ ಮಾನ ಮಪಾನ ಪಿರಖಿಬ ಇನ್ವೆಲಪ್ ಅದು ನಿಂಗ್ಸಿಂಗ್ಲಕ್ಲಮಿ ಮಾಗಿ ಫುರಿತ್ ಖಾವ್ದ ಯಾವ್ರಿಬ ಇನ್ವೆಲಪ್ ಅದು ಹಾಂಗ್ದೋಕ್ತುನ ಪಾರಮಿ ಇನ್ವೆಲಪ್ ಅದುದ ಅಸುಮ್ನ ಇರಮಿ ಇಸಾನುಪ್ಪ ಕೀಗನು ಐಸು ನಂಗಿ ಟ್ರೇನ್ ಅಸಿದ ನಂಗ ಥಂಗ್ನಬ ಕಾ ಅಸಿದ ತೋಂಗ್ಲಿ ಮದು ಪಾರುಬದಗಿ ನುಪಾ ಮಸಾ ಅದುಗಿ ಮೈಥೋಂಗ್ದು ಮಕಾ ಲಾಮ್ಲಕ್ಲಮಿ ಮಾಗಿ ವಾಖಲ್ದ ಲೈರಮ್ಲಿಬ ಅಕಿಬಸಿಂಗ್ ಅದು ಮಾಂಖಿರಮಿ ಮಥಂಗಿ ವಾರಿ ಲುಹೋಂಗ್ಬ ಚಹಿ ಫಾರಕ್ಪಗಿ ಮತೈ ಮನಾವ್ ಅನಿಖಕ್ ಫಮಿನ್ನದುನ ಚಾ ಥಕ್ತುನ ವಾರಿ ಸಾದುನ ಲೈರಮಿ ಮಯಾಂಗಿ ಮಿಯೆಂಗ್ದದಿ ಮತೈ ಮನಾವ್ ಅಸಿ ಮಾಯಿ ಪಾಕ್ಲಬ ಮತೈ ಮನಾವ್ನಿ ಮಬಾನಿಂಗ್ ಅಮನ ಅಮಬು ಯಾಮ್ನ ನುಂಗ್ಸಿನರಮಿ ಅದುಬು ಮತಂಗಿ ಮತುಂಗ್ ಇನ ಮಬಾನಿಂಗಿ ಮರಕ್ತ ಅಮನ ಅಮಗಿ ವಾಕತ್ಸು ಹೆನ್ಗಲಕ್ಲಮಿ ವಾರಿ ಸಾನ ಸಾನ ನುಪಿ ಅದುನ ಮಾಗಿ ಮಪುರೋಯ್ಬದ ಹೈರಕ್ಲಮಿ ನುಪಾ ಐನ ನಂಗೊಂದ ಹೈನಿಂಗ್ಬ ವಾ ಕಯಾ ಅಮ ಲೈ ಅದುಬು ಐಖೋಯ್ಗಿ ಮತಂ ಯಾಮ್ನ ಫಂಗ್ದೆ ಮರಂ ಅದುನ ಐನ ಡೈರಿ ಅನಿಖಕ್ ಲೈರಕ್ತುನ ಪುರಕ್ಲಬನಿ ಐಖೋಯ್ನ ಡೈರಿ ಅಸಿದ ಐಖೋಯ್ನ ಕರಿ ಖನ್ಬಗೆ ಹಾಯ್ಬದು ಈಗದಬನಿ ಅದುಗ ಡೈರಿ ಅಸಿ ಚಹಿ ಅಮ ಲೈರಗ ಇಬಾನಿಂಗಿ ಡೈರಿದು ಒಂಥೋಕ್ನದುನ ಪಾನಸಿ ಅದು ಓಯ್ರಬದಿ ಐಗಿ ಅಸೋಯ್ಬದು ನಂಗ್ನ ಖಂಗ್ಲಗನಿ ನಂಗಿ ಅಸೋಯ್ಬದುನ ಐನ ಖಂಗ್ಲಗನಿ ಅಸುಮ್ ತೌರಬದಿ ಐಖೋಯ್ ಅನಿಗಿ ಅರಾನ್ಬದು ಚುಮ್ಥೋಕ್ಪ ngамಗನಿ ಮಪುರೋಯ್ಬ ಅದುನಸು ಮಾಗಿ ನುಪಿಗಿ ವಾಖಲೋನ್ ಅದುಬು ಯಾನಿಂಗ್ಲಮಿ ಅಸುಮ್ನ ಮಖೋಯ್ ಅನಿ ಡೈರಿ ಅಮಮಂ ಲೌರಮಿ ಚಹಿ ಅಮ ಹೌಖಿರಮಿ ಮಥಂಗಿ ಲುಹೋಂಗ್ಬ ಚಹಿ ಫಾಬ ನುಮಿತ್ತ ನುಪಿದುನ ಮಾಗಿ ಡೈರಿದು ಮಾಗಿ ನುಪಾದುದ ಪಿರಮಿ ಅದುಗ ನುಪಾದುನ ಮಾಗಿ ಡೈರಿ ಅದು ಮಾಗಿ ನುಪಿದುದ ಪಿರಮಿ ನುಪಾದುನ ಮಾಗಿ ನುಪಿಗಿ ಡೈರಿ ಅದು ಪಾಬ ಹೌರಮಿ ಡೈರಿಗೆ ಅಹಾನ್ಬ ಲಮಾಯ್ ಅದುದ ಅಸುಮ್ನ ಇರಮಿ ngasi ಐಖೋಯ್ ಅನಿಗಿ ಲುಹೋಂಗ್ಬ ಚಹಿ ಫಾಬ ನುಮಿತ್ ಅಸಿದ ನಂಗ್ನ ಇಂಗೊಂದ ಫಜಬ ಖುದೋಲ್ ಅಮ ಪಿಬಿದೆ ಅನಿಸುಬ ಲಮಾಯ್ದನ ಅಸುಮ್ನ ಇರಮಿ ನಂಗ್ನ ಐಬು ಹೋಟೆಲ್ದ ನುಮಿದಾಂಗಿ ಚಾಕ್ಲೇನ್ ಚಾಬ ಪುಬಿದೆ ಅಹುಂ ಸುಬ ಲಮಾಯ್ ಅದುದನ ಅಸುಮ್ನ ಇರಮಿ ngasi ನಂಗ್ನ ಇಂಗೊಂದ ಸಿನಿಮಾ ಯೆಂಗ್ಬ ಚತ್ಸಿ ಹೌರಮಿ ಅದುಗ ಚಲಂದಾಯ್ದ ವಾರೆ ಚೋಕ್ಥರೆ ಹಾಯ್ದುನ ಸಿನಿಮಾ ಯೆಂಗ್ಬ ಚತ್ತೆ ಐಗಿ ಮರಿ ಮತ ಲಾಕ್ಪದಸು ನಂಗ್ನ ವಾರಿ ನಿಂಗ್ಥಿಜನ ಸಾನಬಿದೆ ಅಸುಮ್ನ ಡೈರಿ ಅದುದಸು ಇರಮಿ ngasiದಿ ಮತಂ ಕಯಾಗಿ ಮತುಂಗ್ದ ನಂಗ್ನ ಐಗಿದಮಕ್ ಫಿಜೋಲ್ ಅಮ ಲೈಬಿ ಅದುಸು ಚತ್ನದಬ ಅರಿಬ ಮತಂಗಿ ಅಸುಮ್ನ ನುಪಿ ಅದುಗಿ ಡೈರಿ ಅದುದ ಮಾಗಿ ನುಪಾಗಿ ಅಸೋಯ್ಬ ಮಚಾ ಮಚಾ ಇರಮಿ ನುಪಾದುನ ಮಾಗಿ ನುಪಿಗಿ ಡೈರಿ ದು ಪಾಬ ಲೋಯ್ರಕ್ಪದ ಮಮಿತ್ತಗಿ ಮಪಿ ತಾಕಿಬ ಖಂಗ್ಹೌದೆ ಮಾನ ಮಾಗಿ ನುಪಿದ ಹೈರಗಿ ನುಪಿ ಐದಿ ಐಗಿ ಅಸೋಯ್ಬಸಿಂಗ್ಸಿ ಹಾನ ಖಂಗ್ಹೌದ್ರೆದನ ಮಥಂಗ್ದದಿ ಐಗಿ ಅಸೋಯ್ಬಸಿಂಗ್ ಅಸಿ ಅಮುಕ್ ಹನ್ನ ತೌರರೋಯ್ ಹಂದಕ್ತಿ ನುಪಿ ಅದುನ ಮಾಗಿ ನುಪಾಗಿ ಡೈರಿ ಅದು ಪಾಬಗಿ ಮತಂದು ಯೋರಕ್ಲಮಿ ನುಪಿದುನ ಡೈರಿದು ಹಾಂಗ್ದೋಕ್ಲುಬದದಿ ಅಹಾನ್ಬ ಲಮಾಯ್ ಅದುದ ಕರಿಸು ಇರಮ್ದೆ ಅನಿಸುಬ ಲಮಾಯ್ ಫಾಕ್ತೋಕ್ತುನ ಯೆಂಗ್ಲುಬದಸು ಕರಿಸು ಇರಮ್ದೆ ಅಹುಂ ಸುಬ ಲಮಾಯ್ದುದಸು ಕರಿಸು ಇರಮ್ದೆ ಅಸುಮ್ನ
Nupi aduna lamai yangkai humpu phaktoktuna yenglubadadi dairi aduda karisu iramde. Chena sing adu ihang hangduna lerami. Dairi aduda karisu iramdabaduda nupidu wakhal nungairamde. Mana nupaduda hairagi, aina hana khangkrabani. Nangdi aigi karisu laitaba apamba asibu thunghanba ngamde. Aidi nangi asoibadu matam changkai iribani. Nangi aranba sing adu chumthokchanaba haiduna. Adubu nangdi aigidamak karigumba macha ama phawba honabide. Magi nupa aduna mumun noklaga hairagi. Aina pumnamakto dairigi aroiba lamaida irabani. Nupiduna dairi adugi aroiba lamai adu yamna khangningbaga loinana phaktoklami. Dairi adugi aroiba lamai aduda asumna irami. Aina nangi maithongda wakatlabasu. Nangna ai amadi aigi imung manungi miyoi singda chahi kaya nangi mamal naidraba nungsiba pibiba aduna aina dairida iba yaba nangi asoiba amatta leite. Nangi asoiba leite haibadi natte adubu nangi minungsi amadi kathokpa aduna nangi apikpa asoiba adugi mathakta lei. Nangna ngakbi phang thoktraba aigi iral sing asi leina nangdi aibu lepa leitana aigi imigum lepa laidana aigi mateng pangbiri. Nangdi aigi imini. Aina aigi imigi asoiba karamna ugani. Handakti nupi adusu mabitta mapi ira chenduna kablaklami. Mana magi nupadagi magi dairi adu lauduna dairi anidu punna mai thadoklami. Adudagidi makhoi ani nauna yumban minarakpa matai manau amagum nungayai phana pankhre. Mathangi wari sahar amada matai manau amakhak leirami. Makhoi ani yamna nungaina leirami. Adubu makhoi anigi nungaibadu punsigi aroiba matam phawba oiroidra haiduna thawai yamna warami. Nongmadi makhoina sahar aduda punsigi awaba khudong thiba pumnamak kokhanba lambi takpa ngamba ahal oiraba nupa ama lakpagi paw tarami. Maram aduna matai manau adusu ahal adugi manakta laktuna makhoigi problem adu lirami. Lausing lairaba ahal aduna makhoi ani da hairagi. Nakhoi ani malem asi sin thungna chattuna tasengna awaba yaudaba matai manau anikhak thiruso. Karigumba nakhoina hairiba matai manau asi phanglabadi nupadudagi magi phurit machet amakhak nirau. Phurit machet adu nakhoigi manakta thamu. Adu oirabadi nakhoigi punsidu awaba yaudana nungaina leigani. Matai manau adudi ahal adugi wahai adu tabada yamna haraurami. Makhoi ani prithibigi khwaidagi nungaiba matai manaudu thiba chatkirami. Makhoina sum lakpada governor matai manau adu khwaidagi nungaiba matai manauni haina tarami. Maram aduna makhoi anina governor matai manau anidugi manakta chattuna makhoi anidu khwaidagi nungaiba matai manaura haina hanglami. Maduda governor matai manau aduna hairagi. Hoi, aikhoi anisi hiram khudingmakta nungai. Adubu aikhoi mitta isa amata udaba asidi tasengna nungaiti. Matai manau aniduna governor matai manaudu khwaidagi nungaiba matai manau natte khanduna atopa matai manau thiba chatlami. Makhoi atopa sahar amada yoraklami. Mafam aduda khwaidagi nungaiba matai manau amagi paw tarami. Makhoi anina matai manau anidugi manakta chattuna hanglami. Nakhoi anisi khwaidagi nungaiba matai manauni haina tai. Masi chumbra. Maduda matai manau aduna khumlagi. Hoi, aikhoisi yamna nungaiba itei inauni. Adubu aikhoigi icha yamanbasidi khitang nungaiti. Matai manau adudi khwaidagi nungaiba matai manau natte khanduna makhoi ani atopa matai manau thiba amuk makha tana chatkirami. Makhoi anina khungang kaya sahar kaya leibak kaya chattuna nungaiba matai manau kaya unarami. Adubu makhoi pumnamak karigumba hiram amada hekta nungaitaba leirami. Kona thangda makhoi anina sansenba matai manau amakhak thengnarami. Makhoi anidu yamna nungaiba matai manauni khallami. Maram aduna makhoi anina sansenba nupaduda magi phurittu machet ama pibinaba haijarami. Maduda sansenba nupa aduna hairaklami. Aina nakhoida phurit machet
ama pithokhrabadi aidi setnaba phi amata leiraroi aigidi furitsi khaktani leijaba nungaiba thiba lakpa matai manaudu sangsar sida awaba yaudaba matai manau thiba phanglaroi khalami maram aduna makhoi ahal adugi manakta amuk halaklami makhoina ahal aduda makhoina thengnarakpa pumnamaktu tamlami ahal oiraba nupa aduna makhoi anida noklaga hairagi nakhoigi khongchat adu karisu kanaba khongchat ama oidabra nakhoina karigumba amatta tamlaktrabra maduda matai manau aduna khumlaki hoi aikhoi karigumba kanaba kharadi tamjaragi malem asida awaba yaudaba matai manau amatta leiramdre awaba khudong thiba nangdaba imung amatta yauramde nungaiba haibasidi leiriba khara aduna penthokna leiba adu oiramle ahal aduna makha taragi asengbani nungaiba haibasidi aikhoigi wakhalda leire mipum khudingmak awaba khudong thiba thengnagani adubu nangna leijariba khara aduda penthokpa ngamlabadi maduna nangi nungaiba oigani mathangi wari sahar amada nupa amana saharduda leiba khwaidagi masak phajabi nupi adu luhunglami mipum khudingmakna magi nupi gi phajabadu mangonda pau tamlami nupi adusu magi masak matau phajaba aduda yamna chauthokjarami matai manau anidu yamna nungaina leirami chahi khara leiraga masak yamna phajabi nupi adu unsagi leina ama naraklami nupa aduna magi nupi dubu saharduda leiriba doctor khudingda layinglami adubu doctor kananasu nupi dugi anabadu layingbibadi ngamlamde nupi aduna magi phajaba adu leina aduna maram oiraga mangtharaklani khanglami magi nupana magi masak honglakpa aduna maram oiraga mabu mirai biragadra nungsi biraroidra khanduna thawai wana leirami adubu magi nupanadi mabu thawai nungainabata honabirami nongmadi nupadu sahardu thadoktuna thabak amagi chatlami nupaduna thabaktagi halakpada accident thoktuna magi mamit anidu tanglami nupi adudi thawai yamna warami matamgi matung ina makhoi ani hanagi punsi mahingda hingnaba honarami nupidu mamit tangba magi nupadugi manaktagi hendoklamde magi nupagi seba tawduna awat apa yingsinduna leirami chahi kaya haukhirami nupidusu magi phajabadu mangkhiduna mingchel phawba yinglamde adubu magi phibamdu karisu khandana hojik phawba magi mamit tangba nupadugi manakta leirami matamgi matung ina nupidusu sangsar thadoktuna chatkhirami hojikti nupadu khakta ngaihore magi ni haibada kanasu leitre mana magi nupidubu yamna nungsijabanina mahak makhatana yum aduda leiningdre yumdu thadoktuna chatpa pamle magi nupigi mathau mangamdu pangthokpa loiramlaga mahak sahar adu thadoktuna chatnaba sem sarami mahakna yumdu thadoktuna chatlamdaida yumlonaba nupa ama laklaga mangonda harami nahakna thanta yum asida leiba ngamlaroidabra chahi kaya amadi nangi nupina nangi nanakta leiduna nangbu seba tawbibani adubu hojikti nang khaktang ngaihore nangbu kanagi su mateng yauduna yumsi thadoktuna chatpa ngamlagadra maduda nupa aduna khumlaki maru ai mit tangba natiye aina mit tangba sajinabani aina magi masak thibadu uba ngamli khangkhrabadi madi hanadagi thawai waduna leiribani maduna hena thawai wahalani khanduna aina magi mamangda ai mit tangba sajinabani madi hanadagi thawai nungaitana leirabani aina mana thawai wana leibado yengba pamde aduna chahi kayasi mit tangba sajinaduna lakpani mahakti afaba nupini aidi mabu nungainata leiba pamkhibani mathangi wari isorga poglakadawriba angang amaga wari sanai angang na hairagi he isor nangna aibu prithibida karigi tharibano aidi apikpa mafam aduda kanagi mateng yaudana karamna leigani isorna momo noklaga hairagi nang thawai wabagi mathau tadi aina aigi sargagi dut ama nangi damak khankrabani
Mahakna nanggidamak ngaiduna leire, mana nangbu ngakpi senbigani. Angangduna amuk hairagi, sarga asidadi aidi karisu taude, aidi isai saktuna momon noktuna talaibani. Prithibidadi karamna aina isai sakkani. Maduda isorna amuk kumlagi. Nangi sargagi dut aduna nangi damak numit khudingi isai sakpigani. Nangna magi nungsiba amadi nungaibadu phangani. Angangduna amuk hairagi, aidi mafam aduda matau karamna migi maron khanglugani, aidi moigi lonsu khangba nate. Isorna amuk hairagi, nang madugidamak karisu waganu. Nangi sargagi dut aduna yamna phajaba nungsiba wahai watasing nangonda tambigani. Mana nangbusu matau karamna ngang sakani haibadusu tambigani. Angang aduna thawai wana isorda yenglaga hairagi, ado aina nanga wari saningdabadi kamdauba. Maduda isorna momon noklaga hairagi, nangi sargagi dut aduna matau karamna aibu khurumgani haibado takpigani. Nangna aibu khurumjaduna nangna aiga wari saba ngamgani. Angangduna hairagi, aina prithibidadi phattaba mi yam lei haina tai, aibu kanana phattaba mi singdudagi ngakpi senbigani. Maduda isorna amuk hairagi, nangi sargagi dut aduna magi thawai phawba pamudana nangbu ngakpi senbigani. Tanja adudadi sarga adudi santida leiribani. Angang aduna prithibigi khonjel taraklami. Yamna thuna angang aduna amuk hairagi, aina mafam asi thadoktuna chatringaida aina khangjaningba amakhatangdi leiri. Aigi sargagi dut adugi mamingdu amukta haibiyu. Maduda isorna momon noklaga hairagi, nangi sargagi dut adugi maming khanglubagi karisu maru oide, adubu nangna mangonda ima hainadi kaugani. Wari asi imana pumnamakni haibadu takliba warini. Mathangi wari, ahal oiraba nupa ama mahaki macha nupa amakhakka leiminarabi. Adubu nongmadi magi macha nupadu laibak thiba thodok amadagi kaisum changda leikhirami. Ahal adugi yum adugi mamangda achauba ingkhol ama leirami. Maduda chahi khudingi alu tharami. Handaksu ingkhol aduda alu thabagi matam adu yoraklami. Adubu chawkraba ingkhol adu ahal aduna mathanta alu thanaba hotnaba tarami. Magi macha nupasu kaisum sangda leiri. Mabu kaisum sangdagi lautokpasu ngamde. Maram aduna ahal aduna macha nupa aduda chithi ama irami. Chithi aduda asumna irami. Icha nupa, aidi handak jahi sidi ingkholda alu thaba ngamgadaba mandre. Masigi khanbada thawai nungaite. Masigi thabaksi nangi namana pamjana taurambanina aina thabaksi makhatana chathaba pamjabani. Adubu aidi solabanina ingkholsi tauduna alu thabadi ngamaroi. Hanadi nangna ingkholsi taubibani. Nang leijaramlabadi ai karisu waramloidabani. Chithidugi aroibada nahaki nungsiraba baba haina irami. Numit khara leiraga ahal aduna macha nupadagi telegramdagi atenba paukhum ama phanglami. Paukhum aduda asumna haraklami, baba aikhoigi yumgi mamangi ingkholdo tawthokanu. Aina mafam aduda nongmai kaya phumduna lotuna thamambani. Mathangi numitta ahal aduna magi manakta pulis mayam ama lakpa urami. Makhoina ahal adugi ingkholdu nongmai thiba oina loina tawthoklami. Adubu nongmaidi leiramba thengnaramdi. Nongmai thiba phangdabadagi makhoi mafamdu thadoktuna chatkirami. Thaudok-sing aduda gyan ngauraduna ahal aduna macha nupa aduda thokhiba thaudok-singdu haiduna kari tawrabage hanglami. Magi macha nupana asumna khumlagi, baba haujikti ingkholda aludo tharo. Aina sidagi babagi mateng pangba ngamba haibabu masi khaktani. Asumna macha nupa aduna mapagi damak gyan sijinaduna mapagi alu thabada mateng pangbiki. Mathangi wari, chahi 55 suraba nupa ama magi chahi 42 suraba mapaga sofa amada phamduna leirami.
ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯀ꯭ꯋꯥꯛ ꯑꯃ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯑꯁꯤ ꯀꯔꯤꯅꯣ?" ꯃꯆꯥꯅꯨꯄꯥꯗꯨꯅ ꯀ꯭ꯋꯥꯛꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯃꯄꯥꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯊꯤꯜꯂꯒ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯍꯧꯖꯤꯛꯇ ꯑꯩꯅ ꯀ꯭ꯋꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯗꯨꯅ ꯀ꯭ꯋꯥꯛꯇꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯁꯦ ꯀ꯭ꯋꯥꯛꯅꯦ, ꯀ꯭ꯋꯥꯛ." ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯕꯥ, ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯤꯕꯅꯣ? ꯑꯩꯅ ꯎꯆꯦꯛ ꯑꯁꯦ ꯀ꯭ꯋꯥꯛꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯃꯆꯥꯅꯨꯄꯥꯅ ꯁꯥꯎꯕ ꯑꯗꯨ ꯎꯔꯗꯨꯅ ꯃꯄꯥꯗꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯄꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯗꯥꯏꯔꯤ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯗꯤ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯗꯥꯏꯔꯤ ꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯂꯃꯥꯏ ꯑꯃ ꯐꯥꯛꯇꯣꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯃꯥꯅ ꯏꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨ ꯂꯧꯔꯒ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯒ ꯄꯨꯟꯅ ꯁꯣꯐꯥꯗ ꯐꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎꯗ ꯀ꯭ꯋꯥꯛ ꯑꯃ ꯇꯣꯡꯕꯗꯨ ꯎꯔꯒ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯑꯗꯨ 20-25 ꯃꯨꯛ ꯍꯪꯂꯛꯏ꯫ ꯃꯥꯅ ꯍꯪꯂꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤ꯫ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯥꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯣꯜꯂꯒ ꯈꯖꯥꯏꯗ ꯆꯨꯞꯄꯤ." ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯜꯂꯤ, "ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯕꯕꯥꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯌꯥꯝ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯁꯥꯎꯈꯤꯗꯦ, ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯉꯣꯟda ꯉꯁꯤ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯑꯁꯤ 4ꯔꯛ ꯍꯪꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯖꯟꯕꯤꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 2ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯞ ꯃꯥꯟꯅꯅ ꯂꯝ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯝ ꯌꯦꯟꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯧ ꯎꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯟ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯅꯤ, ꯃꯆꯥ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯅꯥꯎ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ, ꯃꯊꯟꯇ ꯂꯩꯔꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯅꯥꯎ ꯑꯗꯨꯅ ꯈꯜꯂꯤ, "ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯁꯤ ꯑꯩ ꯆꯨꯝꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯗꯤ ꯃꯆꯥ 3 ꯊꯥꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯐꯧ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯥꯎ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯗꯒꯤ ꯑꯆꯧꯕ ꯕꯣꯔꯥꯈꯥꯎ ꯑꯃꯗ ꯐꯧ ꯄꯦꯛꯇꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯌꯥꯝꯕꯒꯤ ꯀꯩ ꯑꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯕ ꯑꯍꯤꯡꯗꯨꯃꯛꯇꯗ ꯃꯌꯥꯝꯕ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯂꯝ ꯌꯦꯟꯅꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤ, ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯐꯧ ꯌꯥꯝꯅ ꯌꯣꯟꯕ ꯃꯊꯧ ꯇꯥꯏ." ꯃꯌꯥꯝꯕ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯀꯩꯗꯒꯤ ꯐꯧ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯒ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯀꯩꯗ ꯍꯥꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯅ ꯃꯈꯣꯏꯒꯤ ꯀꯩꯗ ꯐꯧ ꯕꯣꯔꯥ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯛꯂꯝꯃꯤ꯫ ꯃꯆꯤन मनाव अनिमकना खलमी ngasi ahingdi aina phau bora masing khara hena purage numit taraklaga machin manaw aniduna tuminna hanadagi phau hena yamna puduna amana amagi kaida haplami mathangi ayukta makhoigi kaidu hanagum chap manana leirambaduda makhoi animak ngaklami makhoi anina madudi karamna oiribano oifam thokte khalami makhoi na hapluriba kai adu onarabra haibagi chingnabasu phawrami numittugi ahingdadi makhoi ani cheksinna phau haplage khalami
ꯑꯍꯨꯝꯁꯨꯕ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯧ ꯍꯥꯞꯇꯨꯅ ꯁꯟ ꯒꯥꯔꯤꯗ ꯆꯤꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯥꯒꯤ ꯃꯉꯥꯜꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯑꯔꯥꯞꯄꯗ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯁꯛꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁꯟ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯪꯅꯔꯛꯇꯨꯅ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯒꯤ ꯀꯩꯗꯨ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯅꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯀꯣꯟꯅꯔꯝꯃꯤ꯫